ꯋꯥꯈꯜꯒꯤ ꯏꯔꯩꯔꯛꯇ ꯃꯥꯁꯨ ꯄꯦꯟꯗꯕ ꯂꯤꯁꯤꯡꯗ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯦꯜꯂꯤ꯫ ꯃꯇꯝ ꯃꯥꯗꯤ ꯄꯪꯁꯣꯏ ꯅꯥꯏꯗꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯍꯪꯀꯠꯅ ꯆꯦꯟꯗꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯒ ꯄꯥꯡꯀꯛꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯇꯤꯟꯃꯨ ꯂꯥꯏꯕꯨꯡ ꯐꯠꯇꯕꯁꯤꯡꯅ ꯈꯨꯟꯗꯤꯟꯕ ꯃꯇꯝ, ꯑꯍꯤꯡꯒꯤ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯕꯣ ꯂꯩꯕꯥꯛꯇꯨꯒꯤ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯐꯠꯇꯕ ꯁꯛꯎꯗꯕ ꯁꯥꯍꯨꯝ ꯀꯌꯥꯅ ꯃꯊꯤ ꯐꯣꯡꯂꯤ ꯐꯣꯡꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯩ ꯍꯧꯈꯤ ꯁꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒꯗꯤ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ꯫ ꯎꯔꯛ ꯋꯥꯔꯛ ꯋꯥꯄꯜ ꯋꯥꯈꯣꯡ ꯇꯨꯈꯣꯡ ꯈꯨꯗꯤꯡꯗ ꯐꯠꯈꯤꯗ꯭ꯔꯕ ꯁꯥꯐꯨ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯁꯟꯗꯣꯛꯂꯤ꯫ ꯁꯥꯎꯝꯁꯤꯡꯁꯤꯅ ꯂꯥꯛꯄꯗ ꯑꯍꯤꯡꯗ ꯆꯞꯇꯥꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ, ꯁꯥꯎꯝꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯐꯪꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯅꯥꯄꯤ ꯁꯤꯡꯕꯤꯂꯛꯇ ꯇꯨꯃꯤꯠ ꯌꯥꯍꯤꯞꯇꯨꯅ ꯂꯩꯖꯕ ꯇꯨꯃꯤꯠ ꯀꯥꯡ ꯂꯩꯔꯥꯏꯗ ꯌꯥꯍꯤꯞꯄ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯁꯨ ꯃꯉꯥꯏ ꯃꯅꯤꯡ ꯈꯔ ꯈꯔ ꯍꯟꯗꯣꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯀꯤꯕꯅ ꯏꯄꯥꯏ ꯍꯧꯏ꯫ ꯁꯥꯎꯝꯁꯤꯡꯗꯨ ꯐꯪꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯃꯔꯛꯇ ꯑꯁꯥꯕ ꯐꯠꯇꯕ ꯃꯍꯨ ꯄꯨꯕ ꯅꯨꯡꯁꯤꯠꯁꯨ ꯏꯔꯣꯏꯅꯔꯦ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯕꯗ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗꯣ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯜꯂꯤ꯫ ꯑꯃꯝꯕꯗ ꯃꯉꯥꯜ ꯃꯆꯥ ꯄꯨꯗꯨꯅ ꯇꯒꯨꯞ ꯇꯔꯦꯡ ꯄꯥꯏꯔꯤꯕ ꯇꯟꯗꯟ ꯃꯊꯧ ꯁꯤꯟꯕꯤꯁꯤꯡꯗꯨꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕꯗꯒꯤ ꯃꯁꯤꯛ ꯃꯉꯥꯜ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯑꯁꯪꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯁꯥꯍꯨꯝꯗꯨꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗꯕꯅ ꯐꯠꯇꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯣꯏꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯑꯃꯨꯕ ꯃꯩꯈꯨꯗꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯃꯝꯕꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯥꯟ ꯂꯥꯟꯗꯨꯅ ꯄꯥꯏꯔꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯍꯣꯖꯪ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯀꯣꯏ ꯀꯣꯏꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯁꯥꯎꯝꯗꯨꯅ ꯑꯄꯣꯝꯕ ꯂꯩꯔꯥꯡ ꯂꯩꯅꯥꯁꯤꯡꯗꯨꯗ ꯍꯦꯛ ꯁꯝꯅꯔꯨꯕ ꯃꯇꯝꯗ ꯑꯄꯣꯝꯕ ꯂꯩꯗꯨ ꯐꯥꯎꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯃꯥꯏꯗ ꯂꯩꯈꯣꯛꯇꯒꯤ ꯀꯦꯟꯈ꯭ꯔꯦ꯫ ꯑꯃꯨꯕ ꯃꯩꯈꯨꯗꯨꯒꯤ ꯁꯥꯍꯨꯝ ꯐꯪꯗꯨꯅ ꯁꯨꯛꯅ ꯁꯝꯅꯔꯨꯕ ꯈꯨꯗꯤꯡ ꯑꯃꯛꯄ ꯑꯃꯃꯝꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯕ ꯃꯩꯈꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ꯫ ꯁꯛꯎꯗꯕ ꯁꯥꯎꯝꯗꯨꯅ ꯃꯥꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯤꯕꯅ ꯇꯨꯡꯏꯟꯅꯔꯦ꯫ ꯁꯥꯐꯨꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯁꯦꯛꯄꯤ ꯁꯪꯒꯨ ꯁꯪꯒꯨꯁꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯏꯆꯤꯛ ꯍꯨꯟꯕꯁꯤꯗ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪꯗꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯊꯪ ꯀꯅꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯁꯤꯒꯦ? ꯀꯣꯏꯅ ꯁꯤꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯠꯄ ꯐꯪꯍꯧꯗꯕ ꯂꯩꯔꯤ ꯈꯣꯝꯕꯤꯒꯤ ꯁꯥꯎꯝꯗꯣ ꯍꯧꯖꯤꯛꯁꯨ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯩꯔꯦꯜꯗꯣ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯁꯦꯠꯇꯨꯅ ꯊꯋꯥꯏ ꯑꯗꯣ ꯂꯧꯔꯝꯕ ꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯎꯃꯪ ꯋꯥꯃꯪ, ꯆꯤꯡꯌꯥ ꯇꯝꯌꯥ, ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯟꯗꯟꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯦ ꯂꯥꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ, ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯔꯛꯂꯦ꯫ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯀꯣꯔꯧ ꯑꯉꯥꯟꯕꯁꯨ ꯊꯤꯟꯒꯥꯏꯔꯛꯂꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯜꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕꯗꯒꯤꯗꯤ ꯑꯉꯥꯟꯕ ꯃꯥꯕꯨ ꯀꯤꯕꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯀꯕꯣ ꯀꯗꯥꯡ ꯂꯥꯏꯔꯕ, ꯀꯕꯣ ꯀꯗꯥꯡ ꯂꯥꯏꯔꯕꯤ ꯑꯅꯤꯒꯤ ꯑꯃꯠꯇ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯔꯥ ꯁꯣꯡꯒ꯭ꯔꯤꯅ ꯑꯣꯟꯈꯤꯕꯤ ꯃꯆꯨꯅ ꯎꯔꯦꯡ ꯃꯥꯟꯕꯤ ꯆꯦꯛꯂꯥ, ꯃꯤꯁꯅꯥ ꯇꯥꯕꯕꯨ ꯌꯦꯡꯂꯒ ꯊꯋꯥꯟ ꯊꯥꯒꯤ ꯇꯟꯗꯟ ꯍꯤꯀꯣꯏ ꯃꯥꯟꯕꯤ, ꯃꯆꯤꯟꯅ ꯇꯦꯝꯅꯧ ꯌꯣꯠꯀꯨꯝ ꯃꯥꯟꯕꯤ ꯆꯦꯛ, ꯆꯦꯛꯂꯥ ꯀꯣꯜꯂꯣꯏ ꯇꯦꯅꯋꯥ ꯀꯧꯕꯤꯅ ꯏꯅꯨꯡꯕ ꯁꯤꯈꯣꯡ ꯌꯩꯔꯛꯂꯦ ꯇꯦ ꯇꯦ ꯍꯥꯏꯅ ꯈꯣꯡꯗꯨꯅ꯫ ꯀꯕꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯍꯧꯔꯦ꯫ ꯂꯩꯔꯤ ꯈꯣꯝꯕꯤꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯗꯒꯤ ꯑꯌꯥꯕ ꯂꯧꯔꯦ꯫ ꯄꯥꯠꯇ ꯀꯨꯝꯂꯒ ꯊꯝꯕꯥꯜ ꯍꯦꯛꯂꯨꯈꯤ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯅ ꯌꯥꯔꯦ,
nathanta chatpadi nungairaroi pingping hoduna chatminno luluidi thanamlo aiga thabak le ado yengoi korona mamdringai halaknaba taw nakhoisu khangliba natra phibamse phatre amam mathengda lamdanba phatraba thawai ama lamdalli hairido leiri khombina phani le marembi korona mamdringai halwai jarake samu kokna noluktuna thawgalon ulame laimerembisu machinda solawi thawgalon lamchat sajatna phajariba mana aigi inai achanbi oidana kana laktuna oibiragani lairi khombina chatkibado momo noktuna yengduna lehawi ayuk yenda wakai hibu tongduna thambal hekpa le pata hi holakle pingpingga loinan kalen thadi thayai chanba hobata ngai adu pat ke ayamba sar tharo thambal pik than khare anido hidu hono hon wari chane thambal singsida ita leiri yengbagi penaide magi matam moiduna laisa tamlakpagini khoinau khoimu laba singna thambal laikada ngarang malang saum pangbada lainam na marolama thambal lainam sina isa se punsin khre laimarembi da hairaga pasida yum ama salaga laira sira khangde aduna faradra thambal lainam marakta tarang malangi taibang palamada sunya inma withe selin kadongi hanoi hairba patsingsida satpa thambalga ile pata satpa thambalga kanan hena fajaramgani khoinau thambalgi thambal japmanai khoinau ita intha ningol sao kobiyama kyan khan khungungda leirammi hai mahakna ihan hana thambalgi makhokna sarai phisa haukia buddha lainingba singi sarai phi kiya thingan kawbudo ihan hana sarga phawong tawo pegoda kawbuda katki hai amaromda ile pata saliba ngangleinaba thambal makhalse pandon ma kaya haina khangneido manamsu yamna nungsiba aduna khoinau aidi ile pata satpi thambalna ihen helamdau malido ita maduna haurakphomgi warini thambaldi sembiba mapu matana semani hanoida sapa thambalsu mapu magi khudolne thambal sidagi saba sari phina phijet oina setpase aikhoi miyoibada kanaba pi haksangda leiba phattaba mayai khudam oina hairabada minu changba phawba pharini aduga afaba supi haidi taurubada kanabada pi nangdi yamna khangina ita leiri adubudi nataidi sarai phisa haibinidana sarai phisa bi aina khangdana kanana khangani warido sana hidu holi aduga mukhutna lamduna ningthijaba singel thambal khalaga hekli pingpingna hidu holi leirina thambal hekli mahausa lairimbi imagi ningthijaba mayai pumba suna laitinglaba ille magi matam moirakle khan malem lekha nungdagi pomhodaba yade satlaudaba yade haiduna singel lairam thambal makum matha yorkpada haina humna sali loidam thaja taruk amana lekha manungda lotuna leiba thaja taruk amana aigi matam moire haiduna irol nungda khumu hullaga laija ipa lang satsabi lei inga thagi thamaida satlaga ingelgi thajil waina satpile kumsidi yahu nganboy inga ingen yaudringai kalen thayaida leirangna leisa tamlakle asumna pukning changna singel mabu heklingai nupi amagi khonjelna magi napada asum naire lamnen madi lamnungsi ishok kamo longya the muba leikon jingu madi utangpo kakchingidi laikara
खोयुम मागी मसाई कोंदा सात पे सिंगेल खोइनौ नंगना हेक्लिबदो लैरांग मागी मऊ ताबसे येंग खोयुम सिदब लाइनिंग थौगी तोंजै खुबुं मानबने सोरारेंगी ममोमलो पेनु लैमा इबेम लाइरंबी मान नाइजबी मके लंगदु माना पोंबी लै सिंगेल माना सातपदी खोयुम लाइनिंग थौगी कोगे तोलेन मानबी लै लैरांग लैरक ताबन लाइरंबी इमागी सना कजिंग लै मानबी लै सिंगेल मपान लैयोइनबी महिन ताउजिंग है ओइनबी लै लैरांग लैखोकना पिकलक सिंगेल लैतोन पुंगबी लै कोक्तागी नुसी साफु कनबन हुम्बदा माइकई मरीदा हाइना हुम्दा खांजबी लै सिंगेल मादी अचंब लैरांग नती खोइनौ इता नुंसीबी सकुदब नुपीदुगी खोंजल ताबदो तू ख्याउ ख्याउ चुंगी महाक ngayakti तरंग अमदा तावे थंबाल हेक्पगा चंगदे येंखिबा माइकई अमदा अदुम मित्तो कुप्तना येंगदुना लै मालंग साहुमना याइबदा थंबाल लैनमदुदा सुमतखिबगो सिंगेल मागी फजबा येंगबदगी मागी पुकनी सोइथोक्तबगो अपुनबा अमना पुबगो ngasisu ma तरंग मालंगी मालंग पालमदा ताउदुना लै मागी मौंगदा खुत्ता नौरेन पाइ ही होलिबी मताई बेमना पातगी इसिंग खुजोक अमा सोक्लगा मागी तुंगलोमदा ममाइदुदा चाइसिल्ली अदुमना चाइसिल्लकपदुदा खंप्रेक ए खंगे लैरी खोम्बी कइनो ngawrabra khoinau laija kipleng चाइसिल्लइबदुना अयुक्सिदबु मंग मंगलदी चाइसिनबा ताबा तुमदना मंग मंगबसे खोइनौ इता नंग मंगाइरे थंबाले उ हाइरगा करिनो इताना तुमदना मंगलिदुबो अइदी वाखल अमदा ताउरे खोइनौ थंबाल हेकना हेंगना खल्लुरिबो वाखलदुबु करी वाखलनो खंगनिंख्रेदा खंगदेदा अइसु खंगदे अइना खल्लुरिबसे करिनो फरे हाइफम खंगदबा वाखलदो खनबतो अखोइगी हेकपम थोकपा खरा हेकलगा सना कुनुंगदा हन्नबा तौसे नोंग पुबा अमुबा लेचिलसु नोंपोक थांगबा तियासिदा थांगबा हौरकले इसिंग नुसितकी फिबम सिदी तंबा ngamba नते करी ओइबा खोइनौ नोंग चुरक्त्रिंगी सिंगेल सिंगसी हेकलगा खोंदोइनबा तौरसे होय खोइनौ हेकलगा हल्लसे असमना ngangnariंगे अकनबा नुक्सितमा इपाक याइदुदा नोंग पुबा अमुबा लेचिनगी इरोइनना मसिंग तिंगमद्रबा नोंग हाइदरुरगे हाइबगी मोंगदनी लाक्ले इसिंगी पाकदो निंगनिक लाउरे इंगना मेंगना लैरंबा इथक इरेय कनबा हौरकले हिनाउदुदा पाकलबा इयाइदुदा नुजानिदो तनिक तनिक लावे नोंगसु नोंगलैगा लोइना फुदे थोंना चुरकले सिटलिबा नुंसितुना हिदुसु हिमाय सुंबा ngomnamde नोंगलैदुना लमजिंगदुना हिदो पुनिंगबा माइकैदा पुदुना चले नोंगो नुंसिदो मरक अदुदा अनिदो ही खरसु लापतक लापतंगना होनबो ओइ मखोय सिंगदुसु मखोयगी हिदोंना नोंगलै नुसित अमदि नोंगी अवाबा नंगले नोंगसिदा मी लोइनम अवा इपाकता लंगथरी नोंगलैसिना मरोलमा हिदु मनिंग मखा तमना पुदुना चले असुमना नोंगलै माना लमजिंगदुना हिदुना हिरम होंगदुना कबो लेबाक नाथैरो पोइरे मैतै लेबा पांगबलम लोकताक ताबा दोमदने हुमदुना पुरकलिबा सेनबी कबो पदांग थों थनमले मरिलदुना सुम पातुदगी हुमदुना सुम हिरम तुंगिना लाकपना इरुम खोंमै यौरे सेनबी ककमांग तमु राकपगी मफमदो तुंगोइनरमले कबो अंगो चिंगी लै काबा चकपी उथाव लै लोइबी चिंगिया कबोक लै सिंगेल माना नोंगलैलकता केनखिदनबा हाइदुना वाजै चिंखोंग चिंगिया लमदमदा पुंकक पुंकक काबुंग साक्सिंग परेंग परेंग हौरिबा चिंगी चिंगमाय खुदिंगदा सिंगथाव लैना ngौना सालिबा कुराव मपाना ngang na satliba adu su lehore nong leido khoyum laigi mayai oibani sitlibado irum ture kakching panja ayang lamjai
ꯍꯩꯔꯣꯛ ꯁꯦꯡꯀꯣꯡꯄꯥꯠ ꯈꯨꯟꯖꯥꯡ ꯉꯥꯅꯨ ꯍꯩ ꯃꯟꯇꯛ ꯊꯌꯥꯏꯔꯣ ꯊꯌꯥꯏ ꯄꯥꯝꯐꯦꯜꯂꯣ ꯋꯥꯡ ꯍꯤꯗꯦ ꯆꯣꯝꯂꯥꯡ ꯄꯣꯛꯄꯤ ꯊꯥꯗꯣꯏ ꯉꯥꯟꯕ ꯆꯤꯡ ꯀꯦꯒꯥꯝ ꯁꯥꯕꯤ ꯆꯦꯡꯕꯣꯟ ꯃꯈꯨꯝ ꯈꯩꯔꯣꯏ ꯆꯤꯡꯖꯤꯟ ꯈꯥꯟ ꯄꯣꯛꯄꯤ ꯌꯨꯔꯦꯟ ꯆꯥꯖꯤꯡ ꯂꯣꯛꯆꯥ ꯂꯤꯛꯂꯥꯏ ꯄꯣꯛꯄꯤ ꯐꯟꯗꯨ ꯂꯣꯛꯆꯥꯎ ꯅꯣꯡꯂꯩꯗꯨꯅ ꯂꯣꯏꯅ ꯅꯥꯊꯩꯔꯝꯂꯦ ꯍꯤꯗꯨꯒꯤ ꯍꯤꯔꯝꯗꯣ ꯑꯃꯨꯛ ꯍꯤꯔꯝꯗꯨꯅ ꯋꯥꯏꯈꯣꯡ ꯈꯥ ꯊꯣꯡꯖꯥꯎ ꯃꯩꯅꯝꯕ ꯈꯣꯡ ꯃꯩꯆꯥꯛꯄꯤ ꯈꯣꯡ ꯋꯥꯄꯣꯛꯄꯤ ꯂꯩꯀꯪ ꯄꯣꯛꯄꯤ ꯏꯌꯨꯡ ꯇꯣꯝꯖꯥꯎ ꯄꯣꯛꯄꯤ ꯇꯨꯡꯂꯦꯝꯕ ꯂꯧꯀꯣ ꯃꯔꯥꯝꯕ ꯈꯣꯡ ꯂꯝꯌꯨꯡ ꯆꯤꯡ ꯃꯣꯟꯗꯨꯝ ꯁꯨꯃꯥꯡ ꯊꯥꯖ ꯀꯣꯅꯤꯡ ꯍꯩꯕꯣꯡ ꯈꯣꯡ ꯅꯨꯡꯄꯥꯛ ꯊꯥꯕꯤ ꯃꯣꯅꯨꯁꯣꯏ ꯆꯤꯡꯖꯤꯟ ꯀꯦꯒꯦ ꯈꯣꯡꯕꯥꯏ ꯄꯨꯛꯁꯤ ꯄꯣꯛꯄꯤ ꯋꯥꯡꯗꯥꯡꯅꯨ ꯃꯀꯥꯏꯐꯝ ꯄꯨꯛꯁꯤ ꯄꯣꯛꯄꯤ ꯁꯔꯤꯛ ꯆꯤꯡꯒꯣꯡ ꯇꯣꯛꯄ ꯌꯦꯟꯐꯩ ꯆꯤꯡ ꯍꯞꯆꯥ ꯑꯉꯣꯡꯈꯣꯡ ꯄꯨꯝꯂꯦꯟ ꯂꯣꯛꯇꯨꯕꯤ ꯍꯤꯌꯥꯡꯇꯦꯛ ꯍꯤꯗꯦꯟ ꯍꯌꯨ ꯈꯣꯡꯅꯨꯡ ꯍꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯁꯒꯤ ꯈꯣꯡꯖꯥꯏ ꯂꯧꯍꯩꯕꯤ ꯁꯖꯤ ꯃꯥꯅ ꯏꯇꯥꯛꯂꯝ ꯐꯧꯑꯣꯏꯕꯤꯅ ꯏꯔꯥꯜꯂꯝ ꯀꯧꯁꯦꯡꯅꯗꯤ ꯍꯤꯑꯣꯏꯔꯝ ꯅꯥꯎꯁꯦꯛꯅꯗꯤ ꯏꯀꯣꯟꯐꯝ ꯈꯝꯕ꯭ꯔꯥꯡ ꯆꯥꯛꯅ ꯏꯆꯤꯡꯂꯝ ꯄꯨꯟꯅꯝ ꯆꯤꯡ ꯏꯊꯥꯏ ꯆꯤꯡꯖꯤꯟ ꯌꯧꯔꯦ ꯏꯊꯥꯏ ꯌꯧꯔꯛꯄꯗꯗꯤ ꯃꯉꯥꯎ ꯊꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯣ ꯍꯤꯗꯦꯟ ꯃꯇꯥ ꯐꯕ ꯑꯃꯗ ꯍꯤꯗꯣ ꯈꯥꯝꯈ꯭ꯔꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯨꯝꯕ ꯃꯇꯝꯅꯤ ꯍꯤꯗꯣ ꯏꯊꯥꯏꯗ ꯌꯧꯔꯛꯂꯤꯕ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯂꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯐꯈ꯭ꯔꯦ ꯍꯤꯅꯨꯡꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯏꯄꯥ ꯄꯥꯀꯠꯅ ꯏꯊꯛ ꯊꯛꯀꯠꯅ ꯑꯅꯤꯗꯣ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯂꯦ ꯄꯤꯡꯄꯤꯡꯅ ꯀꯝꯗꯧꯅꯤ ꯏꯇꯥꯁꯤꯗꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯀꯇꯦ ꯃꯩꯇꯩ ꯂꯝꯗꯝꯗ ꯄꯨꯔꯛꯂꯦ ꯈꯣꯏꯅꯧ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯒꯤ ꯉꯝꯈꯩꯁꯦ ꯀꯕꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯅꯠꯇꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯄꯤꯡꯄꯤꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯄꯨꯟꯅꯝ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯉꯥꯅꯨ ꯈꯔ ꯆꯥꯁꯤꯡꯅ ꯀꯨꯝꯒꯤ ꯏꯅꯧ ꯇꯥꯕꯗ ꯍꯨꯞꯅꯧꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯨꯁꯨ ꯎꯏ ꯃꯤ ꯈꯔꯁꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯏꯟ ꯆꯤꯡꯕ ꯎꯏ ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯎꯕꯗ ꯈꯪꯉꯤ ꯀꯇꯦ ꯃꯩꯇꯩꯁꯤꯡꯒꯤ ꯐꯤꯖꯣꯜꯅꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯗꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ ꯀꯔꯝꯕ ꯑꯉꯥꯎꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯣꯡꯂꯩ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤ ꯌꯧꯅꯕ ꯀꯝꯗꯧꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯤꯠꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯣꯏꯔꯕ ꯃꯇꯨꯡ ꯏꯇꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯀꯇꯦ ꯃꯩꯇꯩ ꯂꯝꯗꯨꯅꯤ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯄꯟꯊꯗꯕꯤꯗ ꯍꯟꯋꯥꯏꯅꯕ ꯇꯧꯁꯤ ꯀꯣꯔꯧ ꯃꯥꯅ ꯃꯝꯗ꯭ꯔꯤꯉꯩ ꯁꯦꯟꯕꯤ ꯀꯕꯣ ꯂꯩꯕꯥꯛ ꯌꯧꯅꯕ ꯄꯤꯡꯄꯤꯡꯅ ꯌꯥꯝ ꯄꯥꯈꯠꯅ ꯄꯥꯠꯇꯒꯤ ꯈꯣꯡꯂꯝ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯃꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯏꯔꯝ ꯈꯣꯡꯂꯝ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯅꯇꯥꯏꯗꯤ ꯏꯁꯤꯡꯒꯤ ꯂꯝꯕꯤꯒ ꯑꯣꯏꯔꯦ ꯊꯦꯛꯅ ꯀꯣꯏꯅ ꯂꯥꯛꯄꯅ ꯁꯦꯟꯕꯤ ꯀꯕꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯌꯧꯕ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯣ ꯈꯪꯗꯦ ꯏꯇꯥ ꯂꯩꯔꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯈꯨꯠ ꯇꯨꯡꯕꯨꯟꯅꯗꯨꯅ ꯂꯩꯕꯗꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯏꯇꯥ ꯀꯅꯥꯗꯒꯤꯅꯣ ꯃꯇꯦꯡ ꯂꯧꯔꯒ ꯃꯣꯡꯕ ꯌꯧꯅꯕ ꯆꯠꯂꯁꯤ ꯄꯤꯡꯄꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯂꯧꯒꯗꯣꯏꯁꯦ ꯂꯩꯔꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯔꯨꯅꯤ ꯍꯥꯏꯖꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯕꯗꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤꯉꯩ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯍꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯃꯐꯝꯁꯤꯒꯤ ꯃꯤ ꯃꯥꯟꯗꯦ ꯃꯤꯅꯧ ꯃꯥꯜꯂꯤ ꯇꯥꯟ ꯆꯥꯔꯦ ꯈꯜ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯂꯩꯔꯤꯅ ꯄꯂꯦꯝ ꯃꯥꯟꯕꯤ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯃꯤꯅꯧꯅꯤ ꯃꯐꯝꯁꯤꯗꯒꯤ ꯅꯠꯇꯦ ꯊꯥꯞꯂꯕ ꯁꯦꯟꯕꯤ ꯀꯕꯣ ꯂꯩꯕꯥꯛꯇꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯁꯥꯍꯨꯝ ꯑꯣꯏꯗꯨꯅ ꯍꯤꯒꯤ ꯍꯤꯔꯝꯕꯨ ꯂꯝꯖꯤꯡ ꯑꯣꯏ ꯃꯐꯝꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ ꯌꯥꯔꯕꯗꯤ ꯏꯃꯥꯅ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨ ꯍꯤꯒꯤ ꯍꯤꯔꯝ ꯇꯥꯛꯄꯤꯗꯨꯅ ꯁꯦꯟꯕꯤ ꯀꯕꯣ ꯄꯗꯥꯡꯈꯣ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯨ ꯅꯨꯄꯤꯗꯨꯅ ꯂꯥꯞꯈ꯭ꯔꯦꯗ ꯏꯃꯥ ꯂꯝꯕꯤ ꯈꯪꯉꯤ ꯐꯔꯦ
ꯏꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯅꯈꯣꯏꯕꯨ ꯄꯗꯥꯡꯈꯣꯡ ꯌꯧꯅꯕ ꯊꯤꯜꯂꯒꯦ꯫ ꯂꯩꯔꯤ ꯑꯃꯗꯤ ꯄꯤꯡꯄꯤꯡ ꯅꯨꯄꯤꯁꯤꯒꯤ ꯌꯋꯥ ꯈꯨꯟꯐꯝ ꯇꯥꯕꯗ ꯊꯃꯣꯏꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯂꯩꯔꯤꯅ ꯏꯃꯥ ꯑꯗꯨꯗꯤ ꯃꯤꯠꯀꯨꯞ ꯑꯃ ꯊꯤꯟꯊꯗꯅ ꯀꯣꯔꯧ ꯃꯥꯅ ꯃꯝꯗ꯭ꯔꯤꯉꯩ ꯊꯤꯟꯕꯤꯔꯝꯃꯨ꯫ ꯅꯨꯄꯤꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯃꯛ ꯊꯤꯟꯕꯤꯔꯒꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯤꯗꯨꯗ ꯀꯥꯈꯠꯂꯣ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯂꯩꯔꯤ ꯑꯃꯗꯤ ꯄꯤꯡꯄꯤꯡ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤꯗꯨ ꯇꯝꯅ ꯀꯥꯈꯠꯂꯦ꯫ ꯈꯨꯠꯇ ꯅꯧꯄꯥꯏ ꯍꯤꯗꯣ ꯍꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯔꯤꯅ ꯄꯂꯦꯝ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ, ꯆꯤꯡꯒꯣꯌꯨꯗꯣ ꯑꯩꯈꯣꯏꯅ ꯌꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯦ ꯀꯔꯤ ꯀꯧꯒꯦ? ꯅꯨꯄꯤꯗꯨꯅ ꯐꯑꯣꯏꯕꯤꯅ ꯏꯔꯥꯜꯂꯝ ꯏꯊꯥꯏ ꯀꯧꯏꯗꯣ, ꯇꯨꯔꯦꯜꯁꯤꯅ ꯏꯊꯥꯏ ꯇꯨꯔꯦꯜ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯅ ꯏꯊꯥꯏ ꯄꯨꯅꯝ ꯆꯤꯡ꯫ ꯂꯩꯔꯤꯅ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯥꯛ ꯌꯦꯠ ꯍꯤ ꯍꯣꯟꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕꯅꯤꯅ ꯍꯤꯗꯨꯅ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯦꯟꯗꯨꯅ ꯆꯠꯂꯤ꯫ ꯍꯤꯒꯤ ꯍꯤꯔꯝꯗꯨꯗ ꯆꯠꯂꯤ ꯊꯦꯛꯅ ꯈꯣꯏꯅ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯍꯤ ꯑꯅꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯦꯡꯈꯣꯡꯄꯥꯠ ꯌꯧꯔꯛꯂꯦ꯫ ꯑꯉꯛꯄꯅꯤ, ꯉꯁꯥꯏ ꯂꯥꯛꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯊꯨꯕ ꯌꯥꯡꯕ꯫ ꯏꯔꯝ ꯈꯣꯡꯂꯝ ꯀꯌꯥ ꯂꯥꯟꯊꯣꯛꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯂꯥꯛꯄ ꯍꯤꯔꯝꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯈꯪꯖꯤꯜꯍꯧꯔꯦ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯪꯈꯣꯟꯕꯤ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯨꯞꯊꯅ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯁꯟꯕꯤ ꯀꯕꯣ ꯂꯩꯕꯥꯛ ꯌꯧꯔꯛꯂꯦ꯫ ꯄꯗꯥꯡꯈꯣꯡꯒ ꯇꯥꯏꯅꯅ ꯆꯦꯜꯂꯤꯕ ꯏꯔꯨꯝ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯔꯛꯄꯗꯣ ꯅꯨꯄꯤꯗꯨꯅ ꯏꯃꯣꯝ ꯃꯅꯤꯃꯛ ꯃꯐꯝꯁꯤꯗꯒꯤ ꯄꯂꯦꯝ ꯅꯃꯥꯏꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯃꯣꯝ ꯃꯅꯤꯃꯛ ꯂꯩꯍꯧꯔꯣ, ꯅꯃꯥꯏꯁꯨ ꯍꯜꯋꯥꯏꯔꯒꯦ꯫ ꯅꯌꯨꯝ ꯁꯦꯝꯕꯤ ꯀꯕꯣ ꯌꯧꯔꯕꯅꯤꯅ ꯊꯋꯥꯏ ꯋꯥꯔꯨꯔꯅꯨ꯫ ꯂꯩꯔꯤꯅ ꯅꯃꯣꯝ ꯑꯅꯤꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ꯫ ꯑꯗꯣ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯊꯤꯟꯕꯤꯔꯛꯂꯤꯕ ꯄꯂꯦꯝ ꯏꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯣ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯀꯥꯎꯗꯅꯕ ꯑꯃꯨꯛꯇꯗꯤ ꯈꯪꯖꯍꯧꯒꯦ꯫ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯅꯨꯄꯤꯗꯨꯅ ꯄꯂꯦꯝ ꯅꯃꯥ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯋꯥꯛꯆꯤꯡ ꯍꯥꯎꯀꯣꯝꯕꯝ ꯆꯅꯨ ꯋꯥꯉꯝ ꯁꯝꯖꯤꯔꯥꯛꯄ ꯐꯑꯣꯏꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯗꯣ꯫ ꯄꯂꯦꯝ ꯏꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯖꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯁꯦ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯅ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯥ ꯁꯥ ꯅꯃꯥꯏꯁꯨ ꯈꯣꯡꯗꯣꯏꯔꯒꯦ꯫ ꯂꯩꯔꯤꯗꯣ ꯅꯨꯄꯤꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯂꯩꯔꯤꯅ ꯄꯂꯦꯝ ꯏꯃꯥ ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕు ꯋꯥ ꯈꯪꯗꯕꯤ ꯏꯁꯥꯒꯤꯇ ꯈꯟꯕ ꯑꯣꯏꯖꯕ ꯊꯤꯕꯤꯗꯤ ꯇꯥꯔꯕꯅꯤ꯫ ꯌꯨꯝ ꯁꯦꯝꯕꯤ ꯀꯕꯣ ꯂꯩꯕꯥꯛꯁꯦ ꯌꯧꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯣꯔꯧꯁꯨ ꯅꯥꯔꯜ ꯋꯥꯏꯔꯛꯀꯗꯧꯔꯦ, ꯃꯥꯂꯦꯝꯁꯤꯁꯨ ꯃꯝꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯏꯃꯥ ꯏꯊꯟꯇ ꯁꯥꯡꯈ꯭ꯔꯕ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗꯨꯗ ꯏꯗꯣꯝ ꯌꯨꯝ ꯍꯟꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅ ꯀꯝꯗꯧꯕ? ꯅꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯦ, ꯏꯃꯥꯗꯤ ꯏꯊꯟꯇꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯏꯃꯥ ꯑꯩꯒꯤꯗ ꯂꯦꯜꯂꯒ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕ 10 ꯆꯉꯟ ꯆꯥꯔꯒ ꯂꯝꯂꯦꯟ ꯏꯊꯥ ꯌꯧꯅꯕ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯐꯑꯣꯏꯕꯤꯅ ꯏꯃꯣꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯏꯃꯥꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨꯅꯦ ꯄꯂꯦꯝ ꯅꯃꯥ ꯑꯩꯗꯤ ꯊꯧ ꯌꯥꯝꯃꯤ, ꯁꯦꯝꯕꯤ ꯀꯕꯣꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯣꯏ꯫ ꯏꯌꯨꯝ ꯏꯊꯥꯏ ꯂꯝꯗꯣ ꯌꯧꯅꯕ ꯈꯣꯡꯗꯣꯏꯈ꯭ꯔꯒꯦ ꯍꯤꯔꯝ ꯇꯨꯡꯏꯟꯅ꯫ ꯏꯄꯥꯡ ꯀꯅꯥ ꯌꯥꯎꯗꯦ, ꯋꯥꯔꯨꯅꯨ ꯏꯃꯣꯝ ꯅꯃꯥ ꯑꯩꯗꯤ ꯏꯊꯟꯇ ꯑꯗꯨꯃꯛ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯍꯟꯈ꯭ꯔꯒꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯐꯔꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯡꯗꯣꯏꯅꯕ ꯇꯧꯕꯤꯔꯣ, ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯏꯄꯜꯒꯤ ꯍꯤꯗꯦꯜ
ꯃꯇꯥ ꯐꯕꯁꯤꯗ ꯂꯩꯍꯧꯔꯒꯦ ꯆꯠꯂꯣꯀꯣ ꯏꯃꯥ ꯂꯩꯍꯧꯔꯣ ꯏꯃꯣꯝ ꯑꯅꯤꯃꯛ ꯈꯨꯔꯧ ꯄꯥꯎꯔꯧꯅꯗꯅ ꯂꯝꯂꯦꯟ ꯏꯊꯥꯏ ꯌꯧꯅꯕ ꯆꯠꯂꯣ ꯍꯣꯏ ꯋꯥꯀꯩ ꯍꯤꯗꯣ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯍꯤꯃꯥꯏ ꯂꯩꯈꯤ ꯁꯦꯝꯕꯤ ꯀꯕꯨ ꯄꯗꯥꯡꯈꯣꯡꯗꯨꯗꯒꯤ ꯏꯔꯨꯝ ꯇꯨꯔꯦꯜ ꯇꯨꯡꯏꯟꯅ ꯈꯔ ꯆꯠꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯀꯩ ꯍꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯁꯨ ꯀꯣꯔꯧꯅ ꯃꯝꯗ꯭ꯔꯤꯉꯩ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯄꯤꯡꯄꯤꯡꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯕꯜ ꯊꯛꯇ ꯄꯣꯊꯥꯈ꯭ꯔꯦ ꯂꯩꯔꯤꯅ ꯃꯥꯅ ꯍꯦꯛꯂꯨꯔꯤꯕ ꯊꯝꯕꯥꯜꯁꯤꯡꯗꯣ ꯆꯔꯩ ꯐꯤ ꯁꯥꯅꯕꯒꯤꯗꯃꯛ ꯏꯌꯣꯡꯁꯪꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯥꯁꯨ ꯋꯥꯗꯕ ꯅꯠꯇꯦ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯀꯇꯦ ꯂꯩꯕ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯃꯃꯤꯡꯇ ꯑꯣꯏꯅ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯂꯝꯂꯦꯟ ꯏꯊꯥꯏ ꯐꯥꯎꯕ ꯌꯧꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯉꯛꯄ ꯐꯠꯇ꯭ꯔꯤ ꯀꯔꯝꯕ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯂꯝꯖꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯈꯜꯂꯨꯔꯒ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯣ ꯊꯦꯡꯅꯔꯝꯗꯕ ꯊꯣꯛꯂꯣ ꯀꯝꯗꯧꯕ ꯃꯈꯣꯏ ꯑꯅꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯂꯝꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨꯗ ꯄꯟꯊꯗꯨꯅ ꯀꯕꯣ ꯌꯦꯡꯉꯝꯗꯅ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯕ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤꯕ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯕ ꯄꯗꯥꯡꯈꯣꯡ ꯇꯥꯅ ꯅꯨꯄꯤꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯝꯂꯒꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯋꯥꯗꯕ ꯉꯝꯗꯦ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯛꯇ ꯂꯨꯏ ꯆꯪꯂꯛꯄꯗꯣ ꯎꯍꯧꯗ꯭ꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯏꯇꯥ ꯂꯩꯔꯤ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯎꯪꯂꯒ ꯂꯩꯔꯤꯗꯨꯅ ꯀꯩꯁꯨ ꯎꯪꯗꯦꯗ ꯑꯗꯨꯒꯤꯔꯥ ꯃꯆꯤ ꯂꯦꯡꯗꯅ ꯃꯤꯅ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯑꯩꯕꯨ ꯎꯪꯕ ꯃꯥꯟꯕ꯭ꯔꯥ ꯎꯪꯉꯤꯗꯨꯃꯛꯇꯗ ꯑꯩꯕꯨ ꯎꯪꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯎꯪꯗꯦꯀꯣ ꯑꯩ ꯎꯪꯕꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯃꯗ ꯅꯠꯇꯦ ꯃꯌꯥꯝ ꯍꯪꯉꯣ ꯉꯁꯥꯏ ꯅꯣꯏꯅ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯆꯧꯕ ꯑꯃ ꯁꯤꯠꯂꯤ ꯄꯥꯠꯂꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ ꯑꯩꯗꯤ ꯁꯤꯜꯂꯝ ꯁꯨꯕꯒ ꯆꯪꯈꯤꯗꯦ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏꯗ ꯄꯜꯂꯝꯒꯅꯤ ꯈꯟꯕꯗ ꯅꯣꯡꯂꯩꯗꯨꯅ ꯐꯈ꯭ꯔꯕꯗ ꯑꯩꯁꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯪꯅꯤꯡꯕꯅ ꯄꯥꯠ ꯇꯥꯅ ꯂꯥꯛꯏ ꯑꯩꯅ ꯏꯂꯦ ꯄꯥꯠꯇ ꯌꯧꯔꯛꯄꯗꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯇꯤ ꯊꯋꯥꯏ ꯋꯥꯏ ꯑꯩꯅ ꯃꯤꯁꯤꯡꯗ ꯍꯪꯕꯗ ꯎꯍꯧꯕ ꯏꯟ ꯆꯤꯡꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯣꯡꯂꯩ ꯃꯔꯛꯇ ꯍꯤꯗꯨꯒ ꯀꯩꯒ ꯀꯔꯤꯝꯇ ꯑꯀꯤꯕꯁꯨ ꯌꯥꯎꯗꯅ ꯈꯥ ꯄꯥꯡꯅ ꯆꯠꯈꯤ ꯍꯥꯏ ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯛ ꯌꯩꯔꯦ ꯏꯊꯟꯇ ꯃꯣꯜꯂꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ ꯅꯣꯡꯂꯩꯗꯨꯅꯅꯤ ꯏꯇꯥ ꯅꯣꯡꯂꯩꯗꯨꯗ ꯂꯩꯔꯥꯏꯗ ꯍꯣꯟꯖꯟꯒꯦ ꯍꯥꯏꯗ꯭ꯔꯒ ꯍꯣꯟꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯑꯩꯗꯤ ꯍꯤ ꯂꯥꯛꯁꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯏꯁꯥꯁꯦ ꯅꯤ ꯍꯦꯛ ꯇꯥꯗꯦ ꯍꯣꯖꯪꯂꯣꯝꯗ ꯊꯣꯛꯇꯨꯅ ꯅꯣꯏ ꯑꯅꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯅꯣꯡꯃ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯅꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯗ꯭ꯔꯕ ꯈꯣꯏꯅꯧ ꯃꯇꯥꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ ꯏꯅꯣꯠ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯄꯤꯡꯄꯤꯡꯒ ꯃꯈꯣꯏ ꯑꯅꯤꯗ ꯊꯣꯛꯈꯤꯕ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯌꯧꯔꯨꯕ ꯅꯨꯄꯤ ꯑꯃꯅ ꯀꯕꯣ ꯄꯗꯥꯡꯈꯣꯡ ꯇꯥꯅ ꯊꯤꯟꯕꯤꯔꯝꯕꯒꯤ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯊꯕꯥꯛ ꯌꯩꯔꯦ ꯃꯥꯗꯤ ꯃꯥꯂꯪ ꯄꯥꯟꯁꯦ ꯃꯍꯥꯛꯀꯤ ꯊꯧꯗꯨꯅꯨꯡꯅ ꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯃꯇꯝ ꯂꯥꯏꯔꯦꯝꯕꯤ ꯈꯣꯡꯆꯠ ꯆꯞ ꯂꯦꯞꯈꯤꯕꯒꯨꯝ ꯃꯁꯥ ꯅꯣꯝꯗꯨꯅ ꯄꯥꯈꯠꯇꯨꯅ ꯀꯧꯏ ꯂꯨꯏꯂꯨꯏꯗꯣ ꯂꯩꯔꯤꯅ ꯂꯨꯏꯂꯨꯏ
ꯀꯩꯗꯧꯔꯒꯦ ꯍꯥꯏꯃꯦ ꯋꯥ ꯂꯥꯡꯒ ꯑꯝꯇ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯏꯔꯦꯟꯖꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯉꯥꯡꯉꯣ ꯍꯥꯏꯕꯅꯣ ꯉꯥꯡꯅꯤꯡꯉꯥꯏ ꯋꯥꯒ ꯂꯩꯇꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯍꯤꯡꯆꯥꯕꯤꯗꯤ ꯅꯣꯏ ꯑꯅꯤ ꯑꯩ ꯍꯧꯔꯝꯗꯕꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯂꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯐꯖꯅ ꯍꯥꯏꯔꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯐꯠꯇꯦ ꯀꯕꯣꯗꯒꯤ ꯍꯦꯟꯇꯣꯛꯇꯕꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯀꯇꯦ ꯂꯩꯕꯥꯛ ꯌꯧꯔꯨꯔꯕꯅꯦꯕ ꯌꯧꯅꯤꯡꯗꯨꯅ ꯌꯧꯕ ꯅꯠꯇꯦꯕ ꯑꯉꯥꯎꯕ ꯅꯣꯡꯂꯩꯗꯨꯅꯅꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩꯗꯨꯅ ꯃꯔꯝ ꯑꯣꯏ ꯂꯝ ꯀꯣꯏꯕ ꯐꯥꯎꯕꯗꯤ ꯐꯪꯉꯦꯗꯅ ꯍꯥꯏꯅꯨꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯍꯣ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯄꯗꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯧꯋꯣ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯇꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯣꯝꯖꯤꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯊꯧꯔꯥꯡꯒꯤ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯀꯨꯝ ꯃꯍꯥꯛ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯣ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯑꯗꯨꯛ ꯃꯉꯥꯎ ꯊꯤꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯕꯨ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯇꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯁꯤꯕꯨ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ ꯅꯣꯡꯂꯩꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯑꯗꯨꯛ ꯊꯥꯞꯂꯕ ꯃꯐꯝꯗꯨꯗ ꯄꯨꯕ ꯍꯧꯅꯗꯦ ꯄꯨꯁꯨ ꯄꯨꯔꯣꯏ ꯈꯜꯂꯤ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯁꯦꯟꯕꯤ ꯀꯕꯣꯒꯤ ꯈꯥꯝꯄꯥꯠꯀꯤ ꯃꯐꯝ ꯑꯃꯗ ꯑꯃꯥꯏꯕ ꯆꯣꯡꯂꯩ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯕ ꯀꯗꯦꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯇ ꯇꯨꯃꯤꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯨꯗ ꯄꯥꯠꯀꯤꯅ ꯏꯁꯤꯡ ꯑꯃꯗꯤ ꯄꯥꯊꯤ ꯀꯨꯝꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯩꯕꯨꯜꯁꯨ ꯆꯥꯎꯅ ꯊꯥꯜꯂꯤ ꯆꯠꯅ ꯃꯤꯍꯥꯠꯄꯗꯣ ꯊꯦꯡꯅꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯗ ꯍꯥꯏ ꯀꯗꯦꯡ ꯊꯦꯡꯅꯔꯣꯏ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯀꯩꯗꯧꯕ ꯉꯝꯂꯣꯏ ꯃꯥꯗꯣ ꯂꯝꯗꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅꯤ ꯂꯝꯗꯝꯕ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯡꯅꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯁꯤꯡꯅꯔꯛꯂꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯗꯤ ꯃꯤ ꯃꯀꯣꯛ ꯀꯛꯂꯒ ꯍꯥꯠꯂꯤ ꯂꯨꯈꯥ ꯊꯥꯏ ꯍꯥꯏꯅ ꯇꯥꯏꯗ ꯃꯗꯨꯅ ꯃꯥꯒꯤ ꯃꯆꯠꯅꯤ ꯑꯣ ꯑꯩꯈꯣꯏꯗꯗꯤ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯅꯪꯅ ꯅꯍꯥꯟꯒꯩ ꯑꯩꯉꯣꯟꯗꯒꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯃꯌꯥꯝꯗꯨꯕꯨ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯃꯇꯥꯡ ꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯊꯋꯥꯏꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯃꯗꯨꯗ ꯁꯤꯖꯤꯟꯅꯕ ꯇꯥꯕ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯄꯥꯡꯗꯕ ꯇꯧꯅꯨ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯄꯪ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕꯁꯦ ꯊꯧ ꯑꯆꯧꯕ ꯑꯃꯒꯤꯅꯤ ꯃꯁꯤꯕꯨ ꯍꯦꯛ ꯉꯝꯂꯕ ꯏꯕꯥꯅꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯐꯪꯗꯣꯏꯅꯤ ꯑꯁꯦꯡꯕꯒꯤꯔꯥ ꯁꯦꯡꯉꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯅꯥ ꯃꯌꯥꯝꯗꯨ ꯐꯪꯉꯗꯤ ꯇꯥꯗ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯃꯁꯤꯗꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯕ ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯝꯒꯗꯕ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯕ ꯊꯕꯛꯅꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯀꯥꯟꯅꯗꯕꯗ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯠꯇꯕꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯉꯥꯛꯄꯤꯒꯅꯤ ꯇꯥꯗ ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯕꯁꯦ ꯂꯩꯔꯦꯂꯥ ꯍꯤꯡꯆꯥꯕꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯈꯪꯉꯣꯏ ꯈꯪꯗꯅꯕ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯂꯪꯖꯥ ꯇꯔꯦꯠꯇꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯂꯩꯔꯦꯂꯥꯅ ꯃꯥꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯉꯝꯂꯣꯏ ꯂꯪꯖꯥ ꯇꯔꯦꯠꯇꯣ ꯇꯠꯅ ꯊꯥꯅꯗ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯂꯪꯖꯥ ꯇꯔꯦꯠꯇꯨꯒ ꯍꯦꯛ ꯇꯠꯅ ꯊꯥꯅꯔꯕ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯂꯩꯔꯦꯂꯥꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯕ ꯂꯣꯏꯔꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ
ꯂꯣꯏꯕ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯜꯂꯤꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯀꯟꯖꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯎꯁ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯌꯥꯔꯦꯁꯦ ꯇꯥꯗ ꯀꯤꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯗ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯉꯨ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡꯗꯧꯅ ꯊꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯍꯤꯡꯅꯤꯡꯂꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯕ ꯋꯥꯠꯂꯤ ꯅꯨꯄꯤ 12ꯃꯨꯛ ꯂꯣꯟꯒꯦ ꯈꯜꯂꯤꯕꯅꯤ ꯇꯥꯟꯁꯤꯜꯂꯨꯕ ꯃꯍꯩꯁꯤꯡꯁꯦ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯆꯣꯞ ꯃꯄꯥꯟ ꯅꯥꯏꯗꯕꯁꯤꯗꯤ ꯋꯥꯔꯤ ꯁꯥꯕꯕꯨ ꯍꯧꯈ꯭ꯔꯕ ꯉꯥꯡꯕꯕꯨ ꯍꯧꯈ꯭ꯔꯕ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯊꯪ ꯂꯥꯃꯩꯅ ꯋꯥꯏꯗꯨꯅ ꯆꯥꯛꯄꯒꯨꯝ ꯋꯥ ꯑꯃꯗꯒꯤ ꯋꯥ ꯑꯃꯗ ꯂꯥꯝꯁꯤꯟꯗꯨꯅ ꯃꯌꯥꯝ ꯉꯥꯡꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄ ꯎꯃꯪꯗꯨꯒꯤ ꯃꯤꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯃ ꯌꯧꯔꯦ ꯃꯐꯝꯁꯤꯗ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯋꯥꯏꯅ ꯍꯥꯏꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯕ ꯃꯐꯝꯅꯤ ꯇꯂꯥ ꯄꯥꯝꯃꯦ ꯅꯥꯆꯨꯝꯕ ꯀꯌꯥꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯉꯝꯗꯅ ꯃꯅꯤꯡ ꯇꯧꯅ ꯍꯧꯔꯤꯕ ꯎꯖꯥ ꯎꯔꯦꯟ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯐꯝꯅꯤ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯁꯥꯕꯨꯡ ꯂꯥꯎꯏ ꯆꯣꯡꯂꯣꯏ ꯃꯥꯏꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯣꯡ ꯊꯥꯡꯏ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯤꯔꯨꯞꯁꯨ ꯌꯦꯡꯏ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅ ꯃꯐꯝꯗꯨꯗ ꯁꯪꯒꯨ ꯆꯛꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯎꯕ ꯐꯪꯏ ꯅꯨꯡꯁꯤꯠꯅꯁꯨ ꯀꯟꯅ ꯁꯤꯠꯄꯒꯤ ꯎꯖꯥ ꯎꯔꯦꯟ ꯆꯤꯡꯒꯤ ꯃꯇꯣꯜꯁꯤꯡꯗꯣ ꯑꯃꯒ ꯊꯦꯡꯅꯕꯗꯧꯅ ꯌꯦꯡꯕꯗ ꯂꯦꯡꯒꯣꯟꯅꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯦ ꯂꯥꯎꯕ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯣ ꯑꯃꯨꯕ ꯐꯤꯖꯪ ꯑꯃꯅ ꯑꯀꯤꯕ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯐꯤꯖꯪꯗꯨꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯜꯁꯤꯡꯗꯣ ꯂꯣꯠꯄ ꯌꯥꯗꯅ ꯃꯊꯪ ꯃꯊꯤ ꯐꯣꯡꯂꯛꯄ ꯀꯗꯦꯡꯗꯣ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯇꯥꯗꯥ ꯁꯤꯕꯨ ꯂꯝꯕꯤꯅꯤꯌꯦ ꯃꯄꯥꯁꯤ ꯐꯥꯎꯗꯨꯅ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯀꯣꯏꯊꯣꯛꯂꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯆꯣꯡꯂꯩꯅ ꯍꯩ ꯂꯥꯡꯒꯅꯨ ꯄꯥꯡꯗꯕ ꯅꯪꯁꯨ ꯈꯨꯠ ꯊꯦꯛꯄ ꯌꯥꯔꯅꯤ ꯂꯝꯕꯤ ꯑꯁꯝꯕ ꯅꯥꯀꯣꯏꯅꯕ ꯂꯩꯇꯕꯗꯨꯅꯅꯤ ꯃꯄꯥꯁꯦ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯗꯦꯡꯗꯣ ꯆꯣꯡꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯈꯟꯕꯒ ꯅꯪꯍꯧꯗꯦ ꯎ ꯑꯃ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯁꯥ ꯇꯦꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯏ ꯎ ꯃꯁꯥꯗꯣ ꯑꯄꯤꯛꯄ ꯏꯆꯝ ꯆꯝꯕꯒ ꯅꯠꯇꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯂꯋꯥꯏꯗꯒ ꯊꯣꯝꯂꯨꯕꯗꯤ ꯑꯅꯤꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯥꯟꯗꯨꯅ ꯑꯃꯝꯕꯗꯨꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯅꯤꯗꯣ ꯃꯤꯍꯨꯜꯒꯗꯣ ꯌꯧꯏ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯟꯗꯣ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯟꯗꯣ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠꯄ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯎꯁꯥꯁꯦ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕꯅꯣ ꯈꯟꯕꯗ ꯆꯣꯡꯂꯣꯏꯗꯤ ꯋꯥꯈꯜꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ ꯑꯔꯥꯞꯄꯗꯅ ꯌꯣꯡꯃꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯏ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯁꯨꯛꯂꯕ ꯃꯝꯂꯕ ꯎꯃꯪꯁꯤꯡꯁꯤꯗ ꯌꯣꯡꯃꯨ ꯌꯣꯡꯖꯥꯎ ꯈꯔꯁꯨ ꯂꯩ ꯌꯣꯡꯃꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯇꯥꯔꯒ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯑꯃꯨꯛ ꯆꯥꯎꯊꯣꯛꯏ ꯁꯤꯔꯝꯅꯤꯗ ꯇꯥꯗ ꯍꯣꯏꯅꯦ ꯀꯣꯛꯇꯒ ꯊꯥꯔꯝꯃꯨ ꯁꯤꯗꯣꯏꯅꯤ ꯈꯨꯗꯛꯇ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯉꯁꯥꯏꯅ ꯍꯥꯏꯔꯤꯗꯨꯅꯤ
ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯃꯐꯝꯁꯦ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯧꯅꯕ ꯇꯧꯁꯤ ꯂꯣꯡꯒꯤꯁꯦ ꯅꯥꯟꯊꯔꯛꯀꯗꯣꯔꯦ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯕꯗꯧꯅ ꯄꯨꯛꯁꯦ ꯊꯤꯟꯕꯗꯧꯅ ꯇꯥꯅꯤꯡꯗꯦꯀꯣ ꯂꯣꯡꯒ꯭ꯔꯤꯗꯣ ꯐꯖꯅ ꯁꯦꯠꯂꯨ 이보 피 ꯊꯣꯛꯂꯒ ꯐꯖꯐꯝ ꯂꯩꯔꯣꯏꯀꯣ ꯅꯪ ꯑꯃ ꯇꯥꯗ ꯈꯣꯡꯁꯦ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯤ ꯑꯩꯗꯤ ꯀꯤꯕ ꯌꯥꯗꯦ ꯉꯁꯥꯏ ꯆꯥꯁꯤꯟꯈꯤꯕ ꯎ ꯃꯣꯔꯣꯛꯇꯨꯅ ꯑꯣꯏꯔꯤꯅꯤ ꯅꯊꯤꯕꯣꯡꯗꯤ 이ላꯎ ꯍꯦꯛ ꯂꯥꯎꯔꯗꯅ ꯅꯪ ꯑꯃ ꯇꯥꯗ ꯑꯩ ꯌꯥꯔꯛꯇ꯭ꯔꯦ ꯑꯩ ꯃꯔꯨꯝ ꯑꯃꯗ ꯑꯝꯇ ꯄꯥꯛꯊꯔꯨꯈꯤꯒꯦ ꯄꯣꯠꯂꯨꯝꯁꯦ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯅꯅꯥꯎ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯈꯔ ꯊꯨꯔꯣ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤꯀꯣ ꯅꯪꯒꯤꯁꯦ ꯐꯤꯕꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯋꯥꯔꯧꯕꯤꯔꯣꯏ ꯅꯅꯥꯎ ꯀꯨꯏꯖꯔꯛꯂꯣꯏ ꯇꯥꯗ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯕꯤꯔꯝꯃꯨ ꯊꯨꯅ ꯌꯥꯡꯅ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯍꯨꯠꯆꯤꯟꯈꯤ ꯀꯗꯦꯡ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯤꯔꯒ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯃꯤ ꯃꯈꯜꯗꯨꯒꯤ ꯃꯅꯨꯡꯗ ꯀꯗꯦꯡꯁꯨ ꯆꯜꯂꯤ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗꯨꯅ ꯃꯤ ꯀꯩꯒꯤ ꯃꯃꯥꯏꯗ ꯐꯥꯎꯕ ꯀꯤꯃꯟꯗꯅ ꯈꯣꯡ ꯍꯥꯝꯖꯤꯜꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯇꯥꯡꯗꯨꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯀꯤꯕ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯄꯥꯛꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯛꯊꯔꯤꯉꯩ ꯃꯅꯥꯛ ꯏꯅꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯔꯅ ꯀꯞꯄꯒꯤ ꯈꯔꯅ ꯅꯣꯛꯄ ꯑꯅꯤꯃꯛ ꯏꯇꯤꯜꯂꯦ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯎꯔꯤ ꯎꯄꯥꯜꯁꯤꯡ ꯑꯗꯨ ꯃꯁꯦꯡ ꯃꯅꯥ ꯄꯨꯝꯕ ꯂꯦꯡ ꯂꯦꯡ ꯅꯣꯡꯃꯗꯧꯅ ꯇꯧꯏ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯗꯨ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯗꯦꯡ ꯍꯥꯏꯕ ꯊꯤꯖꯤꯠꯄ ꯁꯥꯎꯅꯤꯡꯕꯗꯒꯤ ꯂꯥꯎꯔꯦ ꯆꯣꯡꯂꯩꯅ ꯂꯣꯏꯗꯧꯔꯦ ꯇꯥꯗ ꯁꯤꯕꯨ ꯑꯩꯅꯔꯣ ꯀꯗꯦꯡꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯏ ꯆꯣꯡꯂꯩ ꯂꯩꯍꯧꯔꯒꯦꯗ ꯅꯪ ꯍꯥ ꯃꯐꯝꯁꯤꯗ ꯀꯗꯦꯡꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯇꯥꯗꯁꯤꯃ ꯂꯣꯏꯗꯧꯔꯦ ꯂꯣꯏꯕ ꯅꯠꯇꯦꯅꯦ ꯂꯣꯏꯁꯤꯜꯂꯣꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯗꯝ ꯐꯨꯊꯔꯛꯀꯅꯤ ꯆꯩꯔꯝꯗ ꯊꯣꯡꯈꯣꯡ ꯁꯥꯏ ꯏꯕꯣ ꯅꯪ ꯑꯃ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯡꯅꯔꯤꯉꯩ ꯄꯤꯛꯇꯛ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯎꯖꯥꯎ ꯎꯇꯣꯟ ꯑꯃꯗꯒꯤ ꯁꯤꯠꯇꯨꯅ ꯃꯁꯥꯗꯣ ꯅꯣꯛꯇꯨꯅ ꯆꯣꯡꯂꯩꯒꯤ ꯃꯥꯡꯗ ꯀꯨꯝꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯉꯤ ꯆꯥꯗꯧꯈꯩ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯆꯣꯡꯂꯩꯗ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯜꯂꯤ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯕ ꯅꯥꯔꯛꯇ ꯄꯥꯛꯊꯗꯨꯅ ꯂꯩꯕ ꯀꯗꯦꯡꯁꯨ ꯎꯔꯦ ꯃꯃꯤꯠꯃꯛꯅ ꯃꯩꯉꯥꯜꯗ ꯎꯖꯥꯎ ꯎꯔꯦꯟꯗꯣ ꯋꯥꯡꯒ ꯋꯥꯡꯉꯦ ꯆꯥꯎꯒ ꯆꯥꯎꯔꯦ ꯑꯉꯥꯡꯗꯨꯅ ꯅꯣꯛꯇꯨꯅ ꯇꯤꯜꯂꯥꯈꯨꯝꯕꯤꯅ ꯃꯕꯨꯛ ꯁꯤꯠꯇꯨꯅ ꯆꯠꯄꯗꯧꯅ ꯌꯥꯝ ꯍꯩꯅ ꯆꯤꯡꯅ ꯅꯞꯂꯒ ꯀꯨꯝꯃꯛꯄꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯁꯨ ꯀꯨꯝꯃꯛꯏ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯣꯡ ꯃꯆꯥꯗꯧꯅ ꯅꯞꯂꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯃꯆꯥ ꯑꯃꯒꯨꯝ ꯁꯤꯠꯇꯨꯅ ꯑꯁꯨꯝꯅ ꯅꯞꯇꯨꯅ ꯀꯨꯝꯂꯛꯂꯒ ꯎꯖꯥꯎ ꯎꯔꯦꯟꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯣꯡꯂꯩ ꯇꯝꯅ ꯆꯣꯡꯂꯩꯅ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ ꯁꯤꯒꯩꯖꯟ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯂꯣꯏꯔꯦ ꯇꯥꯗ ꯍꯟꯗꯛꯃꯨꯛꯇꯤ ꯆꯣꯡꯊꯣꯔꯛꯏ ꯀꯗꯦꯡꯁꯨ ꯆꯦꯟꯊꯣꯔꯛꯄꯗ ꯎꯔꯦ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯈꯨꯈ꯭ꯔꯕ ꯈꯣꯡ ꯂꯝꯕꯤꯗꯨꯒꯤ ꯃꯄꯥꯗꯨꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯎꯔꯦꯟꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯀꯗꯦꯡꯗꯤ ꯀꯗꯦꯡ ꯃꯁꯥꯗꯣ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯦ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯗ
ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯈꯣꯡꯕꯤꯅ ꯁꯤ ꯅꯪꯅ ꯊꯣꯟꯕ ꯅꯠꯇ꯭ꯔꯥ? ꯃꯥꯁꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯑꯦ ꯑꯩꯅꯗꯤ ꯀꯃꯥꯏꯅ? ꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯊꯣꯛꯂꯒ ꯃꯇꯥꯡ ꯆꯥꯗꯅ꯫ ꯇꯥꯗꯥ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯅꯨꯕ꯫ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯇꯥꯏꯅꯗꯣꯏꯕ? ꯇꯥꯗꯥ ꯆꯩꯒꯦꯁꯨ ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯄꯦꯟꯅ ꯆꯩꯕꯤꯔꯣ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯐꯤꯕꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯀꯟꯅꯕ ꯀꯩꯗꯧꯕ ꯌꯥꯕꯗꯣ ꯇꯧꯕꯤꯔꯣ꯫ ꯅꯔꯤꯜ ꯃꯇꯥꯗꯨꯒ ꯏꯕꯣ, ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤꯅꯤ꯫ ꯑꯀꯤꯕꯅ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯒꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯡꯁꯤꯗ ꯃꯃꯤꯠꯅꯦꯅ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯒ ꯑꯩꯈꯣꯏꯗ ꯆꯥꯗꯧꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗꯕꯨ꯫ ꯇꯥꯅꯤꯡꯗꯦ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯆꯩꯍꯜꯂꯛꯏ ꯆꯣꯡꯂꯩꯅ ꯁꯥꯎꯅꯤꯡꯕꯗꯒꯤ꯫ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯤꯔꯕꯁꯨ ꯀꯤꯅ ꯀꯗꯦꯡ꯫ ꯑꯉꯥꯡ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯃꯁꯥꯗꯣ ꯃꯨꯛꯄ ꯉꯛꯆꯥꯎ ꯊꯦꯛꯄ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯀꯔꯤꯅ ꯇꯤꯛꯂꯩꯗꯨꯅ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯂꯥꯟꯁꯤꯜꯂꯛꯂꯒ ꯑꯩꯅꯗꯤ ꯂꯦꯝꯅꯗꯤ ꯊꯥꯒꯗ꯭ꯔꯥ? ꯂꯦꯝꯅꯗꯤ ꯇꯣꯛꯑꯔꯣꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯄꯥꯁꯤ ꯂꯥꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗꯒꯤ ꯅꯁꯥ ꯀꯟꯖꯔ ꯆꯠꯈꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯈꯣꯡꯊꯥꯡꯁꯦ ꯍꯦꯛ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯔꯥꯡ ꯂꯤꯠꯂꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ꯫ ꯂꯧꯅꯝ ꯆꯥꯎꯕ, ꯄꯨꯛꯆꯦꯜ ꯐꯠꯇꯕ, ꯃꯍꯨ ꯄꯨꯕ ꯇꯥꯏꯕꯪꯒꯨꯝ ꯑꯉꯥꯡꯗꯨꯁꯨ ꯍꯤꯡꯆꯥ ꯌꯦꯇꯨꯝꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤ꯫ ꯃꯥꯗꯤ ꯆꯞ ꯌꯨꯡꯅ ꯅꯨꯡꯂꯣꯟ ꯌꯥꯏꯗ ꯌꯦꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯅ ꯍꯦꯛ ꯆꯠꯄ ꯍꯧꯔꯛꯂꯕꯗꯤ ꯆꯣꯡꯊꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ꯫ ꯂꯤꯠꯇꯗꯤ ꯂꯤꯠꯀꯦ ꯀꯔꯥꯡꯗ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯌꯥ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯏ꯫ ꯃꯥꯁꯨ ꯈꯪꯏ ꯐꯠꯇ꯭ꯔꯕ ꯁꯣꯏꯔꯦꯟꯁꯤꯒꯤ ꯅꯨꯡꯂꯣꯟ ꯌꯥꯏꯗ ꯈꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯇꯦꯝꯁꯤꯡꯅꯔꯛꯀꯅꯤ꯫ ꯎꯅꯥ ꯑꯃ ꯂꯦꯡꯕꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯡꯗꯣ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯇꯥꯔꯕꯗꯤ ꯃꯥꯗꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯀꯗꯕꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ ꯆꯣꯡꯂꯣꯏꯅ꯫ ꯀꯗꯤꯡꯅ ꯈꯣꯡꯐꯝ ꯑꯃ ꯊꯥꯡꯒꯦ ꯇꯧꯕꯒ ꯉꯥꯏꯈꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯁꯤꯕꯣ? ꯀꯗꯤꯡ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯉꯥꯡꯂꯛꯂꯤꯕꯗꯣ ꯈꯣꯡꯂꯩꯗꯨ ꯌꯦꯡꯂꯒ꯫ ꯇꯥꯗꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯅꯈꯣꯡꯗꯣ ꯍꯟꯗꯧꯅ ꯂꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯈꯣꯡ ꯂꯦꯡꯕꯁꯤꯕꯣ? ꯈꯣꯡ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯗꯦ ꯈꯪꯉꯨ꯫ ꯎꯊꯛꯇ ꯐꯝꯂꯤꯕ ꯅꯕꯨꯡꯉꯣꯁꯤꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯀꯩ ꯌꯦꯡꯂꯛꯂꯤꯕꯁꯦ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯐꯥꯎꯕ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯃꯍꯥꯛꯅꯤ꯫ ꯍꯦꯛ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯦꯛ ꯍꯧꯔꯕ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯒꯅꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ, ꯑꯗꯨꯒ ꯅꯀ꯭ꯔꯥꯡꯗꯣ ꯂꯤꯠꯇꯣꯏꯕ꯫ ꯀꯔꯥꯡꯗꯣ ꯂꯤꯠꯈ꯭ꯔꯕꯗꯤ ꯅꯪ ꯁꯤꯔꯦ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯣꯏ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯋꯥꯇꯥ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯗꯥ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ, ꯑꯩ ꯇꯥꯍꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟ ꯅꯪ ꯂꯦꯞꯂꯒ ꯂꯩꯕ ꯇꯥꯕ꯫ ꯃꯄꯥꯗꯨꯗꯒꯤ ꯈꯣꯡꯐꯝ ꯃꯆꯤ ꯂꯦꯡꯗꯅ ꯑꯩ ꯃꯔꯛꯁꯤꯗ ꯃꯐꯝꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯄ ꯌꯥꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯟꯈꯤꯒꯦ꯫ ꯇꯥꯗꯅ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯈꯪꯉꯤ ꯃꯥꯁꯨ ꯃꯥꯡꯗ ꯎꯔꯤꯕ ꯁꯣꯏꯔꯦꯟꯁꯤꯒ ꯃꯥꯟꯅꯔꯨꯕ ꯁꯤꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛ ꯁꯤꯡꯅꯔꯨꯕꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯋꯥꯕ ꯂꯤꯁꯤꯡꯅ ꯃꯥꯌꯣꯛ ꯌꯥꯒꯗꯧꯔꯤꯕ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ
ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯕ ꯂꯝꯕꯤꯗꯨꯅꯤ ꯊꯤꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕꯤ ꯂꯝꯕꯤ ꯎꯔꯛꯇꯦ꯫ ꯑꯉꯥꯡꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯅꯤ, ꯃꯥꯒꯤ ꯅꯤꯡꯖꯕ ꯂꯣꯏꯅ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤ, ꯅꯣꯛꯃꯤꯔꯗꯅ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯤꯉꯩ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯉꯥꯡ ꯑꯇꯩ ꯈꯔꯁꯨ ꯎꯔꯤ ꯋꯥꯔꯤꯗ ꯌꯣꯡꯗꯧꯅ ꯅꯞꯇꯨꯅ ꯀꯨꯝꯂꯛꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯉꯥꯡꯁꯤꯡꯗꯣ ꯁꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ, ꯎꯔꯤ ꯎꯄꯥꯜꯗꯨꯗ ꯇꯥꯡꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯔꯕꯗꯨꯗꯗꯤ ꯏꯄꯥꯏ ꯍꯧꯔꯦ ꯀꯗꯦꯡꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯔꯧꯁꯥ, ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯗꯥꯟꯕ ꯑꯣꯏ꯫ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯣꯏ ꯅꯤꯡꯉꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞꯁꯤꯗ꯫ ꯌꯥꯝꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯎꯔꯥꯎ ꯊꯔꯥꯎꯕ, ꯅꯤꯡꯉꯥꯏ ꯀꯟꯕ, ꯃꯁꯣꯡ ꯐꯟꯕ ꯑꯉꯥꯡ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯇꯧꯕ ꯃꯌꯥꯝꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯈꯣꯜꯁꯤꯡꯗꯨꯅ ꯅꯤꯟꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯆꯔꯥꯝ ꯆꯗꯠꯅꯕ ꯁꯣꯏꯔꯦꯟ ꯅꯤꯡꯕ ꯊꯨꯡꯉꯛꯇꯕꯁꯤꯡꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯎꯃꯪꯁꯤꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯐꯝ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯩꯊꯔꯤ꯫ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯈ꯭ꯔꯦ꯫ ꯀꯗꯦꯡꯗꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ, ꯊꯋꯥꯏꯁꯤꯒ ꯍꯛꯆꯥꯡꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯩꯅ ꯄꯨꯟꯁꯤ ꯑꯃ ꯏꯪꯅ ꯆꯤꯛꯅ ꯈꯜꯂꯨꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯅ ꯀꯥꯏꯔꯕ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯆꯦꯜꯂꯕꯁꯨ ꯍꯤꯡꯅꯕꯒꯤ ꯃꯃꯤ ꯑꯃꯇ ꯎꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯨꯕꯁꯦ ꯂꯝꯕꯤ ꯑꯃꯇ ꯎꯗꯦ꯫ ꯑꯉꯧꯕ ꯉꯥꯛꯇ ꯃꯃꯤꯠ ꯄꯥꯡꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯧꯅꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯐꯤꯕꯝꯗꯤ ꯇꯞꯅ ꯈꯨꯖꯤꯡ ꯌꯧꯈꯩ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯆꯣꯡꯂꯣꯏꯁꯨ ꯃꯥꯒꯤ ꯍꯩꯖꯕ ꯁꯤꯡꯖꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯅ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡꯗꯨꯗꯒꯤ ꯀꯔꯝꯕ ꯃꯌꯥꯏ ꯁꯤꯖꯤꯟꯅꯔꯒ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯈꯜꯂꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯗꯦꯡꯗꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯡꯀꯣꯛ ꯑꯃꯗ ꯈꯩꯕꯒꯨꯝ ꯃꯁꯥꯗꯨ ꯈꯩꯔꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯒ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕ, ꯀꯞꯄ, ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯣ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯆꯧꯕ ꯑꯍꯣꯡꯕꯗꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯀꯗꯦꯡꯅ, ꯗꯥꯗꯥ, ꯃꯈꯣꯏꯁꯤꯡꯁꯦ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯔꯕ ꯃꯥꯜꯂꯦ꯫ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯥꯒꯤ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥꯗꯣ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯣꯜꯂꯤ꯫ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨꯗꯒꯤ ꯈꯣꯡꯐꯩ ꯑꯃ ꯐꯥꯎꯕ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯌꯥꯏ ꯀꯟꯕ ꯂꯩꯋꯥꯁꯤꯒꯤ ꯃꯌꯥꯏꯁꯨ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯎꯔꯤ ꯎꯄꯥꯜ ꯊꯛꯇ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯂꯩꯋꯥꯗꯨꯅ ꯇꯥꯟꯕꯗꯧꯅ ꯇꯧꯏ꯫ ꯍꯪꯉꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜꯅ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯞꯄꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯨꯅ ꯎꯁꯥ ꯋꯥꯁꯥꯁꯤꯡꯗꯣ ꯄ꯭ꯔꯤꯛ ꯂꯥꯎꯅ ꯇꯦꯛꯏ꯫ ꯎꯅꯥ ꯋꯥꯅ ꯑꯀꯪꯕꯁꯤꯡꯗꯨꯁꯨ ꯑꯀꯟꯕ ꯅꯣꯡꯂꯩꯒꯤ ꯁꯥꯐꯨ ꯑꯃꯅ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯀꯗꯣꯝꯗꯒꯤ ꯅꯣꯡꯂꯩ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯪꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯁꯤꯜꯂꯛꯂꯤꯕ ꯎꯔꯨ ꯎꯪꯕ ꯅꯨꯡꯁꯤꯠꯇꯨꯅ ꯎ ꯃꯔꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯨꯛꯄ ꯍꯧꯔꯛꯏ꯫
ꯎ ꯋꯥꯁꯤꯡꯗꯨꯅ ꯃꯔꯨ ꯐꯨꯛꯄ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯁꯥ ꯃꯁꯥ ꯀꯟꯅꯕ ꯅꯣꯡꯂꯩꯗꯨꯅ ꯁꯣꯛꯇꯕ ꯁꯝꯅꯗꯕ ꯎꯄꯥꯜꯁꯤꯡꯗꯨꯗ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡꯉꯤ꯫ ꯅꯣꯡꯂꯩ ꯑꯀꯟꯕꯗꯨꯒꯤ ꯁꯥꯎꯍꯨꯝꯗꯨꯅ ꯁꯨꯝ ꯂꯥꯛꯆꯔꯛꯄꯗꯧꯅ ꯇꯧꯔꯛꯏ꯫ ꯅꯣꯡꯂꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯁꯣꯏꯔꯦꯟꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯂꯩꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ, ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ꯫ ꯃꯗꯨꯒꯤ ꯁꯥꯐꯨ ꯃꯔꯛꯇ ꯂꯝ ꯍꯧꯗꯣꯡ 8 ꯃꯨꯁꯨꯛ ꯃꯨꯕ ꯃꯆꯨꯒꯤ ꯅꯣꯡꯂꯩ ꯃꯔꯛꯇꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯉꯛꯄꯒꯤ ꯂꯩꯋꯥꯅꯤ ꯁꯣꯜꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯂꯝ ꯍꯧꯗꯣꯡꯁꯤꯡ ꯑꯗꯣ ꯍꯧꯗꯣꯡꯅꯤ ꯍꯥꯏꯖꯕꯇꯅꯤ ꯑꯣꯛꯂꯦꯜ ꯂꯥꯕ ꯈꯥꯕꯣꯝꯕꯗꯧꯅ ꯆꯥꯎꯏ꯫ ꯍꯧꯗꯣꯡ 8ꯇꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ꯫ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯏꯄꯥꯏ ꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯣ ꯍꯧꯗꯣꯡꯒꯤ ꯇꯟꯊꯥꯗꯨꯅ ꯀꯥꯏꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯉꯝꯗꯕ ꯑꯅꯤꯗꯣ ꯂꯦꯡꯕ ꯉꯝꯂꯦ꯫ ꯍꯧꯗꯣꯡ 8ꯁꯤꯅ ꯉꯥꯛꯂꯧ ꯑꯣꯏ꯫ ꯃꯐꯝ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯟꯊꯣꯛꯄ ꯉꯝꯂꯦ꯫ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯀꯗꯦꯡ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯇꯥꯗꯥ, ꯍꯤꯡꯗꯤ ꯍꯤꯡꯂꯦ ꯑꯩꯈꯣꯏ, ꯍꯤꯡꯗ꯭ꯔꯗꯤ ꯍꯤꯡꯅꯕꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ꯫ ꯑꯩꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯈꯤꯅꯨ꯫ ꯀꯩꯒꯤ? ꯃꯊꯪꯗꯅ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯗꯨꯅ ꯆꯤꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯕ ꯅꯠꯇꯦ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯔꯥꯎꯔꯨꯔꯒ ꯊꯋꯥꯏ ꯍꯤꯡꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗ꯭ꯔꯣ? ꯇꯥꯗ, ꯃꯊꯪꯁꯤꯅ ꯀꯔꯤ? ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯁ! ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯄ ꯍꯧꯏ꯫ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯣ ꯌꯧꯅꯕ ꯁꯣꯏꯔꯦꯟꯁꯤꯡꯗꯨꯗꯤ ꯅꯣꯡꯂꯩꯗꯨꯅ ꯌꯣꯠꯈ꯭ꯔꯦ꯫ ꯂꯝ ꯍꯧꯗꯣꯡ 8ꯇꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯝꯖꯤꯡꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯩꯅ ꯁꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯃꯩ ꯊꯥꯟꯕꯤ ꯃꯩꯕꯨꯜ ꯑꯣꯏ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯆꯕꯤꯠ ꯆꯕꯤꯠ ꯂꯥꯎꯕ ꯄꯥꯊꯤ ꯀꯣꯝꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯦ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤ ꯃꯩꯕꯨꯜꯁꯤꯡ ꯑꯗꯣ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯩꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯃꯩꯕꯨꯜꯁꯤꯡꯗꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯟꯗꯣꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯄꯔꯦꯡ ꯂꯦꯟꯈ꯭ꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯩꯔꯥꯗꯣ ꯃꯨꯊꯠꯂꯤ ꯀꯗꯦꯡ꯫ ꯈꯪꯉꯤ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯅꯤꯗꯣ ꯆꯠꯂꯝꯕꯗꯒꯤ ꯑꯁꯣꯡꯕ ꯅꯥꯄꯤꯗ ꯇꯥꯡꯖꯐꯝ ꯂꯧꯗꯨꯅ ꯄꯥꯛꯊꯔꯒ ꯂꯣꯠꯂꯤ꯫ ꯀꯩꯒꯤ ꯃꯄꯥꯟ ꯅꯥꯄꯤꯅ ꯇꯥꯡ, ꯅꯥꯄꯤꯒꯤ ꯃꯄꯥꯟ ꯀꯩꯅ ꯇꯥꯡ ꯍꯥꯏꯗꯨꯅꯤ꯫ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡ ꯑꯗꯣ ꯉꯥꯅꯨꯅ ꯄꯔꯦꯡ ꯁꯥꯅ ꯆꯠꯄꯒꯨꯝ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕꯗꯨ ꯇꯝꯅ ꯃꯊꯪ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩ꯫ ꯃꯈꯣꯏꯗ ꯐꯪꯈꯤꯕ ꯁꯥꯍꯨꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ, ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯑꯅꯤꯗꯨꯅ ꯅꯥꯄꯤ ꯃꯔꯨꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯄꯗꯨꯗꯗꯤ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯐꯪꯂꯝꯗꯦ꯫ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯤꯀꯨꯞ ꯑꯃꯇ ꯄꯟꯊꯗꯅ ꯀꯗꯦꯡꯅ ꯃꯩꯗꯨ ꯃꯨꯊꯠꯍꯧꯕꯅꯤ꯫ ꯃꯥꯁꯨ ꯈꯪꯏ, ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯏ, ꯂꯥꯃꯩ ꯊꯥꯟꯕꯤꯁꯨ ꯇꯥꯏꯕꯪ ꯃꯤ ꯎ ꯌꯥꯗꯦ, ꯃꯩꯕꯨꯜꯒꯤ ꯃꯁꯛ ꯑꯣꯏꯔꯒ ꯃꯤ ꯑꯃꯕꯨ ꯐꯪꯅꯕ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯏ꯫ ꯃꯥꯡꯖꯧꯅꯅ ꯂꯧꯁꯤꯡ ꯈꯔ ꯈꯪꯍꯧꯕꯅ ꯃꯩꯔꯥ ꯃꯉꯥꯜꯗꯣ ꯃꯈꯣꯏꯅ ꯎꯗ꯭ꯔꯤꯉꯩ ꯐꯠ ꯂꯥꯎꯅ ꯃꯨꯊꯠꯍꯧꯕꯅꯤ꯫ ꯇꯨꯃꯤꯠ ꯁꯪꯒꯨ ꯉꯔꯪ ꯉꯪꯂꯤ, ꯆꯣꯠꯂꯤ ꯂꯥꯎꯕ ꯃꯐꯝꯒ ꯑꯣꯏꯔꯦ꯫ ꯇꯤꯟ ꯀꯥꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯑꯄꯤꯛꯄ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯃꯐꯝꯗꯨꯗ ꯂꯩ꯫ ꯑꯅꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯄꯥꯗꯣ ꯀꯔꯤꯝꯇ ꯐꯪꯕ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡ ꯑꯗꯣ ꯍꯧꯅꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪꯗꯨꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯂꯥꯞꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯃꯩ ꯊꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯣ
ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯇꯥꯗ? ꯆꯠꯈ꯭ꯔꯦ, ꯌꯥꯝ ꯂꯥꯞꯅ꯫ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯇꯧꯔꯤꯁꯦ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ꯫ ꯑꯩꯕꯨ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯤꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯈꯣꯡꯆꯠ ꯅꯠꯇꯦ꯫ ꯍꯣꯏꯗ, ꯑꯗꯨꯗ ꯑꯩꯗꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯣꯏꯗꯕꯣꯏ ꯅꯤꯡꯂꯨꯕ꯫ ꯇꯝꯕ ꯉꯝꯗ꯭ꯔꯤꯀꯣ, ꯃꯊꯪꯅ ꯑꯃꯨꯛ ꯀꯔꯤ? ꯅꯣꯡꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯉꯥꯟꯗꯣꯏꯕ? ꯅꯣꯡ ꯉꯥꯟꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯣꯡꯉꯥꯜꯂꯁꯅꯨ꯫ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯅꯪꯅ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯉꯤꯗꯣ ꯑꯄꯪ, ꯀꯔꯤꯒꯨꯝꯕ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯜꯂꯗꯤ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ, ꯍꯣꯠꯅꯔꯤꯕꯁꯦ ꯑꯔꯦꯝꯕꯗ ꯑꯣꯏꯗꯣꯏꯕ, ꯈꯪꯉꯕ? ꯑꯣ, ꯑꯁꯨꯝꯅꯅꯤꯗꯣ ꯂꯣꯠꯂꯝꯕꯗꯒꯤ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯃꯐꯝꯁꯤꯗ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯣꯡꯂꯩ ꯃꯁꯥꯗ ꯏꯅꯤꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯨꯊꯠꯂꯨꯔꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯄꯥꯏ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯃꯗ ꯆꯨꯞ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯨꯕꯗ ꯃꯨꯠꯂꯨꯔꯕ ꯃꯩꯔꯤꯗꯣ ꯅꯧꯍꯧꯅꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯂꯦ꯫ ꯂꯩꯋꯥꯅ ꯃꯩꯔꯤꯗꯣ ꯆꯥꯛꯍꯟꯕꯗꯤ ꯅꯠꯇꯦ, ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯒꯤ ꯐꯤꯕꯝ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒꯤ ꯆꯃꯣꯠ ꯆꯃꯣꯠ ꯂꯥꯎꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯝ ꯑꯃ ꯃꯅꯤꯜꯒꯨꯝ ꯃꯁꯛꯇꯤ ꯎꯗꯕ ꯁꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯗꯨꯒ ꯁꯨꯛꯅ ꯁꯝꯅꯔꯨꯕꯗꯒꯤ ꯃꯨꯠꯂꯨꯔꯕ ꯃꯩꯗꯣ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯄꯅꯤ꯫ ꯃꯩꯗꯣ ꯆꯥꯛꯄꯗ ꯍꯧꯔꯛꯄꯗ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯇꯥꯗ, ꯀꯩꯗꯧꯔꯒꯦ? ꯃꯩꯔꯤꯁꯤꯗꯤ ꯍꯤꯒꯣꯛ ꯃꯆꯨꯅ ꯍꯦꯟꯖꯤꯟꯗ꯭ꯔꯣ? ꯀꯝꯗꯧꯅ ꯆꯥꯛꯂꯤꯕꯅꯣ? ꯍꯩ ꯑꯄꯪꯖꯥꯎ, ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅꯅꯤ꯫ ꯀꯤꯖꯔꯦꯗ꯫ ꯏꯁꯤꯡꯒꯤ ꯏꯅꯤꯜ ꯃꯔꯛꯇ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯏ ꯑꯃ ꯂꯩꯅꯨꯡꯗꯒꯤ ꯄꯨꯗꯨꯛ ꯄꯨꯗꯨꯛ ꯁꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯊꯥꯞꯄꯗ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ ꯇꯥꯗ, ꯄꯨꯗꯨꯛ ꯄꯨꯗꯨꯛ ꯁꯧꯕꯒꯤ ꯃꯈꯣꯜꯁꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯟꯊꯨꯡꯗꯣ ꯃꯈꯣꯜꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯜꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯅꯕ ꯆꯪꯁꯤꯟꯁꯤ꯫ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯇꯨꯡ ꯊꯥꯡꯂꯣ ꯂꯥꯎ꯫ ꯃꯩꯗꯣ ꯑꯩ ꯄꯥꯏꯒꯦ ꯇꯥꯗ꯫ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ, ꯑꯩꯒꯤ ꯇꯨꯡ ꯊꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯔꯛꯎ꯫ ꯍꯣꯏ ꯇꯥꯗ꯫ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯃꯥꯗꯤ ꯇꯨꯃꯤꯟ ꯍꯥꯏꯕ ꯏꯟꯕ ꯈꯛꯇꯅꯤ ꯃꯇꯥꯡꯗꯨꯗ ꯇꯧꯗꯣꯏꯁꯦ꯫ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯂꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯔꯨꯛ ꯄꯨꯔꯨꯛ ꯁꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯄꯥꯊꯤ ꯀꯣꯝꯊꯤ ꯃꯄꯥꯗꯣ ꯌꯧꯔꯦ꯫ ꯃꯄꯥꯗꯣ ꯌꯧꯔꯛꯄꯗ ꯄꯨꯔꯨꯛ ꯁꯧꯕꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯈꯩ ꯄꯨꯗꯨꯛ ꯄꯨꯗꯨꯛ ꯁꯧꯗꯨꯅ ꯂꯩꯕꯗꯣ ꯃꯤꯠꯃꯥꯡꯗꯨꯗ ꯎꯔꯦ꯫ ꯃꯄꯥꯗꯨꯒꯤ ꯑꯃꯨꯛ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯥꯏꯔꯦꯟ ꯑꯁꯤꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯣ ꯍꯦꯛ ꯎꯔꯨꯕꯗ ꯀꯗꯦꯡ ꯑꯗꯣ ꯃꯁꯥ ꯄꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕꯗꯧꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕ ꯍꯧꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯣ ꯊꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯥꯏꯔꯦꯟ ꯑꯁꯤꯕꯅ ꯃꯥꯡꯗ ꯏꯁꯥꯡ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟꯁꯤꯗꯒꯤ ꯀꯥꯟꯅꯕ ꯂꯧꯒꯗꯕ ꯃꯤ ꯑꯃꯅ ꯄꯥꯛ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯏꯆꯪ ꯊꯧꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦ꯫ ꯀꯞꯂꯤ ꯀꯞꯂꯤ ꯀꯗꯦꯡꯅ, ꯇꯥꯗ, ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯏꯁꯥꯗ ꯅꯠꯇꯅ ꯃꯥꯏ ꯃꯤꯠ ꯄꯨꯝꯕꯁꯨ ꯃꯊꯥ ꯃꯊꯥ ꯄꯣꯝꯕꯗꯧꯅ ꯇꯧꯏ ꯇꯥꯗ, ꯃꯔꯦꯡ ꯃꯔꯦꯡ ꯍꯦꯛ ꯆꯠꯄꯗꯧꯅ꯫ ꯇꯥꯗ, ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯅꯅꯥꯎ ꯁꯤꯔꯣ ꯍꯥꯏꯔꯣ? ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯁꯤꯒꯅꯤ? ꯁꯤꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯂꯩꯒꯗꯣꯏꯔꯥ? ꯑꯩꯅ ꯇꯥꯕꯗ ꯃꯤꯅꯁꯨ ꯂꯥꯏꯔꯦꯟ ꯑꯣꯜꯂꯤ ꯍꯥꯏ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯀꯥꯟꯅꯗꯕꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯗ꯫ ꯅꯪꯒꯤ ꯂꯥꯏꯌꯨꯡꯁꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯝꯇ ꯍꯥꯟꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯣ, ꯅꯪꯅ ꯑꯣꯛꯅꯔꯤꯕ ꯇꯤꯟꯖꯨ ꯂꯥꯏꯆꯨꯔꯤꯕ ꯂꯥꯏꯔꯦꯟꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯦꯟꯅꯣ ꯍꯥꯟꯅ ꯐꯖꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯏꯔꯝ ꯈꯣꯡꯂꯝ ꯄꯨꯕ, ꯇꯨꯈꯣꯡ ꯀꯌꯥꯕꯨ ꯄꯨꯕ, ꯅꯠꯇ꯭ꯔꯒ ꯂꯝ ꯄꯨꯕ ꯂꯥꯏꯔꯦꯟꯁꯤꯡ, ꯃꯈꯣꯏꯗꯤ
ꯑꯣꯟꯅꯤꯡꯕ ꯃꯁꯛ ꯑꯣꯟꯕ ꯉꯝꯕ ꯂꯥꯏꯔꯦꯟꯅꯤ꯫ ꯂꯥꯏꯔꯦꯟ ꯃꯈꯜꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡ ꯅꯪꯒꯤ ꯑꯣꯛꯅꯔꯤꯕꯁꯦ ꯐꯅꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯣꯛ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯈꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯃꯥꯏꯕ ꯆꯣꯡꯂꯩꯗꯣ ꯈꯨꯗꯤꯡꯃꯛ ꯈꯪꯗꯕ ꯍꯩꯇꯕ ꯂꯩꯇꯦ꯫ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯖꯤꯟ ꯍꯩꯖꯤꯜꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕ, ꯇꯤꯟꯆꯨ ꯂꯥꯏꯆꯨꯗꯅꯕ ꯃꯁꯥꯗ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯨꯡꯁꯤ꯫ ꯃꯤꯅꯗꯤ ꯈꯪꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯁꯤꯕ ꯎꯕꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯉꯣꯟꯗ ꯃꯥꯏꯕ ꯇꯝꯂꯤꯕ ꯀꯗꯦꯡꯗꯤ ꯅꯍꯥꯅꯤ꯫ ꯃꯥꯏꯕ ꯇꯝꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯀꯔꯝꯅꯗꯤ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯂꯝ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯍꯩꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯗꯦꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯕꯨꯛ ꯐꯥꯎꯕꯗꯤ ꯀꯟꯈꯠꯇ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯑꯃꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯃꯔꯥꯡ ꯂꯥꯡꯕ ꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯀꯔꯝꯕ ꯂꯥꯏꯔꯦꯟ ꯑꯣꯛꯅꯔꯤꯕꯅꯣ ꯃꯍꯥꯛ ꯈꯪꯂꯛꯂꯦ꯫ ꯃꯁꯥꯗ ꯉꯁꯥꯏꯗꯒꯤ ꯂꯣꯏꯅꯔꯛꯄ ꯈ꯭ꯋꯥꯡꯗ ꯌꯥꯟꯗꯨꯅ ꯂꯥꯛꯄ ꯈꯥꯎ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯈꯥꯎꯗꯨꯗ ꯄꯣꯠꯆꯪ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯞꯂꯛꯂꯕꯅꯤ꯫ ꯂꯥꯏꯔꯦꯟ ꯊꯤꯕ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕ ꯊꯣꯛꯂꯣ ꯃꯇꯝꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯇꯣꯟ ꯑꯃꯗ ꯍꯩ ꯃꯔꯝ 8, ꯂꯩ ꯃꯔꯝ 8, ꯀꯕꯣꯛ ꯅꯥꯆꯟ 8, ꯄꯥꯟ ꯃꯅꯥꯎ ꯑꯃ, ꯁꯤꯡ ꯃꯅꯥꯎ ꯑꯃ, ꯍꯤꯗꯥꯛ ꯃꯅꯥ ꯑꯃꯗꯤ ꯂꯥꯁꯤꯡ ꯈꯔ ꯌꯥꯎꯅ ꯆꯕꯥꯟꯗꯣ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯏ꯫ ꯆꯕꯥꯟꯒꯤ ꯄꯣꯠꯂꯝꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯀꯗꯦꯡꯏꯕꯣ, ꯆꯕꯥꯟꯁꯦ ꯍꯦꯛ ꯊꯥꯕꯗ ꯅꯪ ꯅꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯤꯗꯣ ꯁꯣꯏꯗꯅ ꯐꯈ꯭ꯔꯅꯤ꯫ ꯍꯣꯏ ꯇꯥꯗ, ꯐꯅꯦꯕꯨ ꯍꯥꯏꯔꯕ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯐꯅꯤꯡꯕꯅ ꯉꯥꯎꯔꯕ꯫ ꯑꯔꯦꯝꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯆꯤꯟꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯦ ꯊꯤꯗ꯫ ꯇꯥꯗꯥ, ꯑꯩꯗꯤ ꯃꯍꯧꯁꯥꯗꯒꯤ ꯆꯤꯟꯁꯦ ꯈꯔ ꯌꯥꯎꯏ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯏꯕꯣ, ꯅꯪ ꯃꯤ ꯈꯠꯅꯕꯗ ꯆꯤꯟ ꯌꯥꯎꯕꯗ ꯃꯤꯅ ꯄꯨ ꯊꯥꯡꯕ ꯉꯝꯒꯗꯕ ꯂꯝꯕꯥ ꯄꯥꯕꯗ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ ꯆꯤꯟ ꯍꯥꯏꯕꯁꯤꯁꯨ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯆꯕꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯦ꯫ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩ, ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯂꯤꯉꯩ ꯇꯨꯃꯤꯟ ꯂꯩꯒꯗꯕ꯫ ꯍꯣꯏ ꯇꯥꯗ꯫ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯑꯃ ꯃꯍꯥꯛ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯈꯔ ꯁꯥꯐꯒꯗꯕ ꯑꯀꯪꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯐꯝꯊꯩ꯫ ꯍꯦꯛ ꯐꯝꯊꯕꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯦ ꯆꯣꯡꯂꯩꯅ꯫ ꯈꯨꯟꯕꯤ ꯅꯨꯡꯊꯣꯡ ꯆꯤꯡ, ꯆꯦꯡꯖꯥ ꯂꯥꯂꯨꯝ ꯊꯦꯟꯒꯤ ꯂꯤꯂꯤ ꯅꯗꯥꯡ ꯆꯥꯗꯦ, ꯂꯩꯅꯨꯡ ꯇꯣꯡꯁꯨ ꯃꯟꯁꯦꯟꯕꯅ, ꯆꯩꯕꯨꯜ ꯃꯈꯨꯠ ꯁꯨꯅ, ꯇꯥꯡꯖ ꯃꯀꯨ ꯍꯨ, ꯂꯤꯂꯥ ꯃꯇꯥꯡ ꯁꯤꯠꯅ ꯆꯩꯄꯤꯌꯦ ꯀꯧꯕ ꯀꯧꯅꯨ ꯂꯥꯏꯗꯤ, ꯉꯥꯡꯉꯣꯏ ꯌꯣꯏꯃꯣꯡꯕꯅ ꯂꯣꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ, ꯆꯤꯡꯕꯥꯟ ꯆꯔꯥ ꯂꯥꯏꯗꯤ, ꯆꯤꯡꯖꯤꯡ ꯅꯥꯔꯜ ꯄꯥꯡꯒꯟꯕꯅ ꯁꯃꯨ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ, ꯍꯪꯒꯦꯟ ꯄꯧꯕꯤ ꯂꯥꯏꯗꯤ, ꯁꯤꯡꯖꯤꯟ ꯀꯥꯡꯕꯅꯥꯎ, ꯁꯧꯖꯤꯟ ꯀꯥꯡꯕꯅꯥꯎ, ꯊꯥꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ, ꯃꯔꯣꯜ ꯃꯔꯜ ꯊꯨꯝꯅꯈꯤꯌꯦ, ꯑꯁꯩ ꯋꯥꯡꯕꯤ ꯂꯥꯏꯗꯤ, ꯈꯪꯁꯨ ꯅꯥꯍ, ꯂꯥꯏꯔꯕ ꯂꯩꯀꯥꯏ ꯇꯤꯃꯦꯟꯇ ꯋꯥꯏꯕꯅ ꯇꯤꯃꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯄꯤꯌꯦ, ꯂꯝꯒ ꯂꯥꯏꯒꯗꯤ, ꯇꯨꯕꯤ ꯃꯀꯣꯛ ꯑꯅꯤ ꯂꯣꯡꯕ ꯂꯥꯏꯔꯦꯟ ꯃꯃꯩ ꯇꯣꯟꯕꯕꯨ, ꯇꯨꯕꯤ ꯃꯀꯣꯛ ꯄꯥꯡꯕꯅ ꯂꯩꯔꯣꯟ ꯖꯒꯣꯏ ꯂꯥꯅ ꯆꯛꯇꯥꯏꯌꯦ, ꯅꯣꯡꯕꯥꯜ ꯂꯥꯏꯔꯦꯟ ꯆꯥꯝꯕꯅ ꯈꯣꯟꯌꯥꯡ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ, ꯏꯔꯤꯜ ꯂꯥꯏꯗꯤ ꯑꯃꯗꯤ, ꯈꯨꯇꯥꯏ ꯊꯥꯡꯕꯅ ꯊꯥꯡꯁꯥꯡ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ, ꯏꯔꯤꯜ ꯂꯥꯏ ꯑꯃꯗꯤ, ꯇꯥꯎꯊꯤꯡ ꯃꯥꯡꯅ ꯊꯣꯡꯂꯦꯟ ꯃꯈꯨꯠ ꯁꯨꯅ ꯆꯩꯕꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯡꯂꯩꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯇꯥꯏꯅꯔꯛꯄ ꯃꯁꯥ ꯃꯎꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏ꯫ ꯊꯝꯅꯥ ꯈꯦꯟꯖꯣꯡꯈꯥꯗ ꯏꯁꯤꯡ ꯃꯔꯤꯛꯅ ꯂꯦꯡ ꯇꯅꯤꯛꯅ ꯈꯥꯡꯕꯗꯧꯅ ꯈꯪꯗꯦ ꯀꯗꯦꯡ ꯃꯁꯥꯗꯣ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯡ ꯑꯗꯣ ꯇꯥꯔꯒ ꯃꯍꯥꯛ ꯃꯁꯥꯁꯦ ꯇꯥꯏꯕꯪ ꯃꯤ
ꯅꯠꯇꯕꯗꯧꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕꯗꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯜꯅ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯃꯕꯨꯛꯅ ꯃꯊꯥꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯄꯥꯊꯤ ꯀꯣꯝꯊꯤꯗꯨꯗ ꯆꯥꯛꯇꯥꯕꯗꯧꯅ ꯎꯔꯛꯏ꯫ ꯋꯥꯈꯜꯅ ꯑꯣꯏꯍꯟꯕ ꯉꯥꯛꯅꯤ ꯂꯝꯖꯤꯡꯈꯤꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗꯤ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯈꯤꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯆꯣꯡꯂꯩꯒ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯐꯝꯂꯤ꯫ ꯆꯣꯡꯂꯩꯁꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯈꯔ ꯊꯨꯅ ꯐꯅꯕ ꯈꯪꯖꯕ ꯍꯩꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯁꯦ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯤꯠꯇ ꯀꯗꯦꯡꯒꯤ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯃ ꯎꯔꯝꯃꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯅꯨꯡ ꯆꯟ ꯃꯥ ꯃꯁꯥꯁꯦ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯌꯥꯎꯕꯗꯧꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯁꯦ ꯄꯥꯊꯤ ꯀꯣꯝꯊꯤꯁꯤꯗ ꯂꯥꯏꯔꯦꯟ ꯑꯇꯩꯁꯤꯡꯒ ꯂꯣꯏꯅꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯧꯅ ꯀꯛꯏꯅ ꯆꯤꯡꯖꯨꯝ ꯇꯥꯎꯕ ꯂꯝ, ꯂꯨꯋꯥꯡ ꯇꯧꯍꯧꯕ ꯂꯝ, ꯉꯥꯆꯛ ꯀꯣꯃꯣꯅ ꯍꯧꯕ ꯂꯝꯗꯝꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯊꯣꯛꯇꯨꯅ ꯂꯩꯕꯒꯨꯝ ꯃꯍꯥꯛꯁꯨ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯕ ꯊꯧꯗꯣꯛꯇꯣ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯝꯕꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯀꯗꯦꯡꯗꯣ ꯃꯁꯥꯗ ꯇꯤꯟꯆꯨ ꯂꯥꯏꯆꯨꯔꯝꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯃꯃꯤꯠ ꯃꯃꯥꯏ ꯃꯊꯥ ꯃꯊꯥ ꯄꯣꯝꯂꯝꯕꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯅꯥꯕꯗꯣ ꯄꯨꯡꯐ ꯐꯔꯕꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯗꯥ, ꯄꯨꯡꯐ ꯐꯔꯦ, ꯐꯅꯕ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯐꯠꯇ꯭ꯔꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤꯀꯣ ꯇꯥꯗ ꯅꯪꯁꯦ꯫ ꯍꯣ ꯌꯥꯔꯦ, ꯈꯗꯥꯡ ꯀꯟ꯫ ꯇꯥꯗꯥ, ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯉꯥꯡꯈ꯭ꯔꯒꯦ? ꯉꯥꯡꯗꯦꯅꯦ, ꯇꯧꯕꯇꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯉꯥꯡꯗ ꯉꯥꯡꯖꯈ꯭ꯔꯔꯣꯏ ꯑꯩ꯫ ꯇꯧꯗꯧꯕ ꯑꯔꯨꯕ ꯊꯧ ꯑꯃ ꯄꯥꯡꯒꯗꯧꯕ ꯋꯥꯠꯂꯦ꯫ ꯍꯣꯏ ꯇꯥꯗꯥ꯫ ꯂꯥꯏꯔꯦꯟ ꯑꯣꯛꯅꯕꯒꯤ ꯇꯤꯟꯆꯨ ꯂꯥꯏꯆꯨꯕꯒꯤ ꯊꯧꯗꯣ ꯄꯥꯡꯕ ꯂꯣꯏꯕꯒ ꯂꯥꯏꯔꯦꯟ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯦ꯫ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯔꯨ ꯃꯌꯥꯡ ꯈꯔ ꯂꯧꯔꯒ ꯈꯥꯀꯣꯛ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯗꯨ ꯂꯣꯏꯕꯒ ꯍꯥꯏ ꯀꯗꯦꯡ, ꯇꯥꯗꯥ, ꯇꯧꯒꯗꯕ ꯏꯊꯧ ꯂꯣꯏꯔꯦ꯫ ꯂꯥꯏꯔꯦꯟꯁꯤꯒꯤ ꯃꯔꯨ ꯃꯌꯥꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ ꯇꯥꯗꯥ, ꯍꯜꯂꯁꯤ ꯍꯥꯏꯔꯛꯄꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯍꯜꯂꯁꯤ꯫ ꯑꯅꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯧꯅꯕ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯖꯤ ꯑꯃꯅ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯖꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯨꯟꯅ ꯑꯅꯤꯗꯣ ꯌꯦꯡꯅꯩ꯫ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯅꯗꯅ ꯃꯈꯣꯜꯗꯨꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯅꯤꯗꯣ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯁꯖꯤ ꯑꯃꯕꯨ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯆꯥꯎꯈ꯭ꯔꯕ ꯃꯁꯥꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯁꯖꯤꯗꯨ ꯌꯣꯠꯁꯤꯟꯗꯨꯅ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯀꯧꯕꯅ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯖꯤ ꯌꯥꯝ ꯋꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯁꯥꯗꯣ ꯅꯥꯟꯊꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯦ ꯁꯖꯤꯗꯣ꯫ ꯁꯖꯤꯗꯨꯅ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯑꯔꯦꯝꯕꯅꯤ꯫ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯗꯦꯡꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ, ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯪꯏ꯫ ꯀꯅꯥꯅ ꯈꯪꯅꯤ ꯃꯈꯣꯏꯁꯨ ꯁꯖꯤ ꯑꯁꯤꯒꯨꯝꯅ ꯃꯕꯨꯛ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯈꯤꯕ꯫ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯖꯤꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯂꯥꯏꯔꯦꯟꯗꯨꯅ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯑꯍꯤꯡ ꯃꯃꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯈꯥꯝꯄꯥꯠꯀꯤ ꯇꯝꯊꯤꯔꯕ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯔꯦꯜꯂꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥꯗꯣ ꯁꯝꯖꯣꯛ ꯀꯣꯅꯨꯡꯒꯤ
ꯂꯩꯃꯀꯣꯟꯗꯣ ꯋꯥ ꯋꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯟꯅ ꯅꯤꯜꯂꯤ꯫ ꯂꯥꯡꯕꯒꯤ ꯅꯣꯛꯈꯤꯕꯒꯤ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯤ ꯂꯩꯔꯤ ꯀꯣꯝꯕꯤ ꯐꯥꯎꯕ ꯆꯔꯩ ꯐꯤ ꯁꯥꯗꯦ ꯑꯌꯨꯛ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯒꯤ ꯅꯥꯛꯇ ꯄꯤꯡꯄꯤꯡ ꯑꯃꯗꯤ ꯂꯨꯏ ꯂꯨꯏ ꯁꯌꯦꯡ ꯅꯤꯡꯁꯦꯜꯗꯣ ꯃꯥꯡꯗ ꯊꯥꯗꯨꯅ ꯌꯦꯡꯂꯤ ꯐꯖꯅ ꯃꯥꯏꯊꯣꯡꯗꯣ ꯃꯥꯒꯤ ꯄꯣꯁꯤꯒꯥ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡꯅ ꯃꯥꯡꯗ ꯊꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯁꯤꯅꯕ ꯂꯤꯛꯀꯣꯜ ꯑꯃꯗꯤ ꯑꯇꯩ ꯂꯩꯇꯦꯡꯁꯨ ꯃꯥꯡꯗ ꯂꯩꯔꯤ꯫ ꯄꯣꯁꯤꯒꯥꯅ ꯍꯥꯏ ꯄꯤꯡꯄꯤꯡ ꯄꯤꯡꯄꯤꯡꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯁꯝꯂꯥꯡꯗꯣ ꯋꯥꯒꯤ ꯁꯝꯆꯦꯠꯇꯨ ꯄꯥꯏ ꯑꯝꯇ ꯆꯥꯡ ꯃꯥꯟꯅꯅ ꯍꯥꯠꯊꯔꯛꯎ꯫ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯄꯤꯡꯄꯤꯡ ꯋꯥꯒꯤ ꯁꯝꯆꯦꯠꯇꯨ ꯄꯥꯏ ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡꯗꯣ ꯆꯥꯡ ꯃꯥꯟꯅꯅ ꯐꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯠꯄ ꯍꯧꯔꯦ꯫ ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯤꯡꯊꯤꯖꯩ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯁꯨ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗꯨꯅ ꯍꯦꯟꯅ ꯐꯖꯊꯣꯛꯅꯕ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯍꯦꯟꯅ ꯐꯖꯊꯣꯛꯅꯕ ꯃꯒꯨꯟ ꯂꯩꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯀꯦ ꯁꯦꯝꯕ ꯀꯦꯕ ꯃꯧꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯖꯕꯗꯣ ꯍꯦꯟꯅꯕ ꯃꯊꯣꯏ ꯍꯥꯞꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯂꯥꯡꯂꯤꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯌꯦꯡꯉꯣꯏ ꯂꯩꯔꯤ ꯉꯁꯤꯗꯤ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯟꯅꯤꯡꯉꯤ ꯂꯩꯀꯣꯜꯗ ꯆꯪꯂꯒ ꯂꯩꯔꯥꯡ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯦꯛꯂꯛꯎ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯥꯝꯗꯨꯅ ꯍꯦꯛꯂꯛꯄ ꯂꯩꯔꯥꯡꯗꯨꯅ ꯅꯥꯆꯣꯝ ꯁꯦꯝꯕꯗ ꯍꯣꯌꯥꯔꯦ꯫ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯌꯥꯊꯪ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯂꯩꯔꯤꯗꯣ ꯂꯩ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ ꯂꯩꯀꯣꯜꯗ ꯆꯪꯂꯛꯂꯦ꯫ ꯁꯝꯖꯣꯛ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗꯣ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯔꯥꯡꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯀꯨꯔꯥꯛꯁꯤꯡꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏ꯫ ꯃꯔꯛꯇꯨꯗ ꯈꯣꯏꯃꯨ ꯂꯥꯕ ꯑꯃꯣꯝꯁꯤꯡꯅ ꯂꯩꯁꯥꯠ ꯇꯝꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯨꯗ ꯂꯩꯍꯤ ꯆꯨꯞꯀꯦ ꯊꯧꯔꯥꯡꯏ꯫ ꯃꯥꯂꯪ ꯃꯥꯁꯨ ꯑꯌꯨꯛꯇꯨꯗ ꯂꯩꯔꯥꯡ ꯂꯩꯅꯝ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯆꯤꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯑꯏꯪꯕ ꯑꯃꯦꯡꯕ ꯑꯇꯞꯄ ꯅꯨꯡꯁꯤꯠꯇ ꯑꯩꯒꯤꯁꯨ ꯂꯩꯅꯝ ꯁꯔꯨꯛ ꯌꯦꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯨ ꯃꯊꯧ ꯆꯤꯜꯂꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯅ ꯄꯨꯝꯕꯨꯝ ꯂꯩꯇꯦꯡꯉꯣꯏ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯁꯥꯠꯄꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯆꯤꯒꯣꯡꯂꯩ ꯃꯈꯣꯡꯗꯨꯗ ꯂꯩ ꯄꯣꯂꯥꯡꯗꯨ ꯄꯥꯏ꯫ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯍꯦꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯨꯝꯌꯨꯝ ꯌꯨꯝꯈꯩ ꯃꯁꯥ ꯃꯔꯦꯜꯁꯤꯡ ꯑꯗꯣ ꯍꯩꯅꯧꯗꯧꯅ ꯄꯨꯡꯂꯤꯕ ꯆꯤꯒꯣꯡꯂꯩꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯦ꯫ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯩꯍꯤ ꯊꯤꯍꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯊꯧ ꯆꯤꯟꯈ꯭ꯔꯕꯤ ꯍꯌꯤꯡꯈꯣꯏ ꯈꯔꯁꯨ ꯉꯔꯪ ꯉꯔꯪ ꯃꯈꯣꯏ ꯃꯁꯦꯜꯗꯇ ꯍꯤꯗꯥꯟꯅꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯈꯔ ꯂꯥꯞꯊꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯅꯝꯅ ꯃꯔꯣꯜ ꯑꯃ ꯂꯩꯈꯣꯡ ꯋꯥꯏꯗꯨꯗ ꯄꯨꯝꯆꯥꯏ ꯍꯦꯛ ꯆꯥꯏ꯫ ꯁꯥꯇꯣꯛꯇꯨꯅ ꯂꯩ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯂꯩꯔꯤꯅ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯌꯦꯡꯂꯒ ꯀꯇꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯄꯣꯏꯔꯩ ꯁꯩꯁꯛꯄ ꯋꯥꯉꯝ ꯁꯩꯊꯥꯕꯅ ꯁꯤꯡꯉꯦꯜ ꯅꯪꯕꯨ ꯑꯗꯨꯉꯩ ꯅꯨꯃꯤꯠ ꯑꯅꯤ ꯊꯣꯛꯉꯩꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕꯥꯆꯥꯅ ꯋꯥꯏꯔ ꯃꯈꯨꯠ ꯁꯨꯅ ꯅꯨꯃꯤꯠ ꯃꯥꯕꯨ ꯀꯥꯞꯉꯩꯗ ꯋꯥꯏꯔ ꯇꯦꯟꯖꯩ ꯇꯦꯟꯐꯝꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯁꯤꯡꯉꯦꯜ ꯑꯣꯏꯅ ꯁꯥꯠꯈꯤꯗꯣ ꯁꯤꯡꯉꯦꯜ ꯅꯪꯕꯨ ꯆꯤꯒꯣꯡꯂꯩ ꯍꯥꯏꯗꯨꯅ ꯀꯣꯜꯂꯣꯏꯗꯣ ꯀꯕꯣ ꯁꯦꯟꯕꯤ ꯈꯣꯟꯒꯣꯡ ꯆꯤꯡ ꯀꯕꯣ ꯇꯥꯡꯍꯩ ꯆꯤꯡ ꯇꯥꯡꯍꯩ ꯃꯄꯨꯡ ꯌꯥꯏꯗ ꯁꯥꯠꯄꯤ ꯁꯤꯡꯉꯦꯜꯅꯤ ꯅꯍꯥꯛꯇꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯁꯤꯡꯉꯦꯜꯗꯣ ꯍꯦꯛꯄ ꯍꯧꯔꯛꯏ꯫ ꯈꯣꯏ ꯈꯔꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯔꯦ꯫ ꯑꯁꯨꯝꯅ ꯆꯤꯒꯣꯡꯂꯩ ꯃꯈꯣꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯍꯦꯛꯂꯤꯉꯩ ꯂꯩꯔꯤ 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 ꯑꯍꯨꯝꯂꯛ ꯆꯤꯡꯕꯒ ꯍꯥꯏꯔꯛꯏ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯌꯦꯡꯂꯣꯏ꯫ ꯇꯝꯅ ꯂꯥꯏꯒꯨꯝ ꯂꯣꯟꯅ ꯇꯨꯃꯤꯟ ꯇꯝꯅꯕꯒꯨꯝ ꯆꯪꯂꯛꯑꯦ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇꯕꯨ ꯍꯦꯛ ꯇꯥꯍꯟꯗꯕ ꯉꯝꯈꯩ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯡꯁꯤꯕ꯫
Kari takpigadaba manaw ibema karimnaduna nungsibana aise laimarembi mak oidrabasu manaw ibemani haibasimadi kaudriboire kaudridumadi thagali aidi kaukhraboi ningle lairisu nolukna kaujun thiba adukna naidi nachade anido makhatana awai khum tawne nawongdunadi kaurunggadaba malurene kaujaro nanaina manaw bemabu ngantana laikol sida lai heklibasibu kari laige laimarembigi nachom semnabani ngantana melai langida thauda pibado nayoibi aidi pangjabatani laimarembina chale matik nawangene hadak marakti lairi ibema nangse adumna haibigen manaw ibema nanaidi napal haibado karino masak khangjade hoida paksabana jimbaldagi tholakliba wahi paring singdo laisi laithonbana onthokna hairiba manaw ibemagi wakhaldi ainadi lamba phangjadre yengoi aidi wa ko thaba haiti nungthilgi matamda khalai labukta kumlucho labukki tharoi ningthabido thongbado chaningi khullugadabani he aigi thabakta mai onsindraba laimaremigina maru oiduna adum tawduna lairaba magi thabakna thabak oina uba aigi thabakna thabak oina khandaba magi thawinchindagi hek nan thoraktraba ngasigi numitta aibu phatte de haiganu nakhut khusa singdo ising asaba pudruk soba safu manungda lukkodabani khang fare ngayakti aina yele he horo nangi leisingdo magi haipam tokpa khara hairam laga tumi kana khangdring udringi chatkra mingsiba man hek chatkiba ne hekta masado man haujikta hairam libasingdo tawgadaba male aduna akiba mipaiba phawe araiba nupidi nattabanina man haiba sinthado hek panghaudraba wakhalgi murumthu miyoibana phana warasu hingi adubu wakhalna nungaitrabada hingingbagi mamisu tapna samkhidaba natte singel mabu hek wakhal khara nungaijarambado thugaibiramne hugi masak oibi mingsibana masu magi hekpam topa lai khara hekle hekpa loiraga laimarembigi nakta changlakle singel lairangdo nacho moina chigung leido laimarembigi napagi laite ngoire manai asanba humdo onsinduna laimarembina ngasidi kalen thagi thanenni kabo aikhoigidi kalengi thaninche kason kawi ngasi budadebgi mapuk numini khwaidagisu saba numit kabo aikhoigi ironda ngasigi sakraba asaba lokpa numitche tangun kason sawi khun kawido budhi kauba ugi makhongda ising hairaga khoiramdoini pegodadasu chatlaga maira langodoini luilui aina haiba lairangdo heklurabra budadebda katnaba luiluina sana oi napu machu oi tawba sajibu thagi ihan hana chuba nongda laisa tambi paduk thingel kaubi singel ahing chuppa satpi lainam chawbi singel do nanaine hekcharakle sajibu thayai chatpi singel se budadebda katpa se mahi chawi haibadai laimarembina singel madi achamba singel nate khunjaw le chawpinaba kabo aikhoigi mai oinariba singel ni fare singel masu heklabanina nakhoi humga loinena pegoda chatlasi korau maisana kalaktringi laimarembigi maya thangdo phanglabada nayoibi humdo pegoda yongnaba khongdoi uhul tamlai yangdau lambiduda achat awongchingna lona tumin chibon gangne phajakreda laimarembigi thawgalloi samlangna ningdu yeibise
ꯀꯅꯥ ꯅꯠꯇꯦ ꯉꯥꯡꯅꯔꯤꯕꯗꯣ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯀꯕꯣ ꯃꯃꯤꯠ ꯉꯥꯎꯕ ꯄꯥꯈꯪ ꯈꯔꯗꯤ ꯍꯨꯏꯁꯦꯟ ꯈꯣꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯔꯥꯞꯄꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯊꯑꯣꯏꯒꯤ ꯈꯣꯡꯒꯦꯁꯨ ꯅꯛꯁꯤꯜꯂꯛꯂꯒ ꯂꯩꯃꯔꯦꯝꯕꯤ ꯌꯥꯎꯔꯤ꯫ ꯊꯧꯒꯜꯂꯣꯟ ꯀꯥꯏ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛꯈꯤꯕꯗꯒꯤ ꯀꯥ ꯍꯦꯟꯅꯗꯤ ꯃꯊꯤ ꯐꯣꯡꯅꯗꯦ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯕꯨ ꯃꯩꯅ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯗꯕꯒꯨꯝ ꯅꯨꯡꯁꯤꯕꯁꯨ ꯂꯣꯠꯄ ꯌꯥꯗꯕ ꯃꯩꯒꯨꯝꯕꯅꯤ꯫ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯅꯔꯤ ꯂꯩꯔꯤꯗ꯫ ꯂꯩꯔꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯦ꯫ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯤ ꯂꯥꯏꯃꯟ ꯑꯣꯏꯗꯧ ꯁꯔꯨꯛ ꯁꯝꯂꯥꯡꯅꯤꯡꯗꯨ ꯌꯩꯕꯤ ꯅꯨꯖꯥ ꯅꯍꯥꯛ ꯊꯛꯀꯤ꯫ ꯏꯂꯦ ꯄꯥꯠꯇ ꯈ꯭ꯋꯥꯡꯗ ꯊꯧꯗꯨ ꯅꯨꯡꯗꯨꯝ ꯌꯥꯟ ꯂꯦꯟꯖꯈ꯭ꯔꯒꯦ ꯄꯥꯈꯪ ꯄꯨꯟꯁꯤ꯫ ꯍꯥꯅꯣꯏ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯉꯥꯅꯨ ꯊꯥꯡꯈꯣꯡ ꯑꯣꯟꯗꯨꯅ ꯅꯨꯖꯥ ꯅꯪꯕꯨ ꯎꯗꯅꯕ ꯄꯥꯏꯗꯨꯅ ꯂꯝꯗꯝ ꯀꯩꯗꯅꯣ ꯆꯠꯈ꯭ꯔꯒꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯀꯣꯛꯅꯕ꯫ ꯄꯥꯈꯪ ꯑꯃꯅ ꯃꯔꯨꯝ ꯃꯌꯥꯗꯒꯤ ꯂꯥꯎꯔꯛꯄꯅꯤ꯫ ꯂꯨꯏꯂꯨꯏ ꯑꯃꯗꯤ ꯄꯤꯡ ꯄꯤꯡ ꯄꯥꯈꯪꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯦꯛ ꯇꯥꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯅꯩ꯫ ꯏꯇꯥ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯝꯂꯥꯡꯅꯤꯡꯗꯨ ꯌꯩꯕꯤ ꯅꯨꯖꯥꯗꯤ ꯃꯥ ꯈꯛꯇꯅꯤ ꯀꯩꯅꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ꯫ ꯆꯨꯝꯗ꯭ꯔꯗꯤꯀꯣ ꯃꯁꯥꯗꯤ ꯇꯨꯃꯤꯟ ꯆꯠꯂꯤꯁꯤ ꯎꯗ꯭ꯔꯣ? ꯃꯍꯥꯛ ꯃꯁꯥꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ꯫ ꯃꯤꯅ ꯀꯥꯏꯍꯧꯔꯛꯂꯤꯁꯦ ꯈꯪꯉꯝꯃꯣꯏ ꯃꯥꯗꯤ꯫ ꯈꯪꯅꯕ ꯇꯝꯕꯤꯔꯁꯦ ꯃꯁꯥ ꯈꯪꯅꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯅꯝ ꯀꯟꯕ ꯅꯨꯡꯁꯤꯕ ꯃꯥꯗꯤ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯕꯨ ꯂꯩ꯫ ꯃꯥꯗꯤ ꯅꯥꯝꯃꯅꯤ꯫ ꯈꯨꯕꯥꯛ ꯅꯥꯝꯃꯇꯅ ꯈꯨꯕ ꯍꯧꯗꯦ ꯃꯈꯣꯜꯁꯨ ꯊꯣꯛꯇꯦ꯫ ꯈꯨꯕꯥꯛ ꯈꯨꯕ ꯇꯝꯕꯤꯁꯦ꯫ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯁꯨ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯁꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯁꯥꯗ ꯐꯪꯂꯝꯗꯦ ꯂꯩꯔꯤꯈꯣꯝꯕꯤꯗꯤ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯦꯒꯣꯗꯥ ꯌꯧꯔꯦ꯫ ꯕꯨꯙꯤ ꯀꯧꯕ ꯎꯗꯨꯗ ꯏꯁꯤꯡ ꯍꯩꯔꯦ꯫ ꯕꯨꯙꯗꯦꯕꯇ ꯃꯥꯅ ꯄꯥꯝꯖꯕ ꯁꯤꯡꯉꯦꯜ ꯄꯗꯨꯛ ꯊꯤꯡꯉꯦꯜ ꯀꯧꯕꯤꯗꯣ ꯀꯠꯇꯨꯅ ꯃꯩꯔꯥ ꯃꯤꯀ꯭ꯔꯨꯛꯁꯨ ꯂꯥꯡꯉꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯅꯔꯛꯄ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯄꯦꯒꯣꯗꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯀꯣꯏꯕꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯅꯤꯡꯗꯨꯅ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯃꯈꯣꯏꯅ꯫ ꯀꯥꯂꯦꯟꯒꯤ ꯊꯥꯅꯤꯟꯒ ꯑꯣꯏꯔꯦ꯫ ꯕꯨꯙꯗꯦꯕ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯄꯦꯒꯣꯗꯥ ꯂꯥꯏꯁꯪꯗꯣ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯕꯨꯙ ꯂꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯉꯥꯛ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯂꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯗ ꯑꯉꯝꯕ ꯆꯥꯅꯕ ꯇꯔꯦꯠ ꯁꯦꯟꯖꯥꯁꯨ ꯄꯤꯔꯤ꯫ ꯗꯣꯂꯥꯏꯔꯦꯟ ꯑꯣꯏꯈꯤꯕ ꯇꯝꯕ ꯅꯤꯄꯥ ꯅꯤꯄꯥꯜꯗꯨꯁꯨ ꯉꯁꯤ ꯂꯣꯏꯅꯔꯦ꯫ ꯗꯣꯂꯥꯏꯔꯦꯟ ꯑꯣꯏꯅ ꯊꯧꯒꯜꯕꯨꯗꯤ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯊꯧꯒꯜ ꯇꯧꯔꯛꯏ꯫ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯂꯩꯔꯤꯕꯨ ꯌꯦꯡꯉꯤ꯫ ꯀꯕꯣ ꯄꯥꯈꯪ ꯁꯥꯐꯕ ꯄꯥꯎꯃꯧꯗꯣ ꯄꯥꯎꯃꯧꯅ ꯂꯣꯟꯅ ꯌꯦꯡꯕꯗꯨ ꯎꯔꯒ ꯃꯇꯥꯎ ꯀꯥꯡꯕꯦꯅ "ꯏꯇꯥꯎ ꯂꯣꯟꯅ ꯌꯦꯡꯕꯁꯦ ꯀꯥꯟꯅꯗꯕꯅꯤ ꯅꯁꯥꯇꯅꯤ ꯐꯔꯤꯕ ꯅꯔꯤꯜꯗꯤ ꯌꯥꯎꯗꯦ"꯫ ꯄꯥꯎꯃꯧꯅ "ꯃꯤ ꯇꯥꯅꯤ ꯃꯤꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈꯣ ꯂꯩꯃꯔꯦꯝꯕꯤ ꯇꯥꯅꯤ꯫ ꯏꯇꯥꯎ ꯀꯥꯡꯕꯦꯟ ꯇꯞꯅ ꯉꯥꯡꯉꯨ"꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯇꯥꯔꯣꯏꯌꯦ ꯏꯇꯥꯎ꯫ ꯇꯥꯔꯗꯤ ꯇꯥꯔꯣꯏ ꯍꯥꯏꯔꯃꯛꯇꯗ ꯄꯥꯡꯗꯕꯗ ꯏꯇꯥꯎ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕꯗꯣ ꯐꯨꯝꯖꯤꯟꯒꯅꯨ ꯅꯨꯄꯥ ꯊꯣꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯅ ꯈꯪꯉꯤꯕ ꯍꯣꯏ ꯑꯩꯅ ꯈꯪꯉꯤꯕ ꯐꯣꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯒ ꯅꯊꯝꯃꯣꯏꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯐꯣꯡꯕꯤꯒꯦ꯫ ꯐꯣꯡꯕꯤꯅꯨ ꯐꯣꯡꯕꯤꯅꯨ ꯐꯤꯕꯝ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯏꯊꯟꯇ ꯐꯣꯡꯖꯒꯦ꯫ ꯅꯪ ꯅꯁꯥꯗꯣ ꯑꯣꯏꯗꯧ ꯃꯥꯟꯗꯦꯕ ꯑꯣꯏꯅꯝꯗꯦ ꯀꯥꯟꯅꯗꯕꯗ ꯑꯣꯏꯅꯝ ꯄꯥꯝꯕꯤ ꯊꯥꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗ ꯏꯇꯥꯎ ꯀꯥꯡꯕꯦꯟ꯫ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯃꯤꯍꯨꯜꯁꯦ ꯌꯥꯗ꯭ꯔꯦ꯫ ꯃꯤꯍꯨꯜꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯅꯪꯁꯦ ꯄꯥꯡꯃꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯡꯗꯕ ꯑꯩꯒꯤ ꯏꯇꯧꯁꯦ
ꯃꯥꯅ ꯈꯪꯗꯅ ꯂꯣꯏꯈ꯭ꯔꯁꯅꯨ ꯏꯇꯥꯎ ꯄꯥꯎꯃꯣ ꯅꯊꯧꯅꯥꯗꯣ ꯂꯩꯌꯨ ꯅꯨꯄꯤꯗꯧꯅ ꯇꯞꯊꯔꯛꯀꯅꯨ ꯄꯥꯎꯃꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯡꯕꯦꯅ ꯃꯊꯧ ꯍꯥꯞꯀꯠꯂꯦ ꯆꯩ ꯆꯩꯗꯅ ꯃꯥꯅ ꯄꯥꯡꯗꯕꯒꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯑꯃ ꯍꯦꯛ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯄꯥꯎꯃꯣꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯉꯩꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨ ꯍꯨꯟꯕ ꯍꯧꯔꯛꯏ ꯇꯞꯅ ꯇꯞꯅ ꯊꯃꯣꯏꯗ ꯅꯥꯏꯅꯨ ꯀꯤꯁꯤ ꯊꯥꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯣꯟ ꯌꯦꯡꯖꯕ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ ꯏꯉꯥꯒꯤ ꯊꯥꯅꯤꯜ ꯑꯃꯗ ꯐꯣꯡꯒꯦ ꯈꯜꯂꯤꯉꯩ ꯃꯊꯪ ꯀꯨꯝꯒꯤ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯑꯃ ꯂꯥꯟꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯏꯉꯥ ꯑꯃꯠꯇꯅ ꯉꯥꯏꯕꯤꯔꯝꯗꯦ ꯐꯥꯏꯔꯦꯜ ꯑꯃꯠꯇꯅ ꯄꯥꯎꯊꯥꯡꯕꯤꯔꯝꯗꯦ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯄꯥꯔꯨꯕ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈꯤꯕ ꯉꯥꯛꯅꯤ ꯄꯥꯎꯃꯣꯒ ꯀꯥꯡꯕꯦꯒꯤ ꯍꯨꯔꯥꯟ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯄꯤꯡꯄꯤꯡꯅ ꯎꯔꯨꯔꯦ ꯈꯨꯅꯤꯡꯅ ꯆꯛ ꯆꯛ ꯊꯤꯟꯗꯨꯅ ꯂꯨꯏꯂꯨꯏꯗ ꯏꯪꯒꯤꯠ ꯇꯧꯏ ꯀꯕꯣ ꯄꯥꯈꯪ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯈꯪꯏ ꯃꯣꯏꯔꯣꯝꯗꯅꯤ ꯌꯦꯡꯂꯛꯂꯤꯕ ꯆꯥꯗꯧꯈꯤ ꯌꯦꯡꯂꯤꯕꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯦ ꯃꯇꯥꯏꯕꯦꯝꯃ ꯂꯩꯔꯤꯗꯅꯤ ꯂꯩꯔꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯀꯕꯣ ꯄꯥꯈꯪ ꯁꯛꯍꯦꯟꯕꯁꯦ ꯌꯦꯡꯉꯣ ꯏꯇꯥ ꯑꯅꯤ ꯎꯕ꯭ꯔꯥ ꯃꯤꯠꯌꯦꯡꯁꯤꯅ ꯆꯜꯂꯛꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯏꯇꯥ ꯄꯤꯡꯄꯤꯡ ꯀꯔꯥꯏꯅꯣ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯑꯩꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯁꯤꯗ ꯈꯣꯏꯅꯧ ꯅꯪꯁꯨ ꯃꯤꯠꯌꯦꯡꯗꯣ ꯁꯥꯝꯈꯩꯕꯤꯌꯨ ꯎꯔꯅꯤ ꯑꯩꯅ ꯎꯔꯤꯕꯒꯨꯝ ꯁꯣꯏꯗꯅ ꯍꯩꯃꯥ ꯑꯁꯤ ꯑꯣꯏꯔꯦ ꯏꯇꯥ ꯂꯩꯔꯤ ꯏꯇꯥꯗꯤ ꯎꯗꯕ꯭ꯔꯥ ꯈꯠꯃꯜꯂꯤꯗ ꯏꯇꯥ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯣꯏꯕꯤ ꯆꯤꯡꯕꯨ ꯐꯨꯛꯇꯨꯅ ꯂꯪꯈꯤꯗꯧꯕ ꯉꯝꯕ ꯃꯥꯟꯕ ꯀꯕꯣ ꯄꯥꯈꯪ ꯏꯕꯨꯡ ꯁꯥꯐꯕꯁꯦ ꯏꯇꯥ ꯂꯨꯏꯂꯨꯏ ꯆꯠꯂꯒ ꯌꯦꯡꯉꯛꯀꯅꯨ ꯍꯥꯏꯔꯁꯨ ꯏꯇꯥ ꯂꯨꯏꯂꯨꯏ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯔꯨꯅꯨ ꯏꯇꯥ ꯂꯨꯏꯂꯨꯏ ꯑꯈꯠꯄꯤꯁꯨ ꯇꯥꯔꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯍꯥꯏꯗꯅ ꯏꯇꯥ ꯂꯩꯔꯤ ꯀꯔꯤꯒꯤ ꯀꯟꯈꯠꯂꯤꯕꯅꯣ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯗꯗꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯍꯧꯔꯨꯕꯅ ꯐꯠꯇ꯭ꯔꯥ ꯏꯇꯥ ꯄꯤꯡꯄꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯔꯒ ꯈꯪꯗꯤ ꯈꯪꯕꯣꯏꯔꯦ ꯄꯥꯈꯪꯁꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯈꯪꯗ꯭ꯔꯗꯤ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕꯣꯏꯔꯦ ꯋꯥ ꯋꯥꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯂꯝꯂꯦꯟ ꯀꯥꯏꯒꯤ ꯈꯣꯏꯔꯥꯕ ꯈꯣꯏꯔꯣꯏꯗꯤ ꯂꯣꯌꯨꯝꯕ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯋꯣ ꯏꯇꯥ ꯂꯩꯔꯤ ꯃꯥꯏꯗ ꯉꯝꯂꯣꯏ ꯀꯝꯕꯤ ꯊꯛꯀꯤ ꯂꯦꯝꯂꯩ ꯉꯥꯒꯨꯝ ꯂꯦꯟꯕ ꯇꯥꯔꯦ ꯀꯕꯣ ꯄꯥꯈꯪꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯑꯩꯁꯨ ꯈꯪꯏ ꯍꯥꯏꯗꯨꯅ ꯄꯤꯈꯣꯗꯅ ꯉꯝꯂꯔꯣꯏꯗ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯏꯇꯥ ꯂꯩꯔꯤ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯨ ꯆꯦꯟꯁꯤꯟꯗꯨꯅ ꯉꯁꯥꯏꯅ ꯂꯣꯌꯨꯝ ꯀꯥꯒꯤ ꯄꯥꯝꯃꯨꯕ ꯍꯥꯏꯅ ꯍꯥꯏꯔꯨꯔꯅꯤ ꯅꯠꯇ꯭ꯔꯥ ꯏꯇꯥ ꯂꯨꯏꯂꯨꯏ ꯍꯣꯏꯅꯦ ꯏꯇꯥ ꯄꯤꯡꯄꯤꯡ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯄꯦꯒꯨꯗꯥꯁꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯕ ꯃꯇꯨꯡ ꯂꯩꯃꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯟꯗꯅ ꯍꯜꯂꯛꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯇꯧꯕꯗ ꯃꯤ ꯆꯦꯟꯅꯕ ꯍꯩꯇꯕꯤ ꯂꯩꯔꯤꯗꯣ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯂꯧꯕꯨꯛꯀꯤ ꯊꯔꯣꯏ ꯅꯤꯡꯈꯥꯕꯤꯗꯣ ꯈꯨꯟꯕ ꯆꯠꯂꯤ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯇꯣꯝꯇꯅꯤ ꯆꯠꯂꯤꯕ ꯂꯧ ꯃꯇꯝꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯂꯧꯕꯨꯛꯀꯤ ꯃꯐꯝ ꯈꯔꯗꯤ ꯁꯝꯄꯣꯠ ꯈꯣꯏꯕ ꯍꯧꯕ ꯌꯥꯎꯔꯦ ꯄꯨꯡꯍꯥꯡ ꯍꯥꯡꯂꯤ ꯐꯧ ꯆꯔꯣꯡ ꯑꯃꯇ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ ꯃꯥꯅ ꯊꯔꯣꯏ ꯈꯨꯟꯒꯦ ꯂꯥꯛꯂꯤꯕ ꯂꯧꯕꯨꯛꯇꯨꯒꯤ ꯇꯥꯏꯅꯕꯗ ꯈꯣꯡꯂꯝ ꯑꯃꯁꯨ ꯆꯦꯜꯂꯤ ꯈꯣꯡꯂꯝꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯇꯧ ꯄꯥꯝꯕꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯗꯨꯅ ꯍꯧꯔꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯑꯃꯗꯤ ꯂꯤꯟꯆꯤꯡꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ ꯈꯣꯡꯂꯝꯗꯨꯒꯤ ꯏꯅꯛ ꯅꯛꯅꯅ ꯂꯩꯔꯤꯕ ꯈꯥꯂꯩ ꯂꯧꯕꯨꯛꯇꯨꯒꯤ ꯃꯄꯥꯗ ꯊꯔꯣꯏ ꯈꯨꯟꯕ ꯍꯧꯔꯦ ꯂꯧꯕꯨꯛꯀꯤ ꯁꯝꯄꯣꯠ ꯈꯣꯏꯗꯣꯛꯈꯤꯕ ꯃꯥꯂꯦꯝ ꯂꯩꯇꯤꯟꯒꯥꯏ ꯁꯔꯨꯛ ꯑꯗꯨꯗ ꯑꯀꯟꯕ ꯃꯥꯂꯪ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯍꯨꯝꯕꯗ ꯁꯤꯡꯅꯥꯡ ꯇꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯔꯤ ꯔꯤ ꯂꯥꯎꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒꯤ ꯏꯋꯥꯏ ꯏꯅꯤꯜꯅ ꯃꯐꯝꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯔꯔꯦ ꯔꯤ ꯔꯤ ꯂꯥꯎꯕ ꯈꯣꯟꯊꯥꯡꯗꯨ ꯇꯥꯕꯗ ꯊꯔꯣꯏ ꯈꯨꯟꯗꯨꯅ
ꯂꯩꯔꯤꯁꯨ ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯏ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ ꯂꯩꯔꯤꯅ ꯊꯔꯣꯏ ꯈꯨꯟꯅ ꯈꯨꯟꯅ ꯂꯧꯕꯨꯛꯀꯤ ꯊꯔꯣꯏ ꯅꯤꯡꯈꯥꯕꯤ ꯀꯨꯝꯒꯤ ꯅꯣꯡꯍꯧ ꯃꯈꯣꯜ ꯇꯥꯕꯗ ꯆꯥꯛꯇꯥꯕꯤ ꯅꯈꯣꯏꯕꯨ ꯈꯨꯟꯕ ꯂꯥꯛꯄꯗꯤ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯁꯥꯍꯨꯝ ꯐꯪꯕꯗ ꯇꯧ ꯃꯥꯗꯤ ꯂꯩꯉꯝꯗ꯭ꯔꯕꯣꯏ ꯔꯤ ꯔꯤ ꯂꯥꯎꯕ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯈꯣꯟꯊꯥꯡ ꯅꯥꯏꯔꯛꯂꯦ ꯃꯁꯤꯗ ꯀꯔꯤꯒꯤꯗꯤ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯣꯜꯂꯣꯏ ꯑꯁꯤ ꯍꯥꯏꯔꯗꯅ ꯊꯔꯣꯏꯗꯣ ꯑꯃꯨꯛ ꯈꯨꯜꯂꯦ ꯑꯁꯨꯝꯅ ꯊꯔꯣꯏꯗꯣ ꯈꯨꯜꯂꯤꯉꯩ ꯇꯧ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯈꯣꯡꯂꯝꯒ ꯇꯥꯏꯅꯕ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯝ ꯑꯃ ꯇꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯅꯟꯊꯦꯛꯄꯣꯏ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯃꯗꯨꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯁꯥꯐꯨꯗꯣ ꯂꯩꯔꯤ ꯃꯁꯥꯗ ꯐꯥꯎꯔꯔꯦ ꯁꯥꯍꯨꯝꯗꯣ ꯐꯪꯕꯗ ꯃꯁꯥ ꯄꯨꯝꯕꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯊꯔꯣꯏ ꯈꯨꯜꯂꯝ ꯑꯗꯨ ꯇꯣꯛꯂꯒ ꯇꯧ ꯍꯧꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯈꯨꯅꯤꯡ ꯂꯩꯅ ꯀꯥꯡ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯛꯏ ꯌꯦꯡꯂꯤꯕꯗꯨ ꯃꯉꯥꯏ ꯇꯧ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯍꯧꯕꯅ ꯁꯥꯡꯒ ꯁꯥꯡꯂꯦ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯂꯤꯟ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯟꯒ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯗꯨ ꯍꯦꯛ ꯈꯜꯂꯛꯄꯗ ꯀꯤ ꯍꯪꯒꯣꯏꯕ ꯄꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯝꯕꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯔꯛꯂꯦ ꯃꯥꯒꯤ ꯈꯨꯟꯒꯗꯕ ꯊꯔꯣꯏ ꯈꯔ ꯈꯨꯜꯂꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯍꯧꯕꯅ ꯐꯩ ꯈꯜꯂꯛꯂꯦ ꯄꯟꯊꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯕꯨꯛꯇꯨꯗꯒꯤ ꯊꯔꯣꯏ ꯆꯔꯥꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯈꯨꯜꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯄꯥꯡꯈ꯭ꯔꯦ ꯂꯩꯔꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯊꯔꯣꯏ ꯅꯤꯡꯈꯥꯕꯤꯗꯣ ꯊꯣꯡꯅꯕ ꯁꯦꯝ ꯁꯥ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯥꯗꯤ ꯃꯁꯥ ꯏꯉꯝ ꯉꯝꯗꯦ ꯂꯥꯏꯍꯧ ꯍꯧꯕꯗꯧꯅ ꯇꯧꯏ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯀꯥꯗ ꯉꯟꯇꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯨꯏꯂꯨꯏꯗ ꯊꯔꯣꯏꯗꯣ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯎ ꯍꯥꯏꯔꯝꯕꯅꯤ ꯄꯤꯡꯄꯤꯡꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯅꯥꯎ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯁꯦ ꯏꯇꯥ ꯂꯩꯔꯤꯁꯦ ꯎꯕ ꯌꯥꯗꯦ ꯊꯧꯗꯥꯗꯣꯏꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥ ꯆꯥꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣꯏ ꯆꯥꯒꯦ ꯍꯟꯗꯛꯃꯨꯛꯅ ꯊꯔꯣꯏ ꯆꯥꯔꯒ ꯀꯔꯤ ꯑꯃꯨꯛ ꯂꯥꯟꯅ ꯄꯣꯛꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯤꯖꯥꯠꯅꯣ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯇꯧ ꯌꯥꯝ ꯉꯝꯃꯤ ꯃꯅꯥꯎ ꯏꯕꯦꯝꯃꯁꯦ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯂꯩꯃꯔꯦꯝꯕꯤꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯃꯤꯠꯀꯨꯞ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯧꯗꯥꯗꯨꯒꯤ ꯍꯣꯠꯅꯔꯤꯕꯗꯣ ꯇꯣꯛꯑꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯝꯕ ꯀꯥꯟꯗ ꯄꯦꯒꯣꯗꯥꯗꯒꯤ ꯍꯜꯂꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯂꯩꯔꯤꯕꯨ ꯊꯤꯔꯛꯏ ꯎꯍꯧꯕ ꯈꯪꯍꯧꯕ ꯃꯤꯁꯤꯡꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯍꯣꯖꯪ ꯆꯪꯕ ꯑꯃꯅ ꯍꯦꯛ ꯇꯝꯕꯖꯥꯠꯅꯤ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯅꯥ ꯄꯥ ꯌꯥꯗꯗꯨꯅ ꯃꯩꯊꯛꯇꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯈꯥꯛ ꯑꯔꯥꯎ ꯄꯨꯝꯕ ꯍꯩꯊꯔꯦ ꯂꯩꯃꯔꯦꯝꯕꯤꯅ ꯍꯦꯛꯇ ꯊꯥꯅꯨꯡ ꯌꯧꯈꯩ ꯆꯤꯛꯑꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅꯗꯤ ꯁꯣꯝꯗ ꯊꯔꯣꯏꯒꯗꯣ ꯊꯣꯡꯗꯨꯒꯤ ꯍꯣꯠꯅꯔꯤꯕ ꯊꯔꯣꯏꯗꯤ ꯂꯥꯏꯔꯗꯅ ꯇꯔꯥ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡꯉꯝꯃꯔꯣꯏ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ ꯇꯥꯕꯗ ꯂꯨꯝ ꯂꯨꯝ ꯍꯦꯛ ꯂꯥꯎꯏ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯑꯎꯟ ꯃꯤꯅꯥꯏꯗꯧꯅ ꯑꯩꯈꯣꯏꯁꯦ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯂꯩꯃꯔꯦꯝꯕꯤꯅ ꯀꯪꯈꯠꯈꯤꯗꯅ ꯌꯥꯝꯅ ꯍꯥꯏꯒꯠꯄ ꯅꯥꯄꯜꯗꯣ ꯃꯔꯨ ꯇꯦꯛꯏ ꯂꯩꯃꯔꯦꯝꯕꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯊꯔꯣꯏ ꯆꯔꯥ ꯑꯃꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯉꯥꯡꯁꯛ ꯉꯥꯡꯏ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝ ꯑꯃꯨꯛꯇꯣꯏꯕ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯄꯦꯟꯖꯗ꯭ꯔꯥ ꯄꯦꯟꯖꯩ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯅ ꯗꯝ ꯗꯝ ꯍꯥꯏꯅ ꯐꯨꯗꯕꯤꯔꯕꯗꯤ ꯊꯔꯣꯏꯗꯣ ꯇꯣꯛꯑꯝꯃꯤ ꯅꯪꯕꯣ ꯃꯅꯥꯎ ꯏꯕꯦꯝꯃꯅ ꯆꯥꯗ꯭ꯔꯕꯁꯨ ꯂꯩꯔꯤꯅ ꯑꯁꯨꯛ ꯋꯥꯅ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗ ꯈꯨꯜꯂꯨꯔꯤꯕ ꯊꯔꯣꯏ ꯅꯤꯡꯒꯥꯕꯤꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯆꯤꯟꯗꯝꯂꯁꯤ ꯍꯣꯏꯅꯦ ꯏꯇꯥ ꯂꯩꯔꯤꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯨꯏꯂꯨꯏ ꯑꯃꯗꯤ ꯄꯤꯡꯄꯤꯡ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯆꯥꯛꯁꯪꯗꯨꯗ ꯃꯇꯝꯅꯗꯤ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯂꯩꯃꯀꯣꯜ ꯅꯤꯡꯊꯧꯀꯣꯜ ꯄꯨꯝꯕ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯛꯂꯦꯟ ꯆꯥꯕꯗ
ꯃꯤꯡꯁꯤꯕꯥ ꯌꯥꯎꯔꯝꯗꯦ ꯃꯁꯛ ꯐꯥꯎꯕ ꯍꯦꯛ ꯎꯒꯦ ꯐꯪꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯊꯣꯡꯒꯤ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯄꯥ ꯄꯥ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯈꯖꯥꯏ ꯅꯥꯝꯃꯗꯅ ꯉꯥꯡꯁꯛ ꯉꯥꯡ ꯃꯃꯤꯠꯇꯒꯤ ꯂꯨꯛꯅꯨꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯂꯦꯞꯅꯥꯏꯗꯅ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯆꯤꯟꯊꯔꯛꯑꯦ ꯄꯤꯔꯥꯡꯗꯨꯅ ꯊꯤꯡꯕ ꯉꯝꯗꯅ ꯃꯄꯤꯗꯣ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯉꯁꯥꯏ ꯃꯆꯦ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯒ ꯂꯥꯎꯅꯈꯤꯕꯗꯣ ꯃꯤꯡꯁꯦꯜꯗꯨꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯎꯔꯛꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯄꯣꯊꯥꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯤꯡꯁꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯄꯅꯥꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯩꯃꯔꯦꯝꯕꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯂꯥꯛꯇꯨꯅ ꯆꯪꯏ ꯄꯥꯕꯟꯊꯛꯇ ꯑꯌꯨꯛꯀꯤ ꯇꯔꯥ ꯆꯥꯛ ꯇꯞꯇꯥꯏ ꯀꯌꯥ ꯆꯥꯁꯤꯜꯂꯒ ꯇꯨꯝꯂꯨꯕꯗꯒꯤ ꯃꯥꯛꯇꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯛꯄꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗꯨꯅ ꯑꯣꯏ ꯊꯥꯡꯕ ꯈꯨꯅꯤꯡꯗꯣ ꯌꯩꯁꯤꯜꯂꯦ ꯏ ꯈꯔꯁꯨ ꯈꯨꯅꯤꯡꯗꯨꯗꯒꯤ ꯆꯤꯟꯊꯔꯛꯑꯦ ꯆꯩꯅꯥꯗꯨ ꯈꯥꯡꯂꯦ ꯆꯩꯅꯥꯗꯨ ꯈꯥꯡꯂꯉꯩ ꯅꯣꯟꯊꯔꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯩꯅꯥꯗꯣ ꯀꯝꯗꯧꯏ ꯅꯥꯎ ꯃꯤꯡꯁꯤꯕꯥꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯏꯆꯦ ꯏꯕꯦꯝꯃꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯩꯁꯤꯟꯗꯨꯅ ꯁꯤꯔꯝꯂꯗꯤ ꯀꯝꯗꯧꯅꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯁꯤꯍꯧꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯣ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯥꯏ ꯈꯣꯟꯗꯣ ꯋꯥꯡꯈꯠꯂꯛꯀꯅꯨ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯦꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯂꯨꯖꯗꯕ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯔꯛꯇꯕ ꯋꯥꯔꯛꯇꯕ ꯂꯝꯖꯥ ꯁꯔꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯒꯅꯨ ꯈꯨꯠ ꯊꯤꯡꯖꯤꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯏꯕꯦꯝꯃ ꯏꯃꯥ ꯏꯄꯥ ꯄꯤꯕꯟ ꯄꯥꯕꯟꯗꯨꯅ ꯋꯥꯗꯤ ꯉꯥꯡꯉꯛꯀꯅꯨ ꯄꯜꯂꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯏꯕꯦꯝꯃ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯀꯣꯟꯕꯥꯡ ꯅꯤꯡꯉꯣꯜ ꯃꯇꯝ ꯑꯃꯗ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯂꯤꯕ ꯅꯄꯥ ꯅꯄꯨꯗꯣ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯏꯕꯦꯝꯃ ꯃꯤꯡꯁꯤꯕꯥꯗꯣ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯣꯏ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯇꯥꯞ ꯂꯥꯎꯅ ꯂꯩꯃꯔꯦꯝꯕꯤꯅ ꯀꯟꯊꯣꯛꯂꯒ ꯁꯥꯐꯨ ꯀꯟꯅ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯖꯤꯜꯂꯤ ꯑꯗꯨꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯣ ꯇꯟꯗꯟ ꯄꯥꯏ ꯂꯩꯃꯥꯏꯗꯨꯗ ꯍꯥꯏꯊꯈ꯭ꯔꯦ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯈꯨꯗꯛꯁꯤꯗ ꯅꯈꯨꯠꯇꯣ ꯊꯨꯗꯦꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝꯅ ꯇꯧꯔꯣꯏ ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ ꯂꯩꯔꯤꯈꯣꯝꯕꯤꯕꯨ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯤꯀꯨꯞꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕꯗꯣ ꯇꯣꯛꯀꯗꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯨꯔꯥꯟꯗꯨꯅ ꯊꯧꯗꯥꯒꯦ ꯈꯜꯂꯝꯂꯕ ꯑꯩꯕꯨ ꯈꯪꯍꯟꯗꯅ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯃꯥꯡꯂꯦ ꯑꯁꯤꯃꯗꯤ ꯈꯛ ꯀꯥꯎꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯅꯁꯥꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯕꯨ ꯆꯦꯕꯥꯎ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯊꯣꯛꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯀꯥꯎꯉꯝꯗꯅ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯣꯏꯗꯕ ꯃꯆꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯁꯪꯗꯨꯅ ꯂꯩꯍꯧꯔꯦ ꯃꯤꯡꯁꯦꯜꯗꯨꯗ ꯉꯥꯡꯁꯛ ꯉꯥꯡꯅ ꯈꯖꯥꯏ ꯅꯥꯝꯃ ꯅꯥꯝꯃꯗ ꯇꯥꯔꯤꯕ ꯈꯨꯕꯥꯛ ꯃꯃꯤꯗꯨ ꯌꯦꯡꯂꯤ ꯈꯜꯂꯨꯔꯒ ꯃꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯃꯁꯥꯗꯣ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯗꯨꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯑꯣꯝꯆꯥꯛꯅꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏ ꯑꯍꯨꯝꯃꯛ ꯃꯩꯁꯥ ꯂꯥꯡꯂꯤ ꯉꯁꯤ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯅꯥꯝꯃꯗ ꯊꯥꯈꯤꯕ ꯈꯨꯄꯥꯛꯀꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯂꯩꯔꯤ ꯅꯪꯒꯤ ꯃꯔꯝꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯐꯥꯎꯔꯛꯉꯩꯗꯒꯤ
ꯃꯤꯠꯌꯦꯡꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯂꯛꯇꯕ ꯑꯊꯤꯕ ꯃꯤꯆꯩ ꯇꯥꯗꯕꯗꯣ ꯏꯆꯦ ꯏꯕꯦꯝꯃꯅ ꯈꯨꯠ ꯊꯥꯔꯦ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯄꯤꯕꯟ ꯄꯥꯕꯟꯗꯨꯅ ꯋꯥ ꯉꯥꯡꯂꯦ ꯉꯁꯤꯗꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤ ꯄꯨꯝꯅꯃꯛ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯍꯥꯛ ꯊꯛꯀꯤꯅꯤ ꯅꯍꯥꯛ ꯊꯛꯀꯤ ꯑꯌꯥꯛꯄ ꯃꯤꯆꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯄꯥꯛ ꯐꯥꯎꯕ ꯆꯥꯔꯦ ꯏꯆꯦꯅ ꯐꯩꯒꯥꯛ ꯐꯩꯅ ꯅꯪꯕꯨ ꯉꯥꯛꯈꯤꯕꯅ ꯅꯪꯕꯨ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯐꯣꯡꯅ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯗ ꯃꯥꯏꯊꯤꯕ ꯅꯪꯕꯗꯅ ꯑꯩꯒꯤ ꯏꯁꯔꯨꯛ ꯑꯣꯏꯔꯅꯤ ꯂꯣꯟꯅ ꯅꯪꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯁꯨ ꯐꯩ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯀꯣꯔꯧꯁꯤꯡꯕꯨꯝ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯒꯨꯝ ꯆꯣꯏꯔꯣꯜ ꯂꯤꯁꯤꯡ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯅ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯦꯡꯊꯥ ꯏꯁꯩ ꯁꯛꯂꯦ ꯂꯥꯛꯆꯈ꯭ꯔꯦ ꯃꯥꯕꯨ ꯂꯥꯛꯆꯈ꯭ꯔꯦ ꯎꯁꯤꯠꯇꯅ ꯃꯆꯤ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯇꯥꯏꯕꯪ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯕꯗꯒꯤ ꯇꯞꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯒꯤ ꯃꯇꯝ ꯈꯣꯡꯂꯩ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯑꯆꯤꯛꯄ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯅꯤꯡꯈꯥꯕꯤ ꯈꯨꯟꯕ ꯆꯠꯂꯨꯔꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯈꯣꯝꯂꯦꯟꯗ ꯇꯥꯔꯤꯕꯤ ꯂꯩꯔꯤꯈꯣꯝꯕꯤꯗꯣ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯈꯣꯝꯂꯦꯟ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯂꯥꯟꯗꯨꯗ ꯃꯍꯥꯛꯁꯦ ꯂꯣꯏꯃꯣꯝ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯐꯧꯑꯣꯏꯕꯤ ꯑꯣꯏꯅ ꯎꯔꯛꯏ ꯃꯪꯂꯥꯟ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯅ ꯇꯧꯏ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕꯒꯨꯝꯅꯁꯨ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗ ꯈꯣꯡꯅꯥꯡ ꯃꯅꯥꯁꯤꯡ ꯑꯗꯣ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯂꯦꯡ ꯆꯠꯂꯤ ꯑꯁꯪꯕ ꯎꯅꯥꯁꯤꯡ ꯑꯗꯣ ꯀꯨꯡꯅ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯍꯧꯕꯅ ꯃꯥꯂꯪ ꯁꯥꯎꯝ ꯐꯪꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯑꯣꯏꯅ ꯊꯣꯛꯏ ꯃꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯊꯥꯕꯜꯁꯨ ꯃꯉꯥꯜ ꯁꯟꯗꯣꯛꯂꯤ ꯂꯩꯆꯤꯜ ꯊꯥꯡꯗ꯭ꯔꯕ ꯑꯇꯤꯌꯥꯗ ꯇꯟꯗꯟ ꯈꯔꯁꯨ ꯂꯥꯏꯔꯦꯝꯕꯤꯅ ꯇꯨꯝꯂꯤꯕ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯅꯣꯡꯉꯥꯟꯗꯣꯔꯦ ꯍꯥꯏꯗꯨꯅ ꯁꯦꯟꯕꯨꯡ ꯌꯩꯔꯛꯏ ꯁꯦꯟꯕꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯁꯟꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯁꯦꯟꯕꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯝꯗꯦ ꯅꯣꯡꯉꯥꯟꯗꯣꯔꯦ ꯍꯥꯏꯗꯨꯅ ꯁꯦꯟꯕꯨꯡ ꯌꯩꯔꯛꯂꯤꯅꯤ ꯑꯗꯨꯕꯨ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯋꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏ ꯃꯄꯨꯒꯤ ꯊꯧꯗꯥ ꯄꯨꯗꯨꯅ ꯆꯠꯄꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯂꯤꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯟ ꯄꯟꯊꯧ ꯁꯣꯔꯥꯔꯦꯟꯅ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯈꯟ ꯃꯥꯂꯦꯝ ꯊꯧꯁꯤꯟꯕ ꯆꯠꯅꯕ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯒꯦ ꯈꯟ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗꯨꯗ ꯃꯪꯐꯥꯎꯅꯔꯦ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯐꯧꯑꯣꯏꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯁꯣꯔꯥꯔꯦꯟꯅ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯆꯔꯩꯌꯅꯣ ꯅꯪꯗꯤ ꯃꯄꯨꯒꯤ ꯊꯧꯗꯥ ꯊꯧꯁꯤꯟꯕ ꯆꯠꯄꯗ ꯋꯥꯔꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯕꯣꯏ ꯅꯪꯗꯤ ꯆꯠꯄ ꯂꯝꯗꯝꯗ ꯆꯠꯄ ꯂꯥꯝꯕꯜ ꯂꯥꯏꯔꯦꯟ ꯑꯍꯣꯡꯒꯩ ꯂꯥꯏꯔꯦꯟ ꯁꯖꯤ ꯂꯥꯏꯔꯦꯟ ꯀꯥꯕꯤ ꯇꯦꯔꯥꯎꯔ ꯂꯝꯂꯣꯡꯒꯩ ꯂꯝꯄꯥꯜ ꯂꯝꯁꯥꯡ ꯇꯥꯎꯊꯣꯡ ꯍꯩꯕꯣꯡ ꯄꯣꯛꯄꯤ ꯆꯠꯄ ꯐꯩꯌꯦꯡ ꯈꯨꯂꯣꯜꯂꯝꯃꯦꯗꯅ ꯅꯣꯏꯅꯤꯡ ꯀꯨꯝꯕꯤ ꯐꯧ ꯊꯟꯅ ꯐꯧꯒꯪ ꯐꯧꯔꯦꯜ ꯊꯟꯅ ꯆꯥꯛꯍꯥꯎ ꯆꯥꯅꯤꯜꯁꯨ ꯊꯥꯔꯝꯂꯦ ꯁꯣꯔꯥꯔꯦꯟ ꯑꯩꯕꯨ ꯈꯣꯏꯔꯝꯂꯒ ꯏꯃꯣꯝ ꯅꯪꯅ ꯂꯧ ꯁꯨꯕ ꯇꯝꯕꯤꯗꯨꯅ ꯆꯛꯄ ꯇꯔꯥ ꯆꯥꯛꯆꯥꯗꯤ ꯎꯇꯣꯡ ꯆꯥꯛ ꯆꯥꯕ ꯇꯝꯕꯤꯔꯝꯕꯅꯤ ꯏꯊꯩ ꯆꯤꯡꯖꯤꯟꯗ ꯄꯥꯟꯐꯕꯤ ꯏꯃꯣꯝ ꯅꯪꯒꯤ ꯅꯣꯡꯒꯥꯒꯗꯕ ꯃꯇꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯍꯧꯒꯠꯂꯣ ꯏꯃꯣꯝ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣ ꯅꯣꯡꯉꯥꯟꯒꯗꯕ ꯋꯥꯡꯂꯦꯟ ꯃꯇꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯧꯒꯠꯂꯣꯅꯦ ꯏꯃꯣꯝ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯆꯤꯡꯒꯣꯏ ꯃꯄꯥꯎ ꯃꯦꯜꯂꯝꯂꯒ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯄꯥꯎ ꯄꯤꯔꯝꯕ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗꯅ ꯈꯣꯝꯂꯦꯟ ꯅꯦꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯀꯔꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯅꯣ
ꯃꯪꯃꯟꯗꯅꯁꯨ ꯃꯪꯉꯤꯗ ꯏꯄꯥ ꯁꯣꯔꯥꯔꯦꯜ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯪꯗꯝꯕꯤꯔꯝꯂꯦ꯫ ꯑꯣ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯁꯦꯟꯕꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯩꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯁꯖꯤꯛ ꯊꯕꯥꯁꯨ ꯁꯤꯟꯅꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒꯦ꯫ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯍꯥꯏꯔꯝꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯒꯗꯕ ꯋꯥꯡꯂꯦꯟ ꯕꯤꯀꯨꯞꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯥꯂꯦꯝ ꯀꯣꯏꯅ ꯆꯠꯂꯒꯦ, ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯥꯡꯑꯣꯜ ꯂꯪꯗꯥꯏ ꯁꯥꯟꯅꯗꯨꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯍꯧꯒꯠꯂꯛꯂꯒ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯂꯛꯂꯦ꯫ ꯅꯣꯡꯒꯥꯒꯗꯕ ꯋꯥꯡꯂꯦꯟ ꯃꯇꯝꯁꯨ ꯌꯥꯝꯃꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯂꯦꯝ ꯏꯃꯥꯅ ꯃꯥꯂꯦꯝ ꯊꯧꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤꯅ ꯃꯅꯤꯡ ꯊꯥꯡꯕ ꯁꯟꯊꯣꯡ ꯃꯄꯥ ꯑꯣꯏꯔꯞꯅ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯂꯨꯞ ꯀꯥꯈ꯭ꯔꯤꯉꯩꯗ ꯂꯧ ꯎꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕꯅ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯑꯁꯪꯕ ꯐꯧꯅꯥꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯝꯕꯗꯒꯤ ꯐꯧ ꯃꯨꯜꯂꯛꯀꯗꯕ ꯌꯥꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛ ꯌꯦꯡꯂꯒ ꯃꯤꯒꯤ ꯂꯧꯐꯝ ꯈꯨꯗꯤꯡ ꯁꯪꯇ꯭ꯔꯤꯛ ꯁꯪ ꯑꯉꯟ ꯐꯧ ꯐꯥꯎꯕ ꯂꯣꯛꯅꯕ ꯌꯥꯎꯔꯦ꯫ ꯑꯩꯒꯤꯗꯤ ꯀꯗꯥꯏ? ꯈꯥꯂꯩ ꯂꯧꯕꯨꯛꯁꯦ ꯂꯩꯕꯥꯛ ꯂꯩꯈꯣꯝꯊꯣꯛ ꯅꯥꯄꯤꯅ ꯃꯀꯥ ꯐꯟꯅ ꯍꯧꯔꯤ꯫ ꯇꯤꯟ ꯀꯥꯡ ꯇꯥꯡꯖꯤꯜꯂꯤꯟꯒꯤ ꯆꯥꯛꯇꯥꯐꯝ ꯑꯣꯏꯔꯦ, ꯏꯁꯤꯡ ꯇꯨꯡꯐꯝ ꯑꯣꯏꯔꯦ꯫ ꯑꯩꯇ ꯉꯥꯏꯔꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ, ꯃꯥꯛꯂꯪ ꯈꯨꯟꯁꯤꯗ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ, ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯆꯤꯡꯖꯤꯟ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯂꯧ ꯎꯍꯧꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯦ꯫ ꯀꯣꯠꯁꯦ ꯊꯟꯗꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯑꯩ ꯂꯧ ꯈꯣꯏꯅꯤ꯫ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕ ꯀꯧꯕ ꯅꯤꯄꯥꯗꯣ ꯂꯧ ꯈꯣꯏꯕ ꯃꯇꯝ ꯂꯣꯏꯔꯕ, ꯂꯣꯏ ꯄꯥꯟꯅꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯈꯥꯂꯩ ꯂꯧꯕꯨꯛꯇꯨꯗ ꯀꯨꯝꯗꯨꯅ ꯁꯝꯄꯣꯠ ꯈꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯥꯂꯩ ꯂꯧꯕꯨꯛꯇꯨꯗ ꯁꯝꯄꯣꯠ ꯈꯣꯏꯔꯤꯉꯩ ꯆꯤꯡꯖꯤꯜ ꯂꯩꯃ ꯂꯥꯏꯔꯦꯝꯃꯅ ꯂꯥꯡꯒꯣꯏ ꯈꯨꯠꯁꯨ ꯇꯣꯡꯗꯨꯅ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕꯅ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯤ ꯆꯤꯡꯖꯤꯜ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯈꯣꯏꯁꯥꯎꯅꯩ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯍꯥꯎꯔꯩꯃ ꯐꯑꯣꯏꯕꯤ ꯑꯣꯏꯅ ꯂꯥꯡꯒꯣꯜꯂꯛꯂꯦ꯫ ꯂꯥꯡꯒꯣꯏ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ, ꯍꯥꯏ ꯇꯝꯕ ꯑꯣꯏꯕ ꯅꯪꯕꯨ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯣ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯣ ꯎꯕꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ ꯏꯃꯥ, ꯅꯆꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕꯅꯤ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯐꯑꯣꯏꯕꯤ ꯑꯩꯅ ꯆꯤꯡꯖꯤꯜ ꯂꯩꯃ ꯑꯣꯏꯗꯨꯅ ꯄꯣꯏꯅꯨ ꯀꯨꯝꯒꯤ, ꯐꯧ ꯇꯝꯒꯤ, ꯃꯍꯩ ꯃꯔꯣꯡ ꯀꯨꯝꯗꯝꯂꯒꯦ ꯍꯥꯏꯕꯒꯤ ꯅꯣꯡꯆꯨꯞ ꯍꯥꯔꯝ ꯄꯥꯡꯅ ꯆꯤꯡꯖꯤꯜ ꯀꯨꯝ ꯀꯥꯕ ꯂꯣꯏꯕ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯊꯦꯛꯇ ꯂꯦꯞꯇꯨꯅ ꯇꯝꯒꯤ ꯐꯧ ꯌꯦꯡꯂꯛꯄꯁꯤꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯥꯏꯔꯕ, ꯍꯧꯖꯤꯛ ꯅꯪꯅ ꯁꯝꯄꯣꯠ ꯈꯣꯏꯔꯤꯕꯁꯦ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ, ꯇꯧꯍꯩꯗꯕ ꯇꯥꯌꯣꯟꯅꯕ ꯁꯤꯟꯊꯥꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯗꯧꯗꯣ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯂꯧ ꯎꯕ ꯂꯥꯡꯕꯟ ꯊꯥ ꯑꯣꯏꯔꯗꯨꯅ ꯂꯥꯡꯒꯣꯏ ꯈꯨꯠꯁꯨ ꯊꯥꯔꯦ, ꯁꯝꯄꯣꯠ ꯈꯣꯏꯅꯗ꯭ꯔꯦ꯫ ꯀꯥꯎꯔꯦꯟ ꯑꯃꯠꯇꯅ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯀꯨꯝꯅꯗ꯭ꯔꯦ꯫ ꯇꯝꯄꯥꯛ ꯂꯧ ꯂꯣꯏꯔꯦ, ꯆꯤꯡꯖꯤꯜ ꯂꯩꯃ ꯑꯩꯅ ꯀꯨꯝ ꯀꯥꯔꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯐꯠꯇꯦ, ꯁꯝꯄꯣꯠ ꯈꯣꯏꯕ ꯇꯣꯛꯎ꯫ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥ ꯑꯩꯅ ꯂꯧ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯀꯨꯝꯃꯩ ꯂꯥꯡꯕ ꯅꯠꯇꯦꯗꯣ꯫ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯀꯤꯕꯅ ꯂꯥꯂꯨꯞ ꯀꯥꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯅꯆꯥ ꯑꯩꯗꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯧ ꯎꯗ ꯌꯥꯗꯦ, ꯀꯣꯠꯁꯦ ꯊꯟꯗꯕ ꯌꯥꯗꯦ꯫ ꯅꯆꯥ ꯑꯩꯗꯤ ꯂꯧ ꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤꯃꯗꯤ ꯄꯤꯕꯤꯌꯨ ꯏꯃꯥ꯫ ꯄꯂꯦꯝ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯌꯥꯕꯗꯣ ꯄꯤꯕ ꯉꯝꯂꯣꯏ꯫ ꯌꯦꯡꯉꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ 10 ꯆꯦꯡ ꯋꯥꯜꯂꯒ ꯀꯨꯝꯁꯤꯗꯤ ꯅꯅꯨꯡ ꯂꯦꯜꯂꯨ ꯂꯥꯏꯔꯕ꯫ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ, ꯅꯆꯥ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ꯫ 10 ꯆꯦꯡ ꯋꯥꯟꯅꯕ 9 ꯁꯦꯟꯖꯥ ꯂꯩꯖꯗꯦ꯫ ꯀꯨꯝ ꯑꯃꯗꯒꯤ ꯀꯨꯝ ꯑꯃ ꯂꯥꯛꯄ ꯉꯥꯏꯅ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ
ꯆꯦꯡ ꯋꯥꯟꯗꯨꯅ ꯆꯥꯔꯗꯤ ꯂꯥꯏꯔꯕꯒꯤ ꯂꯥꯏꯔꯕ ꯍꯦꯟꯅ ꯂꯥꯏꯔ ꯇꯝꯅꯅꯤꯅ ꯆꯥꯗꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯁꯨꯔꯒ ꯆꯥꯎ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯒ ꯍꯣꯠꯅꯗꯨꯅ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯀꯣꯛꯀꯦꯗꯤ ꯅꯁꯥ ꯅꯁꯥꯗ ꯂꯩꯔꯤ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕ ꯁꯨꯕ ꯅꯣꯝꯕꯕꯨ ꯀꯜꯂꯕ ꯆꯐꯨꯗ ꯃꯤꯔꯥꯡ ꯊꯣꯔꯤꯗꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯏꯃꯥ ꯅꯆꯥ ꯍꯥꯏꯗꯤ ꯏꯍꯧꯁꯥ ꯏꯁꯥ ꯐꯠꯇꯦ ꯇꯣꯏꯅ ꯅꯥꯒꯜꯂꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯕ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯦ ꯃꯌꯥꯝꯗꯒꯤ ꯏꯃꯥ ꯑꯩꯅ ꯏꯁꯣꯟ ꯁꯣꯜꯂꯝꯒꯅꯤ ꯇꯧꯕꯤꯅꯨ ꯏꯃꯥ ꯁꯨꯔ ꯅꯣꯝꯂꯒ ꯍꯣꯠꯅꯕꯗꯣ ꯑꯗꯨꯁꯨ ꯄꯥꯝꯖꯗꯦ ꯅꯅꯥꯏ ꯑꯩꯅ ꯇꯥꯕꯗ ꯏꯃꯥꯗꯤ ꯏꯆꯤ ꯈꯣꯡ ꯇꯠꯇꯕꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯡꯉꯣꯟꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏꯗꯣ ꯏꯃꯥ ꯌꯥꯔꯕꯗꯤ ꯅꯆꯥ ꯏꯅꯥꯛ ꯈꯨꯟꯅꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯠꯇ ꯄꯤꯅꯕꯤꯔꯝꯃꯨ ꯁꯨꯗꯅ ꯅꯣꯝꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯍꯧꯒꯦ ꯃꯇꯣꯏꯅꯔꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯨ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯁꯥ ꯐꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯂꯟ ꯇꯥꯟꯁꯤꯟꯖꯧ ꯂꯟ ꯂꯦꯞꯆꯧ ꯂꯩꯖꯍꯧꯔꯣ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯅꯃꯥ ꯑꯩꯗꯤ ꯃꯥꯂꯦꯝ ꯀꯣꯏꯒꯗꯕ ꯋꯥꯠꯂꯤ ꯑꯔꯦꯝꯕꯗ ꯅꯪꯒ ꯄꯧꯁꯥꯅꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯁꯥꯎꯕꯤꯈꯤꯅꯨ ꯏꯃꯥ ꯑꯃꯨꯛꯇꯗꯤ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯆꯥ ꯑꯩꯕꯨ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯁꯦ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯏꯀꯥꯏ ꯈꯪꯗꯕ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯅ ꯐꯥꯑꯣꯏꯕꯤ ꯏꯃꯥꯕꯨ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯥꯡ ꯇꯧꯒꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯦ ꯀꯞꯁꯤꯟꯅꯗꯨꯅ ꯁꯨꯠ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯅꯆꯥ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯈꯪꯏ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯐꯔꯦ ꯅꯆꯥ ꯑꯩ ꯁꯅꯥ ꯈꯧꯖꯥꯎꯁꯨ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯂꯧ ꯎꯕ ꯁꯤꯃꯇꯗꯤ ꯏꯃꯥꯅ ꯌꯥꯍꯟꯕꯤꯔꯝꯃꯨ ꯅꯆꯥꯒꯤ ꯅꯤꯡꯖꯕ ꯁꯤꯃꯇꯗꯤ ꯊꯨꯡꯍꯟꯕꯤꯔꯝꯃꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕꯃꯛꯇꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯇꯥꯒꯗꯕ ꯂꯩꯇꯦ ꯂꯩꯖꯍꯧꯔꯣ ꯂꯥꯏꯔꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞꯊꯧ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯊꯦꯛꯇ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯗꯨꯒꯤ ꯁꯦꯝ ꯁꯥꯔꯛꯄ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯦ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯁꯩꯊꯥꯗꯨꯅ ꯑꯣ ꯀꯧꯔꯤꯌꯣ ꯀꯣꯜꯂꯣ ꯃꯥꯂꯦꯝ ꯍꯧꯉꯩꯒꯤ ꯀꯣꯜꯂꯣ ꯂꯩꯍꯧꯉꯩꯒꯤ ꯀꯣꯜꯂꯣ ꯀꯣꯔꯧ ꯍꯧꯉꯩꯒꯤ ꯅꯣꯡ ꯍꯧꯉꯩꯒꯤ ꯂꯩꯒ ꯁꯦꯝꯉꯩꯒꯤ ꯂꯩꯃꯥꯏ ꯇꯦꯝꯉꯩꯒꯤ ꯀꯣꯜꯂꯣ ꯀꯣꯡꯍꯧꯗꯣ ꯂꯧꯊꯤꯕꯅ ꯆꯈꯥꯄꯤꯒ ꯈꯣꯡꯖꯣꯝꯕꯒ ꯀꯣꯜꯂꯣ ꯄꯨꯛꯅꯨꯡ ꯊꯥꯡꯉꯩꯒꯤ ꯍꯋꯥꯏ ꯊꯥꯏ ꯀꯣꯜꯂꯣ ꯃꯔꯤ ꯋꯥꯒꯤ ꯍꯧꯅꯔꯦ ꯀꯣꯜꯂꯣ ꯁꯃꯗꯣꯟ ꯑꯌꯥꯡꯕꯅ ꯀꯣꯜꯂꯣ ꯃꯔꯤ ꯋꯥꯒꯤ ꯅꯦꯊꯠ ꯋꯥꯒꯤ ꯀꯣꯜꯂꯣ ꯍꯧꯅꯔꯛꯂꯦ ꯀꯣꯜꯂꯣ ꯑꯁꯨꯝꯅ ꯂꯣꯏꯃꯣꯝ ꯐꯥꯑꯣꯏꯕꯤ ꯐꯧꯀꯧꯔꯣꯜ ꯃꯤꯈꯩꯕꯨ ꯁꯩꯊꯥꯔꯛꯄ ꯏꯃꯥ ꯃꯥꯗꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜꯕꯨ ꯈꯨꯔꯨꯞ ꯊꯥꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯥꯑꯣꯏꯕꯤ ꯏꯃꯥ ꯃꯥꯒꯤ ꯐꯧꯀꯧꯔꯣꯜ ꯁꯣꯜꯂꯛꯂꯕ ꯃꯍꯥꯛ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯗꯦ ꯁꯣꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯗꯨꯒꯤ ꯅꯥꯛꯇ ꯂꯩꯗꯕ ꯌꯥꯗꯦ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯤꯡꯈꯩꯁꯤꯕꯨ ꯁꯣꯜꯂꯛꯂꯕ ꯂꯥꯞꯀꯦꯔꯥ ꯅꯛꯀꯦꯔꯥ ꯁꯣꯜꯂꯤꯕ ꯃꯤꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯐꯧꯀꯧꯔꯣꯜ ꯇꯥꯔꯨꯕꯗ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯌꯦꯡꯅ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯧꯅꯗꯕ ꯃꯆꯠꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯂꯧ ꯎꯖꯔꯣ ꯃꯇꯧꯗꯤ ꯃꯔꯨꯅ ꯍꯨꯟꯕꯗꯤ ꯌꯥꯔꯔꯣꯏ ꯐꯧ ꯄꯥꯝꯕꯤꯅ ꯑꯣꯏꯅ ꯂꯧ ꯂꯤꯡꯉꯨ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯜꯂꯨ ꯑꯩꯒꯤ ꯌꯥꯊꯪꯗꯒꯤ ꯐꯧ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯏꯖꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ
ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯏꯁꯤꯡꯗ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯄꯥꯡꯈ꯭ꯔꯦ꯫ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯀꯕꯛ ꯀꯕꯛ ꯈꯣꯏꯔꯒ ꯂꯧꯍꯣꯟ ꯅꯤꯔꯨꯗꯨꯅ ꯂꯧ ꯂꯤꯡꯂꯤ꯫ ꯂꯧ ꯌꯥꯝꯅ ꯐꯔꯦ꯫ ꯃꯍꯥꯛ ꯊꯛꯇ ꯂꯧ ꯊꯦꯡꯈꯤ꯫ ꯃꯃꯥꯡꯉꯩꯗꯗꯤ ꯇꯧꯅꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯇꯨꯝꯕꯥ ꯀꯥꯎꯔꯦ ꯉꯥꯛꯇ ꯄꯥꯜꯂꯦ꯫ ꯃꯇꯝ ꯑꯣꯏꯔꯒ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯄꯩꯔꯦ꯫ ꯃꯅꯨꯡꯗꯨꯗ ꯐꯧ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅ ꯌꯦꯡꯂꯨꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯪꯒꯣꯏꯗ ꯂꯩꯗꯨꯅ ꯄꯩꯔꯤꯕ ꯇꯨꯝꯕꯥ ꯀꯥꯎꯔꯦꯗꯨꯒꯤ ꯆꯤꯡꯗꯨꯝ ꯁꯥꯅ ꯄꯩꯔꯤꯕ ꯃꯇꯣꯟꯗꯨꯗ ꯃꯀꯨ ꯀꯧꯕ ꯃꯤꯠꯂꯥꯎꯕꯤꯅ ꯇꯣꯡꯗꯨꯅ ꯎꯏꯕꯗꯣ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯅꯩ꯫ ꯍꯥꯏ ꯅꯨꯄꯤ, ꯃꯀꯨ ꯆꯪꯂꯦ ꯇꯧꯍꯩꯗꯦ, ꯑꯝꯇ ꯇꯥꯜꯂꯨ ꯀꯩꯗꯧꯒꯦ? ꯍꯪꯒꯥꯝ ꯄꯦꯔꯦꯗꯨ ꯃꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕꯣ? ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯪꯖꯗ꯭ꯔꯦ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯂꯒ ꯂꯩꯗꯧ ꯁꯔꯨꯛ ꯃꯀꯨꯁꯦ ꯇꯥꯟꯊꯣꯛꯄꯤꯌꯨ꯫ ꯑꯅꯤꯗꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯉꯝꯅꯕ ꯄꯥꯎꯈꯨꯝ ꯈꯨꯝꯅꯩ꯫ ꯍꯥꯏ, ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯅꯥꯏ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔ? ꯑꯩꯅ ꯈꯪꯕꯗꯗꯤ ꯉꯁꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯀꯨꯏꯔꯦꯗ ꯅꯥꯔꯛꯂꯤꯁꯦ꯫ ꯁꯌꯦꯡ ꯄꯥꯝꯕꯣꯝꯒꯤ ꯋꯥꯁꯦ ꯑꯋꯣꯏꯕꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯥꯔꯦ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯇꯧꯕ ꯌꯥꯗꯦ꯫ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯁꯌꯦꯡ ꯄꯥꯝꯕꯣꯝꯗꯣ ꯅꯥꯗꯨꯅ ꯁꯤꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯅꯔꯦ ꯍꯥ? ꯑꯩꯒꯤ ꯏꯊꯛꯇ ꯈꯨꯝꯂꯤꯕꯁꯦ ꯑꯔꯦꯝꯕꯗ ꯈꯨꯅꯝ ꯃꯄꯥꯛꯄꯁꯤꯅ ꯍꯥꯏꯖꯤꯜꯂꯛꯄꯗ ꯆꯤꯡꯖꯥꯏꯐꯝꯗꯣ ꯀꯥꯏꯅꯤꯀꯣ꯫ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯐꯨꯕꯤꯔꯨ ꯂꯥꯎꯍꯦ꯫ ꯅꯪꯅ ꯈꯨꯠ ꯊꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯨꯄꯤꯁꯤꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯈꯟꯈꯤꯕ ꯇꯥꯔꯦ꯫ ꯆꯨꯝꯈ꯭ꯔꯦꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ, ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯃꯃꯥ ꯌꯦꯡꯉꯒ ꯂꯧ꯫ ꯆꯤꯡꯒꯟꯕꯤ, ꯃꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛ ꯂꯧꯔꯨꯔꯦ ꯑꯩꯁꯨ꯫ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯔꯤꯕꯔꯥ? ꯅꯪꯅ ꯆꯤꯟ ꯀꯜꯂꯤꯁꯦ ꯃꯥ ꯂꯧꯕꯗꯒꯤ ꯅꯠꯇ꯭ꯔꯗꯣ? ꯇꯧꯅꯨꯀꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯁꯤꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ꯫ ꯈꯣꯡ ꯈꯨꯠꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯗꯈꯩ ꯀꯞꯇꯨꯅ ꯂꯩꯊꯣꯛꯆꯅꯤ꯫ ꯑꯔꯦꯝꯕꯗ ꯅꯨꯄꯥ ꯅꯪ ꯅꯇꯟꯅꯒ ꯇꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯖꯅꯤꯀꯣ ꯅꯪ꯫ ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯁꯦ ꯋꯥꯀꯣꯏꯅꯤ꯫ ꯅꯨꯄꯤ, ꯀꯥꯟꯅꯗꯕꯗ ꯃꯀꯨꯁꯦ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯔꯨꯕꯒꯤ ꯀꯅꯥꯅ ꯈꯠꯅꯕ ꯍꯧꯒꯦ? ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯍꯧꯕꯃꯨꯛ ꯇꯥꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ꯫ ꯆꯤꯟ ꯀꯟꯕꯤꯁꯨ ꯑꯩꯕꯨ ꯇꯥꯍꯟꯕꯤꯕ, ꯃꯀꯨꯁꯤꯗ ꯂꯩꯇꯨꯝ ꯑꯃ ꯄꯥꯏ, ꯍꯨꯜꯂꯒ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯃꯟꯕꯗꯒꯤ ꯍꯪꯒꯥꯝ ꯃꯜꯂꯝꯕꯗꯨ ꯇꯣꯛꯂꯒ ꯁꯨꯃꯥꯡꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯁꯅꯥꯆꯤꯡ ꯃꯇꯣꯟ ꯁꯥꯅ ꯂꯩꯔꯤꯕ ꯇꯨꯝꯕꯥ ꯀꯣꯔꯦꯛꯇꯨ ꯇꯝꯅ ꯂꯪꯉꯤ꯫ ꯂꯩꯇꯨꯝꯗꯨꯅ ꯊꯣꯡꯕꯗ ꯃꯀꯨꯗꯨꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯑꯇꯤꯌꯥꯗ ꯄꯥꯏꯈ꯭ꯔꯦ꯫ ꯂꯩꯇꯨꯝꯗꯨꯅ ꯇꯨꯝꯕꯥ ꯀꯣꯔꯦꯛꯇꯨꯗ ꯑꯣꯏꯅ ꯄꯥꯜꯂꯦ꯫ ꯂꯩꯇꯨꯝꯗꯨꯅ ꯄꯥꯟꯕꯗ ꯇꯨꯝꯕꯥ ꯑꯃ ꯀꯥꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯧ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯔꯛꯂꯦ꯫ ꯐꯧꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯥꯎꯅꯔꯝꯕꯗꯒꯤ ꯍꯔꯥꯎꯕ ꯇꯝꯌꯥꯡꯕ ꯅꯨꯡꯉꯥꯏꯕꯇꯅ ꯊꯟꯈ꯭ꯔꯦ꯫ ꯇꯨꯝꯕꯥ ꯀꯣꯔꯦꯛꯁꯤꯡꯗꯣ ꯈꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯧꯒꯤ ꯐꯧ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯆꯍꯤ ꯑꯃ ꯆꯥꯅꯕ ꯀꯣꯟꯅꯔꯦ꯫ ꯐꯧꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ꯫ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯈꯪꯅꯕꯒꯤꯗꯃꯛ ꯃꯛꯂꯪ ꯈꯨꯌꯣꯜ ꯀꯧꯅꯈꯤ꯫ ꯃꯛꯂꯪ ꯄꯨꯝꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯊꯧꯖꯥꯜꯗꯒꯤ꯫ ꯑꯗꯨꯕꯨ ꯁꯨꯛꯅꯝ ꯅꯝꯗꯨꯅ ꯅꯝꯐꯨꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯒꯤ ꯅꯝꯗꯨꯅ ꯀꯥꯟꯅꯕ ꯂꯧꯈꯤꯕꯅ ꯏꯃꯥꯅ ꯄꯤꯔꯝꯕ ꯃꯤꯆꯩꯗꯨꯁꯨ ꯐꯪꯒꯗꯕ
ꯃꯤꯀꯨꯞ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯆꯍꯤ ꯑꯃ ꯂꯥꯟꯅ ꯆꯥꯔꯛꯂꯕ ꯐꯧ ꯀꯣꯠꯇꯨꯗ ꯄꯤꯛ ꯊꯜꯂꯝꯕ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯄꯅ ꯆꯔꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯦ ꯐꯧꯁꯨ ꯀꯣꯟꯗ ꯐꯧ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯔꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯏꯔꯦꯟ ꯊꯣꯡ ꯍꯥꯎꯅ ꯆꯥꯁꯤ ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯤꯕꯤꯒ ꯁꯤꯡꯖꯨ ꯇꯧ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯍꯣꯏ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧ ꯍꯥꯏꯕ ꯃꯊꯦꯜꯗꯣ ꯅꯨꯄꯤꯗꯨꯅ ꯂꯥꯡꯉꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗꯨꯗ ꯄꯨꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯇꯧꯏ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇ꯭ꯔꯦ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯆꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯕꯅ ꯑꯀꯣꯟ ꯑꯍꯥꯟ ꯅꯥꯏꯗꯅ ꯄꯨꯟꯅ ꯆꯥꯏ ꯇꯔꯥ ꯆꯥꯛꯇꯣ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯥꯏꯔꯦꯟꯁꯤꯗꯤ ꯁꯉꯥꯏꯊꯦꯜꯗ ꯂꯩꯕ ꯏꯃꯥꯕꯣꯛ ꯊꯔꯣ ꯍꯣꯏꯗꯒꯤ ꯂꯧꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨꯅꯤ ꯑꯩꯅ ꯃꯅꯤꯡꯁꯤꯗ ꯊꯥꯖꯤꯟꯈꯤꯕꯗꯣ ꯑꯣ ꯍꯥꯎꯗꯨꯝ ꯍꯥꯎꯏꯅꯦ ꯑꯁꯨꯛ ꯍꯥꯎꯕ ꯃꯥꯏꯔꯦꯟꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯈꯤꯗ꯭ꯔꯤ ꯁꯣꯏꯕꯨꯝꯒꯒ ꯊꯣꯡꯉꯦ ꯉꯥꯐꯛ ꯑꯌꯥꯏꯕ ꯈꯔꯁꯨ ꯊꯥꯛꯆꯤꯜꯂꯕꯅꯤꯅ ꯇꯥꯟ ꯆꯥꯟꯅꯔꯨꯗꯨꯅ ꯍꯥꯎꯕ ꯑꯣꯏꯔꯤꯅꯤ ꯃꯍꯥꯎ ꯈꯦꯠꯅꯩ ꯉꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯋꯥ ꯉꯥꯡꯗꯩ ꯁꯔꯨꯛ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯎ ꯀꯩꯗꯧꯒꯦ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯋꯥꯔꯤꯁꯤꯗꯤ ꯆꯥꯃꯔꯛ ꯍꯟꯅ ꯁꯥꯔꯕꯁꯨ ꯌꯥꯏꯗ ꯋꯥꯔꯤ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯗ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯏꯌꯥꯎꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯗꯕꯅꯤ ꯍꯣꯏꯗ ꯍꯣꯏꯗ ꯑꯁꯨꯝꯅꯅꯤꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯕꯅ ꯅꯨꯄꯤꯗꯨꯗꯤ ꯃꯍꯧꯁꯥ ꯆꯥꯛ ꯆꯥꯕ ꯊꯨꯕꯒ ꯃꯍꯥꯛ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯤ ꯍꯣꯏ ꯃꯥꯒꯤꯁꯨ ꯆꯥꯛꯈꯨꯝ 3 ꯃꯨꯛꯇ ꯉꯥꯏꯔꯦ ꯅꯨꯄꯤꯗꯣ ꯆꯤꯟꯗꯝꯕ ꯂꯣꯏꯔꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯈꯨꯖꯥꯏꯗꯣ ꯃꯥꯅ ꯊꯛꯄꯗꯨꯁꯨ ꯃꯁꯥꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯗꯣ ꯀꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ ꯍꯦꯟꯅ ꯑꯁꯨꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄ ꯍꯦꯟꯒꯠꯂꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯁꯤꯡ ꯄꯨꯜ ꯂꯩꯕꯗꯣꯝꯗ ꯍꯣꯠꯆꯤꯜꯂꯛꯂꯒ ꯏꯁꯤꯡ ꯊꯛꯏ ꯈꯨꯖꯥꯏꯗꯨꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯄꯨꯟꯗꯨꯗ ꯌꯥꯎꯕ ꯄꯤꯛ ꯊꯟꯕ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯊꯛꯂꯕꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯁꯤꯕ ꯇꯥꯔꯤꯃꯤ ꯑꯗꯨꯛ ꯌꯥꯝꯕ ꯏꯁꯤꯡꯗꯨꯕꯨ ꯅꯊꯟꯇ ꯊꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯏꯁꯤꯡ ꯄꯨꯟꯁꯤꯃ ꯊꯛꯂꯕꯁꯨ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯁꯦ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯥ ꯏꯁꯤꯡ ꯄꯤꯌꯨ ꯂꯥꯏꯖ ꯏꯁꯤꯡ ꯏꯈꯧ ꯂꯥꯡꯕꯤ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯒ ꯑꯩꯒ ꯀꯔꯤꯗ ꯈꯦꯠꯅꯕꯕꯨ ꯂꯩꯔꯝꯈꯤꯒꯗꯒꯦ ꯁꯦ ꯏꯁꯤꯡ ꯄꯤꯌꯨ ꯑꯩ ꯏꯁꯤꯡ ꯊꯛꯀꯦ ꯅꯨꯄꯤꯁꯦ ꯌꯦꯡꯉꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯜꯂꯒ ꯐꯕ ꯅꯠꯇꯦ ꯅꯕꯨꯛꯇꯨ ꯌꯦꯡꯉꯨ ꯇꯞꯅ ꯇꯞꯅ ꯀꯪꯈꯠꯂꯛꯏꯗꯣ ꯍꯣꯏꯅꯦ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ ꯄꯨꯛꯁꯦ ꯀꯪꯈꯠꯇꯨꯅ ꯑꯩꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯗ꯭ꯔꯥ ꯅꯨꯄꯥ ꯅꯪꯕꯨ ꯀꯩꯅꯣꯝꯇꯗꯤ ꯇꯧꯗꯅ ꯃꯥꯏꯕꯔ ꯀꯅꯥꯅꯣꯝꯇ ꯀꯧꯔꯁꯨ ꯂꯥꯏꯖ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕ ꯐꯠꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯅꯨꯄꯤꯗꯣ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯦ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯣ ꯍꯧꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯐꯥꯎꯗꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯆꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯏ ꯅꯨꯄꯤꯗꯨꯅ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ ꯏꯁꯤꯡ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯆꯐꯨ ꯎꯌꯥꯟ ꯀꯣꯜ ꯂꯤꯛ ꯄꯨꯝꯖꯥꯏ ꯆꯥꯛꯈꯨꯝꯗꯣ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯌꯥꯗ ꯇꯥꯕ ꯐꯪꯗꯦ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯉꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯗ ꯈꯅꯥꯎꯗꯨꯗ ꯊꯥꯗꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯧꯅ ꯊꯥꯖꯤꯟ ꯋꯥꯡꯈꯠꯂꯛꯏ ꯇꯞꯅ ꯇꯞꯅ ꯃꯕꯨꯛꯇꯣ ꯀꯪꯊꯣꯔꯛꯏ ꯃꯇꯝꯗꯨꯗ ꯐꯑꯣꯏꯕꯤ ꯏꯃꯥꯒꯤ ꯃꯤꯠꯆꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ
ꯐꯧꯁꯤꯅ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯔꯦꯟ ꯑꯣꯜꯂꯣ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯛꯏ ꯅꯨꯄꯥꯗꯣ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯅꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯂꯧꯔꯨꯕꯒꯤ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯇꯧꯖꯔꯨ ꯃꯍꯩꯗꯣ ꯂꯣꯛꯄ ꯍꯧꯔꯦ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯃꯊꯥ ꯃꯊꯥ ꯄꯣꯝꯕ ꯍꯧꯔꯛꯂꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯆꯩꯗꯒꯤ ꯃꯀꯣꯛꯅ ꯃꯤ ꯑꯣꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯜꯂꯛꯂꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯕꯨꯛꯇꯣ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯛꯂꯪ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯊꯔꯦ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯗꯨꯅ ꯅꯨꯄꯤꯗꯣ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯂꯥꯏꯔꯦꯟ ꯑꯣꯟꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯜꯂꯛꯂꯦ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯉꯥꯏꯔꯦ ꯃꯤ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯥꯁꯨ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯏꯁꯤꯡ ꯊꯛꯏ ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯦꯟ ꯂꯥꯕ ꯍꯥꯏꯕꯗꯣ ꯑꯣꯟꯈ꯭ꯔꯦ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯤꯆꯩꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯇꯨꯈꯣꯡ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯈꯨꯃꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯣꯝ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯇꯤꯂꯨꯞ ꯑꯣꯏꯅ ꯂꯥꯏꯑꯣꯏꯕ ꯂꯩꯇꯣꯡꯄꯣꯠ ꯂꯥꯏꯑꯣꯏꯕ ꯇꯨꯒꯤ ꯄꯥꯈꯪꯕ ꯀꯣꯂꯣꯏꯈꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯄꯣꯡ ꯄꯥꯈꯪꯕꯁꯨ ꯀꯣꯂꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯣꯛꯅꯔꯨꯕ ꯃꯤꯗꯣ ꯇꯤꯟꯖꯨ ꯂꯥꯏꯆꯨꯕ ꯑꯣꯏ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡ ꯂꯥꯏ ꯈꯨꯃꯟ ꯂꯥꯏꯇꯣꯡ ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯣꯔꯩ ꯇꯨꯈꯣꯡ ꯄꯥꯠ ꯀꯣꯝꯊꯤ ꯂꯣꯛꯇꯥꯏ ꯀꯣꯏꯅ ꯆꯠꯄ ꯁꯩꯑꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯒ ꯑꯣꯛꯅꯔꯨꯕꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯏ ꯆꯩꯕꯤ ꯆꯩꯊꯦꯡꯁꯤꯅ ꯃꯔꯝ ꯑꯣꯏ ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯛꯅꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯡꯂꯝꯆꯠꯀꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯈꯣꯝꯂꯦꯟ ꯃꯪꯂꯨꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯇꯝꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯂꯩꯔꯤꯈꯨꯝꯕꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯅꯣ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯅꯍꯧꯅꯅ ꯃꯪꯂꯤꯕ ꯑꯩ ꯏꯁꯥꯁꯤꯕꯨ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯐꯑꯣꯏꯕꯤ ꯑꯣꯏꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯋꯥꯔꯤꯕꯨꯗꯤ ꯃꯤꯅ ꯂꯤꯕꯗꯒꯤ ꯑꯩ ꯇꯥꯈ꯭ꯔꯦ ꯋꯥꯔꯤꯁꯤꯡꯗꯣ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯛꯁꯤꯟꯗꯨꯅ ꯊꯝꯂꯨꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯑꯣꯏꯗꯗꯅ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯎꯔꯛꯂꯤꯕꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯪꯕ ꯃꯪꯁꯤꯕꯨ ꯀꯔꯝꯕ ꯈꯣꯝꯂꯦꯟ ꯃꯪꯕꯨ ꯑꯣꯏꯔꯤꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯏꯁꯥꯁꯦ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯁꯥꯒꯣꯟꯅꯕꯗꯧꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯟꯕꯗꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯟꯁꯨ ꯇꯤꯜꯂꯝ ꯂꯥꯏꯔꯝꯒ ꯏꯁꯝ ꯁꯝꯅꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯇꯥꯛꯄ ꯃꯪ ꯉꯥꯛꯇ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯃꯪ ꯑꯃꯠꯇꯁꯨ ꯑꯩꯗꯤ ꯃꯪꯗꯦ ꯑꯩꯕꯨ ꯀꯕꯣꯠꯁꯤꯗ ꯑꯐꯕ ꯍꯪꯀꯨ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡꯁꯤꯅ ꯑꯃꯨꯛꯃꯨꯛꯁꯨ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯨꯛꯃꯨꯛꯁꯨ ꯀꯥꯎꯊꯣꯛꯍꯟꯕꯗꯧꯅ ꯐꯥꯎꯏ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯗ꯭ꯔꯥ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯂꯤꯁꯤꯡ ꯂꯣꯜꯂꯤ ꯑꯁꯨꯝꯅ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯂꯤꯁꯤꯡ ꯂꯣꯜꯂꯤꯉꯩ ꯃꯃꯤꯠꯇ ꯉꯁꯥꯏ ꯃꯥꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯕ ꯈꯥꯂꯩ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯂꯨꯋꯥꯡ ꯇꯧꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯣꯡꯂꯝ ꯑꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯃꯇꯥꯡꯁꯨ ꯃꯔꯝꯁꯨ ꯑꯅꯤꯃꯛ ꯆꯥꯗꯦ ꯃꯥꯅ ꯈꯣꯡꯂꯝꯁꯦ ꯎꯕꯒꯤ ꯃꯔꯝ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯋꯥꯡꯂꯦꯟꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯂꯩꯔꯤ 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 ꯈꯣꯏꯅꯧ ꯏꯇꯥ ꯏꯕꯦꯝꯃ ꯂꯩꯔꯤꯈꯣꯝꯕꯤ ꯂꯨꯋꯥꯡ ꯇꯧꯅ ꯍꯧꯕ ꯃꯐꯝ ꯈꯣꯡꯒꯤꯅ ꯈꯣꯡꯂꯝꯗꯨꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯣꯏꯅꯧꯅ ꯇꯥꯏꯅ ꯈꯣꯏꯅꯧ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯂꯥꯛꯑꯣ
ꯈꯣꯡꯂꯝꯗ ꯏꯇꯥ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯅꯨꯄꯤꯗꯨꯒꯤ ꯅꯥꯁꯣꯟ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯈꯣꯡꯂꯝ ꯂꯩꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯣ ꯍꯉꯣꯏ ꯃꯈꯣꯜꯁꯤꯡꯅ ꯈꯣꯡꯂꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯟꯗꯣꯛꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯗꯤ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯌꯧꯔꯦ꯫ ꯅꯨꯃꯤꯠ ꯂꯤꯁꯤꯡꯅ ꯊꯣꯛꯄꯒꯨꯝ ꯑꯀꯣꯏꯕꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜꯗꯨꯅ ꯄꯨꯝꯂꯪ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯉꯧ ꯐꯣꯔꯨꯕ ꯊꯥꯕꯜꯒꯤ ꯑꯍꯤꯡꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯑꯁꯤꯒꯨꯝꯕ ꯑꯍꯤꯡꯗꯤ ꯌꯥꯎꯗ꯭ꯔꯤ꯫ ꯂꯨꯄꯥ ꯑꯍꯤꯡꯕ ꯐꯨꯗꯣꯡꯂꯕ ꯉꯁꯤꯒꯤ ꯑꯍꯤꯡ꯫ ꯈꯣꯡꯂꯝꯗꯨꯗ ꯑꯆꯧꯕ ꯀꯣꯡꯒ꯭ꯔꯦꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯀꯣꯡꯒ꯭ꯔꯦꯡꯗꯨꯒꯤ ꯃꯊꯛꯇ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯇꯔꯪ ꯃꯥꯂꯪ ꯄꯥꯜꯂꯝꯃꯅꯤ ꯉꯛꯄꯒꯤ ꯊꯧꯗꯣꯛꯇꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯉꯛꯄ ꯊꯧꯗꯣꯛ꯫ ꯆꯥꯎꯈ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯡꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯥꯏꯗꯣꯡꯂꯒ ꯅꯥꯎꯁꯦꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯈꯣꯡꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯥꯎꯁꯦꯛꯇꯨꯅ ꯐꯥꯑꯣꯏꯕꯤ ꯃꯥꯒꯤ ꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯑꯣꯏꯅꯗꯨꯅ ꯂꯩ꯫ ꯃꯆꯥꯅ ꯃꯃꯥꯗ ꯑꯣꯏꯅꯕꯒꯨꯝ ꯆꯥꯎꯈ꯭ꯔꯕ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯎꯆꯦꯛ ꯑꯃꯁꯨ ꯐꯥꯑꯣꯏꯕꯤꯒꯤ ꯅꯥꯛꯇ ꯂꯩ꯫ ꯃꯔꯛꯇꯨꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯄꯥꯏꯔꯤꯕ ꯇꯟꯗꯜ ꯂꯤꯁꯤꯡꯅ ꯃꯉꯥꯜ ꯌꯦꯜꯂꯤ꯫ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒ ꯂꯩꯔꯤꯈꯣꯝꯕꯤꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯤ꯫ ꯂꯩꯔꯤ ꯍꯥꯏꯌꯣ ꯈꯣꯏꯅꯧ, ꯅꯪꯗꯤ ꯂꯥꯡꯒꯣꯜ ꯀꯨꯝꯃꯩ ꯑꯃ ꯁꯥꯟꯅꯕ ꯌꯥꯎꯅꯕ ꯂꯩꯌꯥꯝꯂꯛꯇꯒꯤ ꯈꯟꯒꯠꯇꯨꯅ ꯀꯕꯣ ꯄꯗꯥꯡꯈꯣꯡꯒꯤ ꯂꯝꯗꯝꯁꯤꯗ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯔꯕꯤ ꯅꯨꯖꯥ ꯑꯃꯒꯤ ꯁꯒꯣꯜ ꯂꯧꯗꯨꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯂꯝꯗꯝꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯔꯤꯕꯤ ꯏꯇꯥ ꯅꯪꯕꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯊꯥꯅꯦ ꯑꯍꯤꯡꯁꯤꯗ ꯄꯥꯎꯁꯥꯟꯅꯔꯨꯒꯦ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯈꯣꯏꯅꯧ꯫ ꯏꯇꯥ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕ ꯆꯛꯃꯥꯡ ꯐꯤꯃꯥꯡ ꯅꯟꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯇꯥꯏꯕꯪ ꯂꯥꯡꯗ ꯊꯨꯔꯨꯕꯅ ꯑꯗꯨꯕꯨ ꯈꯣꯏꯅꯧ ꯑꯩꯅ ꯁꯦꯟꯕꯤ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯝꯗꯝꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯔꯣꯟꯕ ꯊꯧꯗꯥꯡ ꯑꯃ ꯄꯨꯔꯤꯕꯅꯤ꯫ ꯏꯇꯥ ꯊꯧꯗꯥꯡꯗꯣ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯀꯥꯎꯗꯤꯌꯦ ꯈꯣꯏꯅꯧ, ꯑꯩꯅ ꯀꯥꯎꯕ ꯍꯥꯏꯕꯕꯨ ꯑꯩꯁꯦ ꯈꯣꯏꯌꯨꯝ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯇꯥ ꯅꯪ ꯀꯥꯎꯗ꯭ꯔꯗꯤ ꯐꯔꯦ꯫ ꯊꯧꯗꯥꯡꯗꯣ ꯇꯥꯏꯕꯪꯂꯛꯇ ꯂꯩꯕꯅ ꯑꯣꯏꯅꯤꯌꯦ꯫ ꯈꯣꯏꯌꯨꯝ ꯂꯥꯏꯑꯣꯏꯕꯤꯅꯤ ꯍꯥꯏꯅ ꯑꯀꯥꯎ ꯄꯔꯩ ꯇꯥꯏꯕꯗꯤ ꯑꯗꯣ ꯈꯣꯏꯅꯧ ꯍꯥꯏꯕꯤꯌꯨ ꯈꯣꯏꯅꯧ, ꯅꯪꯒꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯔꯛꯀꯗꯕ ꯃꯤ ꯃꯁꯤꯡ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯁꯥꯐꯣꯡꯕ ꯍꯧꯔꯦ꯫ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯈꯣꯡꯊꯥꯡ ꯊꯥꯡꯉꯨ꯫ ꯌꯦꯡꯉꯣꯏ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯥꯏꯔꯦꯟꯒꯤ ꯁꯔꯨꯛ ꯁꯌꯥꯡ ꯌꯥꯎꯕ ꯂꯥꯏꯖ ꯏꯁꯤꯡ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯃꯤꯅꯝ ꯊꯨꯝꯈꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯤꯊꯛꯀꯗꯧꯔꯤ꯫ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯊꯛꯂꯨꯔꯕꯗꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯈꯣꯏꯌꯨꯝ ꯃꯌꯥꯏꯗꯣ ꯃꯥꯡꯒꯅꯤ꯫ ꯈꯣꯏꯌꯨꯝ ꯃꯌꯥꯏꯗ ꯃꯥꯡꯕꯗ ꯅꯠꯇꯅ ꯅꯁꯥꯗ ꯂꯥꯏꯊꯨꯡ ꯆꯥꯝ 9 ꯄꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯩꯅ ꯁꯤꯡꯅ ꯈꯣꯡꯊꯥꯡ ꯊꯥꯡꯒꯗꯕꯅꯤ꯫ ꯏꯇꯥ ꯁꯦ 10 ꯆꯛꯌꯣꯝꯁꯦ ꯑꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯁꯤ ꯆꯥꯔꯒ ꯈꯣꯏꯅꯧ ꯌꯦꯛꯅꯕ ꯑꯃꯠꯇꯅ ꯏꯇꯥꯒꯤ ꯃꯍꯤ ꯃꯌꯥꯏ ꯆꯜꯍꯟꯕ ꯉꯝꯂꯣꯏ꯫ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯪꯕꯤ ꯂꯥꯟꯅ ꯌꯣꯟꯕ ꯆꯛꯌꯣꯝ ꯑꯃ ꯈꯨꯠꯆꯤꯟꯅꯩ꯫ ꯆꯛꯌꯣꯝꯗꯣ ꯊꯣꯛꯂꯒ ꯂꯩꯔꯤꯅ ꯆꯤꯟꯗꯝꯃꯤ ꯈꯨꯕꯥꯛ ꯈꯨꯠꯌꯥꯏꯗ ꯍꯥꯞꯂꯒ ꯆꯛꯌꯣꯝꯗꯣ ꯐꯖꯅ꯫ ꯂꯥꯏꯃꯨꯝ ꯐꯧꯒꯤ ꯃꯕꯦꯝꯃ ꯐꯥꯑꯣꯏꯕꯤꯅ ꯊꯣꯡꯕ ꯆꯥꯛꯅꯤ꯫ ꯏꯆꯝ ꯆꯝꯕ ꯆꯥꯛꯇꯤ ꯅꯠꯇꯦ꯫ 10 ꯆꯛꯌꯣꯝꯗꯣ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯥꯎꯈ꯭ꯔꯦ ꯈꯣꯏꯅꯧ, ꯑꯁꯨꯛ ꯍꯥꯎꯕ 10 ꯆꯥꯛꯇꯤ ꯅꯇꯥ ꯑꯩꯗꯤ ꯆꯤꯟꯗꯝꯗ꯭ꯔꯤ꯫ ꯍꯥꯎꯕ꯭ꯔꯅꯦ ꯈꯣꯏꯅꯧ? ꯍꯥꯎꯏ ꯈꯣꯏꯅꯧ꯫ ꯈꯣꯏꯅꯧ ꯏꯇꯥ ꯉꯁꯤ ꯅꯇꯥ ꯑꯩꯅ ꯄꯤꯖꯔꯤꯕ 10 ꯆꯥꯛꯁꯦ ꯆꯥꯔꯒ ꯏꯇꯥꯒꯤ ꯁꯥꯃꯨ ꯄꯥꯡꯒꯜ ꯍꯥꯞꯄ ꯑꯣꯏꯌꯨ꯫ ꯌꯦꯛꯅ ꯂꯤꯁꯤꯡ ꯃꯥꯌꯣꯛꯅꯕꯗ ꯊꯧꯅꯥ ꯍꯟꯗꯕ
ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗꯕ ꯑꯣꯏꯌꯨꯀꯣ ꯏꯇꯥ ꯅꯪꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯅꯇꯥꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯎꯀꯣ ꯅꯇꯥꯅ ꯁꯣꯏꯗꯅ ꯏꯇꯥ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯡꯗꯣꯏꯔꯛꯀꯅꯤ ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯉꯝꯕ ꯑꯣꯏꯈꯤ ꯑꯩꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯇꯥ ꯅꯪꯕу ꯀꯧꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯅꯇꯥ ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯕꯨ ꯁꯦꯡꯗꯣꯛꯍꯧꯒꯦ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯈꯣꯏꯅꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯉꯩ ꯏꯂꯦ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯄꯒꯤ ꯅꯨꯃꯤꯠꯇꯣ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯇꯥ ꯅꯪꯕꯨ ꯂꯝꯖꯤꯡꯗꯨꯅ ꯏꯊꯥꯏ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯏꯀꯣ ꯐꯧꯏꯕꯤ ꯑꯩꯅ ꯄꯨꯅꯝ ꯆꯤꯡꯒꯤꯅ ꯆꯤꯡꯆꯤꯟ ꯄꯣꯏꯔꯩ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯝꯗꯝꯗ ꯁꯃꯨ ꯃꯤꯠꯅ ꯎꯁꯅꯨ ꯍꯥꯏꯗꯨꯅ ꯀꯣꯡꯕ ꯂꯝꯌꯤꯡꯕ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯄꯨꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯅꯇꯥ ꯑꯩꯅꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯕꯣ ꯌꯧꯔꯝꯗꯥꯏ ꯏꯔꯨꯝ ꯇꯨꯔꯦꯜ ꯍꯤꯔꯦꯟ ꯃꯇꯥ ꯐꯕꯗ ꯊꯤꯜꯂꯝꯂꯤꯗꯣ ꯈꯣꯏꯅꯧ ꯅꯐꯝꯗ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯀꯣꯏꯂꯣꯏ ꯃꯤꯡꯂꯦꯟ ꯑꯁꯦꯡꯕ ꯇꯥꯛꯂꯝꯕꯁꯨ ꯈꯣꯏꯅꯧ ꯅꯪꯗꯤ ꯀꯥꯎꯖꯟꯊꯤꯕ ꯅꯃꯨ ꯃꯄꯣꯛꯇ ꯄꯣꯛꯄꯅ ꯈꯪꯈꯤꯗ꯭ꯔꯦ ꯈꯣꯏꯅꯧ ꯏꯇꯥ ꯑꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯗ ꯏꯇꯥꯕꯨ ꯈꯪꯈꯤꯗꯦ ꯍꯥꯏꯗꯨꯅ ꯈꯣꯏꯈꯥꯂꯤꯟꯒ ꯊꯥꯕꯤꯒꯅꯨ ꯏꯇꯥꯕꯨ ꯀꯔꯤꯒꯤ ꯅꯇꯥ ꯑꯩꯅ ꯈꯣꯏꯈꯥꯂꯤꯟꯈ ꯊꯥꯔꯨꯅꯤ ꯅꯨꯃꯤꯠꯇꯣ ꯊꯋꯥꯏ ꯋꯥꯈꯤꯕꯅꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯄꯣꯛꯂꯨꯕꯅ ꯊꯋꯥꯏ ꯋꯥꯕ ꯍꯧꯅ ꯁꯥꯅꯤ ꯏꯇꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯔꯔꯣꯏ ꯏꯇꯥ ꯂꯩꯔꯕꯅꯤꯅ ꯋꯥꯔꯨꯔꯅꯨ ꯏꯇꯥ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯋꯥꯡꯂꯦꯟ ꯃꯇꯝꯁꯤꯅꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯦ ꯑꯩꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯈꯣꯏꯅꯧ ꯅꯪꯁꯨ ꯀꯕꯣꯅ ꯁꯥꯏꯀꯣꯟ ꯄꯥꯡꯖꯔꯣ ꯍꯣꯏ ꯈꯣꯏꯅꯧ ꯀꯥꯏꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯏꯇꯥ ꯐꯧꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯡꯈꯤ ꯈꯨꯡꯂꯝꯗꯨꯗꯒꯤ ꯃꯤꯠ ꯑꯀꯨꯞꯄꯗ ꯂꯩꯔꯤꯀꯣꯝꯕꯤꯁꯨ ꯁꯝꯖꯣꯛ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈꯤꯕꯗꯣ ꯍꯁꯤꯕꯨꯁꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯃꯥꯁꯨ ꯑꯍꯤꯡꯗꯨꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯟꯖꯤꯜꯂꯛꯄꯗꯅꯤ ꯈꯪꯉꯣ ꯎꯔꯣ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯅ ꯈꯪꯂꯨꯔꯦ ꯎꯔꯨꯔꯦ ꯃꯥꯁꯨ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯆꯠꯂꯨꯔꯤꯁꯤꯅ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯍꯣꯖꯪꯂꯣꯝꯗꯒꯤ ꯅꯠꯇꯦ ꯃꯅꯤꯡꯊꯣꯡ ꯃꯤꯅ ꯆꯠꯅꯗꯕꯁꯤꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯗ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯃꯈꯦ ꯂꯥꯡꯉꯨꯔꯤꯁꯦ ꯃꯁꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯕ ꯌꯥꯔꯔꯣꯏ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯥ ꯁꯦꯟꯅꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯏꯌꯣꯡꯁꯪꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩꯅ ꯂꯣꯏꯕ ꯂꯥꯏꯑꯣꯏꯔꯕ ꯍꯥꯡꯀꯣꯛꯅ ꯐꯥꯎꯕ ꯃꯥꯒꯤ ꯑꯆꯨꯝꯕ ꯈꯪꯗꯣꯛꯄ ꯉꯝꯗꯦ ꯐꯩ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯀꯅꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯁꯤꯗ ꯀꯥꯡ ꯁꯥꯟꯅꯕꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯑꯉꯛꯄꯅꯤ ꯃꯥꯅ ꯂꯣꯏꯅ ꯉꯝꯈꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯒꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯨ ꯃꯥꯅ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯁꯤꯡꯅ ꯑꯩ ꯍꯣꯠꯅꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯁꯤꯕꯨꯁꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯁꯤꯕꯨꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯕꯁꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯋꯥꯈꯜ ꯃꯆꯥ ꯃꯆꯥ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯕꯨ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯅ ꯈꯟꯈꯤꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯕꯗꯒꯤ ꯃꯥꯕꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯛ ꯄꯪꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯤꯆꯠ ꯁꯥꯖꯠ ꯍꯩꯕꯤ ꯈꯥꯒꯤ ꯅꯤꯉꯣꯜꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯅꯥꯏ ꯑꯣꯏꯕꯤ ꯑꯃꯕꯨ ꯀꯨꯞꯊꯅ ꯌꯦꯡꯗꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯀꯥꯡꯁꯪꯗ ꯀꯥꯡ ꯁꯥꯟꯅꯕ ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯌꯥꯎꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯃꯥꯗꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯌꯦꯡꯈꯤ ꯎꯈꯤ ꯑꯉꯛꯄꯇꯅ ꯊꯜꯂꯕ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯀꯥꯡ ꯁꯥꯟꯅꯕꯗ
ꯃꯤꯡꯆꯠ ꯎꯔꯨꯝ ꯈꯤꯟꯕꯤ ꯃꯥꯏꯊꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕꯤ ꯃꯤꯡꯂꯩꯋꯥ ꯃꯥꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯈꯤ ꯌꯥꯏ ꯌꯥꯟꯕ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯃꯥꯏꯊꯤꯅꯕ ꯂꯥꯡ ꯊꯥꯛꯈꯤꯕ ꯃꯤꯡꯁꯤꯕꯥꯁꯨ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯥꯏꯊꯤꯕꯒꯤ ꯃꯥꯏꯊꯤꯕ ꯉꯥꯛꯅꯤ ꯁꯨꯝ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯒ ꯃꯥꯅ ꯈꯪꯗꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯕ ꯈꯪꯗꯕ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯁꯥꯅ ꯑꯔꯣꯏꯕꯗꯗꯤ ꯌꯥꯖꯩ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯔꯩꯂꯛꯇ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯂꯩꯔꯤꯗꯨ ꯃꯁꯥꯗꯣ ꯏꯇꯦꯛ ꯇꯦꯛꯄꯗꯧꯅ ꯐꯥꯎꯏ ꯁꯌꯦꯡ ꯄꯥꯝꯕ ꯂꯨ ꯌꯥꯡꯒꯗ ꯊꯤꯟꯗꯣꯛꯄꯗꯧꯅ ꯃꯈꯣꯡ ꯈꯣꯡꯁꯥꯒꯗꯣ ꯏꯁꯤꯡꯗ ꯀꯨꯏꯅ ꯇꯤꯡꯂꯨꯕꯒꯤ ꯄꯣꯛꯊꯣꯛꯄꯒꯨꯝ ꯀꯔꯤꯒꯨꯝꯕꯗꯅ ꯅꯨꯡꯒꯥꯏꯔꯛꯇ ꯆꯠꯂꯨꯕꯒꯤ ꯈꯣꯡꯌꯥꯗꯣ ꯅꯥꯕ ꯐꯥꯎꯏ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯒꯨꯝꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯃꯁꯥꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯌꯥꯝꯕꯅ ꯃꯥ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯈꯔꯕꯨꯗꯤ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯗꯣ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯦꯀꯧ ꯁꯦꯀꯧ ꯊꯣꯔꯛꯂꯒ ꯏꯌꯣꯡꯁꯪꯗ ꯊꯝꯕꯥꯜꯗꯒꯤ ꯂꯪ ꯁꯨꯡꯂꯒ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯇꯧꯏ ꯑꯗꯨꯝꯅ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯂꯨꯏꯂꯨꯏꯗꯣ ꯆꯝꯐꯨꯠ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏ ꯆꯪꯉꯛꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯗꯤ ꯄꯣꯊꯥꯔꯣꯗꯅ ꯏꯇꯥ ꯂꯩꯔꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯅ ꯇꯧꯕ ꯁꯥꯕ ꯑꯃ ꯑꯉꯝ ꯍꯦꯛ ꯇꯥꯟꯈꯤ ꯆꯔꯩ ꯐꯤ ꯁꯥꯕꯗ ꯍꯦꯛ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯈꯣꯏꯅꯧ ꯅꯥꯔꯛꯂꯕꯗꯤ ꯅꯪꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯋꯥꯒꯗꯣꯏꯅꯤ ꯄꯥꯈꯠꯀꯅꯨ ꯏꯇꯥ ꯂꯨꯏꯂꯨꯏ ꯄꯥꯈꯠꯇꯕ ꯌꯥꯗꯤꯌꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯕ ꯃꯤꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯇꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯇꯔꯥ ꯆꯥꯗꯈꯩ ꯅꯪꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ ꯇꯔꯥ ꯂꯥꯞꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯆꯥꯅꯕ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯆꯥꯅꯕ ꯄꯨꯔꯛꯂꯤꯅꯤ ꯀꯗꯥꯏ ꯃꯥꯏꯔꯦꯟꯗꯣ ꯑꯗꯨ ꯑꯝꯇ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯔꯥ ꯁꯤꯠꯄꯒꯤ ꯄꯨꯛꯁꯦ ꯂꯥꯝꯂꯕꯅꯤ ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯄꯨꯛꯅꯨꯡꯁꯤꯗ ꯈꯣꯡꯉꯕꯅꯤ ꯈꯪꯉꯕꯅꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯥꯝꯂꯝꯂꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯅ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯐꯨꯠꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯃꯅꯝ ꯂꯥꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯨꯏꯂꯨꯏꯅ ꯃꯈꯨꯝ ꯈꯨꯝꯂꯤꯕꯗꯣ ꯂꯧꯊꯣꯛꯏ ꯀꯕꯣ ꯂꯝꯒꯤ ꯁꯅꯥ ꯃꯥꯏꯔꯦꯟꯅꯤ ꯁꯅꯥ ꯃꯆꯨꯅ ꯃꯌꯨꯡ ꯀꯥꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯆꯥꯕꯗ ꯈꯣꯏꯊꯨꯝꯕ ꯃꯥꯏꯔꯦꯟ ꯃꯔꯤ ꯆꯠꯅ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯀꯣꯔꯧ ꯃꯩꯁꯥ ꯇꯦꯝꯁꯤꯡꯅ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯈꯨꯠꯁꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟꯗꯣ ꯑꯌꯨꯛ ꯌꯦꯡꯗ ꯍꯧꯒꯠꯇꯨꯅ ꯂꯨꯏꯂꯨꯏꯅ ꯍꯦꯛꯂꯨꯔꯒ ꯌꯥꯝ ꯍꯥꯎꯅꯕ ꯏꯆꯝ ꯆꯝꯅ ꯃꯥꯏꯔꯦꯟ ꯑꯗꯣ ꯆꯝꯐꯨꯠ ꯐꯨꯠꯄꯅꯤ ꯃꯇꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯆꯥꯗꯕꯒꯤ ꯆꯔꯥꯝ ꯆꯠꯇꯅꯕꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯕꯤ ꯂꯩꯔꯤꯗꯣ ꯇꯦꯡꯀꯣꯠꯇꯨꯗꯒꯤ ꯃꯥꯏꯔꯦꯟ ꯑꯐꯨꯠꯄꯗꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯂꯨꯏꯂꯨꯏꯗꯣ ꯅꯨꯡꯉꯥꯏꯖꯩ ꯆꯥꯅ ꯆꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯗꯅ ꯏꯇꯥ ꯅꯪꯒꯤ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯈ꯭ꯔꯦ ꯏꯇꯥꯅ ꯍꯥꯎꯏ ꯍꯥꯏꯔꯛꯄꯁꯤꯃꯨꯛ ꯑꯩꯒꯤ ꯄꯦꯟꯖꯕ ꯂꯩꯇ꯭ꯔꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯇꯣ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯏꯇꯥ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯃꯪ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯐꯕ ꯃꯪꯂꯣ ꯐꯠꯇꯕ ꯃꯪꯂꯣ ꯀꯔꯤ ꯃꯪꯅꯣ ꯃꯊꯣꯡ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯐꯕꯕꯨ ꯑꯣꯏꯔꯦ ꯐꯠꯇꯕꯕꯨ ꯑꯣꯏꯔꯦ ꯑꯋꯥꯡ ꯑꯣꯜꯂꯒ ꯇꯝꯃꯨ ꯏꯇꯥ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯉꯛꯄꯗꯒꯤ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏꯔꯦꯟ ꯑꯣꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯣꯟꯊꯣꯛꯄ ꯃꯪ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤꯗꯨꯁꯨ ꯉꯁꯤ ꯑꯌꯨꯛ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯗꯧ ꯂꯩꯔꯤꯁꯤꯒꯤ ꯑꯣꯏꯔꯤꯅꯤ
ꯅꯪꯅ ꯃꯪꯂꯤꯕ ꯃꯪꯗꯣ ꯏꯇꯥ ꯅꯨꯄꯤ ꯑꯃꯅꯁꯨ ꯇꯔꯥ ꯆꯥꯛꯌꯣꯝ ꯊꯣꯛꯇꯨꯅ ꯑꯩꯕꯨ ꯄꯤꯖꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯑꯩ ꯑꯣꯏꯔꯤꯅꯤ ꯍꯣꯏꯅꯦ ꯉꯁꯤ ꯏꯕꯥꯅꯤꯇ ꯏꯌꯣꯡꯁꯪꯁꯤꯗ ꯑꯐꯕ ꯃꯪꯅꯦ ꯐꯠꯇꯕ ꯃꯪꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏ ꯊꯣꯛꯈ꯭ꯔꯦ ꯏꯌꯣꯡꯁꯪꯗꯒꯤ ꯃꯤꯀꯨꯞ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯪꯒꯤ ꯋꯥꯗꯒꯤ ꯁꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯏꯌꯣꯡꯁꯪꯗ ꯆꯔꯩ ꯐꯤ ꯁꯥꯔꯤ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩ ꯍꯁꯤꯕꯨꯆꯤ ꯆꯪꯉꯛꯏ ꯆꯔꯩ ꯐꯤꯁꯥ ꯇꯝꯂꯤꯉꯩ ꯎꯍꯧꯗ꯭ꯔꯦ ꯏꯆꯦ ꯍꯁꯤ ꯑꯩꯗꯤ ꯏꯆꯦ ꯆꯪꯉꯛꯄ ꯎꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯊꯋꯥꯏ ꯇꯥꯅ ꯆꯅꯤꯡ ꯇꯥꯅ ꯇꯧꯔꯤꯗꯣ ꯐꯔꯤꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯃꯆꯨ ꯇꯥꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ ꯅꯪꯒꯤꯗꯣ ꯏꯆꯦꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯑꯩꯗꯨꯝ ꯏꯀꯥꯏꯖꯔꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯏꯀꯥꯏꯒꯅꯨ ꯑꯐꯕ ꯍꯥꯏꯗꯨꯗꯤ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯇꯣꯉꯥꯟꯅ ꯆꯣꯡꯊꯣꯛꯄꯅꯤ ꯏꯆꯦ ꯑꯩꯗꯤ ꯌꯥꯝ ꯊꯣꯏꯅ ꯍꯩꯖꯕ ꯅꯠꯇꯦꯗ ꯏꯅꯥꯎꯒꯤ ꯋꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯦ ꯀꯔꯤ ꯊꯧꯒꯥꯏ ꯂꯩꯕꯒꯦ ꯂꯩꯇꯦ ꯂꯩꯇꯦ ꯆꯨꯝꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯏꯌꯣꯡꯁꯪꯁꯤꯗ ꯅꯪꯅ ꯁꯥꯕ ꯆꯔꯩ ꯐꯤꯗꯣ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯅ ꯁꯥꯔꯤꯁꯦ ꯏꯆꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯥꯏꯗ ꯌꯥꯏꯗ ꯏꯆꯦ ꯑꯗꯨꯝ ꯂꯥꯞꯇꯛꯅ ꯌꯦꯡꯒꯦ ꯅꯪꯒꯤ ꯁꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯁꯥꯎ ꯊꯝꯕꯥꯜꯗꯒꯤ ꯁꯨꯡꯕ ꯂꯪꯗꯨꯅ ꯆꯔꯩ ꯐꯤꯁꯥ ꯇꯝꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯕꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯏꯌꯣꯡꯁꯪꯁꯤꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯗꯣ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤ ꯈꯪꯍꯟꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯒꯤ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕꯤ ꯂꯩꯔꯤꯗꯤ ꯑꯔꯣꯟꯕꯅ ꯂꯩꯇꯦꯡꯉꯣꯏ ꯍꯁꯤꯕꯨꯆꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯤꯉꯩ ꯄꯤꯡꯄꯤꯡꯗꯣ ꯀꯥꯗꯨꯗ ꯆꯪꯂꯦ ꯑꯗꯨꯒ ꯏꯆꯦ ꯍꯁꯤ ꯀꯔꯤ ꯂꯩꯔꯦ ꯄꯤꯡꯄꯤꯡ ꯃꯅꯥꯎ ꯏꯕꯦꯝꯃꯅ ꯏꯆꯦ ꯍꯁꯤꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯃꯥꯒꯤꯗꯤ ꯂꯥꯛꯇ ꯌꯥꯗꯦ ꯁꯤꯅ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯏ ꯑꯋꯣꯏꯕ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯑꯗꯨꯗꯤ ꯂꯩꯔꯤ ꯅꯪ ꯐꯤ ꯁꯥꯎꯀꯣ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯍꯁꯤꯕꯨꯆꯤꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯅꯤꯡꯗ ꯏꯌꯣꯡꯁꯪꯗꯨꯗꯒꯤ ꯊꯣꯛꯈꯤ ꯄꯤꯡꯄꯤꯡꯁꯨ ꯄꯣꯊꯥꯔꯝꯂꯦ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯄꯨꯗꯤ ꯇꯧꯔꯝꯃꯤ ꯂꯩꯔꯤꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯈꯨꯠ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯅ ꯆꯔꯩ ꯐꯤꯁꯥ ꯇꯝꯕꯗꯨꯗ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯔꯤ ꯊꯕꯛ ꯇꯧꯕꯗ ꯈꯨꯠꯁꯨ ꯊꯨꯏ ꯃꯆꯨ ꯇꯥꯏ ꯁꯤꯃꯗꯤ ꯁꯣꯏꯔꯦ ꯇꯥꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯁꯥꯗꯨꯗ ꯉꯥꯡꯗꯅ ꯃꯆꯤꯟꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯍꯁꯤꯕꯨꯆꯤ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯡꯁꯤꯕꯥꯒꯤ ꯀꯥꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗ ꯉꯥꯏꯔꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯂꯛꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗꯕꯅ ꯃꯤꯆꯪ ꯃꯤꯊꯣꯛ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯀꯅꯥꯝꯇꯅ ꯂꯨꯝꯅ ꯂꯧꯕꯤꯕ ꯂꯩꯇꯦ ꯑꯩꯇꯅ ꯃꯌꯥꯝꯕꯨ ꯏꯆꯥ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯈꯟꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯏꯆꯦ ꯍꯁꯤꯁꯨ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯃꯤꯡꯁꯤꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯍꯁꯤꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯤꯡꯁꯤꯕꯥ ꯏꯆꯦꯗꯤ ꯅꯪꯕꯨ ꯃꯤꯇꯣꯞꯅꯤ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯀꯕꯣ ꯐꯨꯔꯥ ꯂꯥꯏꯄꯟꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯏꯆꯦ ꯕꯦꯝꯃꯅ ꯑꯩꯕꯨ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝ ꯈꯟꯗꯨꯅ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯦ ꯐꯨꯕꯁꯨ ꯐꯨꯕ ꯆꯩꯕꯁꯨ ꯆꯩꯕꯤꯕ ꯁꯤꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯐꯥꯎꯕ ꯃꯪꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯕꯤꯕ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯈꯝ ꯊꯦꯡꯅ ꯄꯦꯟꯗ꯭ꯔꯦ ꯂꯩꯔꯤ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯒꯤ ꯍꯥꯀꯟꯅ ꯏꯆꯦꯅ ꯆꯪꯉꯤ ꯑꯩꯕꯨ
ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯂꯩꯃꯔꯦꯝꯕꯤꯅꯤ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩ ꯉꯥꯡꯕ ꯇꯧꯕꯅ ꯃꯥꯏꯁꯤ ꯐꯥꯎꯕ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯦ ꯃꯥꯒꯤ ꯃꯤꯆꯩ ꯊꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯈꯣꯟꯗꯥꯅ ꯐꯖꯗ꯭ꯔꯤꯕ ꯍꯟꯗꯛ ꯃꯇꯥꯡ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯅꯪꯉꯣꯟꯗꯗ ꯅꯠꯇꯦ ꯑꯩꯈꯣꯏꯗꯁꯨ ꯉꯥꯡꯕꯒ ꯆꯩꯕꯒ ꯂꯩꯃꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠꯇꯒꯤ ꯅꯥꯊꯩꯔꯒ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯅꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕꯁꯨ ꯋꯥꯠꯈ꯭ꯔꯦ ꯈꯪꯗꯦ ꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯅꯤꯡꯗꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯑꯗꯣ ꯏꯆꯦ ꯍꯥꯏꯔꯣ ꯇꯣꯛ ꯑꯗꯨ ꯑꯗꯥꯒ ꯀꯣꯏꯊꯔꯅꯨ ꯏꯇꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯤ ꯇꯥꯔꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯂꯩꯇꯦ ꯉꯥꯎꯈꯠꯂꯛꯀꯅꯨ ꯅꯪꯒꯤ ꯋꯥꯍꯪꯗꯣ ꯇꯔꯥꯏ ꯇꯔꯥꯏꯕ ꯋꯥꯍꯪ ꯅꯠꯇꯦ ꯅꯪꯅ ꯁꯤꯍꯟꯅꯤꯡꯂꯤꯕ ꯃꯍꯥꯛꯇꯣ ꯁꯤꯈ꯭ꯔꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯅꯪꯅ ꯌꯦꯔꯨꯝ ꯃꯥꯅ ꯅꯨꯡꯒ ꯌꯦꯔꯨꯝꯒ ꯂꯝꯕꯥ ꯄꯥꯕ ꯈꯛ ꯌꯥꯔꯣꯏ ꯑꯩꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯦ ꯏꯆꯦ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯈꯔ ꯊꯨꯅ ꯁꯤꯈꯤꯅꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯤꯡꯁꯤꯕꯥꯒꯤ ꯋꯥꯗꯣ ꯃꯤꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯒ ꯆꯥꯔꯒꯤ ꯄꯨꯔꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯤꯅ ꯆꯩꯔꯛꯏ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯇꯁꯦꯡꯅ ꯅꯆꯤꯟꯅꯔꯩ ꯍꯦꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯂꯩꯃꯔꯦꯝꯕꯤꯅ ꯏꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯈꯤꯕ ꯊꯣꯛꯂꯣ ꯅꯪꯗ ꯅꯠꯇꯅ ꯑꯩꯁꯨ ꯌꯥꯎꯅ ꯏꯔꯩꯁꯦ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅꯕ ꯁꯗꯟ ꯊꯥꯔꯒ ꯀꯛꯀꯦ ꯍꯥꯏꯔꯛꯀꯗꯣꯏꯕ ꯈꯪꯉꯕ ꯃꯤꯅ ꯑꯩꯕꯨ ꯂꯥꯛꯆꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯐꯥꯎꯏ ꯏꯆꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯇꯧꯕꯤꯌꯨ ꯁꯨꯝ ꯇꯨꯃꯤꯟ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯒꯤ ꯃꯇꯥꯡ ꯇꯟꯖꯥ ꯑꯃ ꯂꯩ ꯃꯇꯥꯡ ꯆꯥꯕꯗꯣ ꯉꯥꯏꯕꯗ ꯑꯩꯗꯤ ꯀꯪꯗꯨꯅ ꯁꯤꯈꯤꯒꯗꯕ ꯃꯥꯜꯂꯦ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯆꯤꯟꯗꯅ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯈꯔ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯊꯦꯝꯖꯤꯟꯕ ꯌꯥꯕ ꯊꯦꯝꯖꯤꯜꯂꯕ ꯃꯇꯨꯡ ꯃꯤꯡꯁꯤꯕꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯕ ꯉꯝꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯕ ꯀꯥꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯊꯣꯔꯛꯂꯦ ꯀꯅꯥꯁꯨ ꯈꯪꯍꯟ ꯎꯍꯟꯅꯤꯡꯗꯦ ꯃꯤꯡꯁꯤꯕꯥ ꯃꯥꯒ ꯇꯣꯔꯣꯠ ꯈꯨꯟꯗꯥꯅꯗꯨꯅ ꯂꯣꯏꯅꯩ ꯇꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯥꯒ ꯄꯨꯟꯕꯗ ꯃꯥꯏ ꯈꯨꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯍꯆꯤꯕꯨꯆꯤꯁꯨ ꯂꯩꯇꯣꯟ ꯑꯅꯤ ꯂꯣꯡꯕꯤꯅꯤ ꯁꯤꯡꯉꯦꯜ ꯂꯩꯔ ꯅꯨꯃꯤꯠ ꯂꯩꯒꯨꯝ ꯅꯨꯃꯤꯠꯅ ꯊꯣꯛꯄ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯕꯤ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯐꯝ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯏꯌꯣꯡꯁꯪꯗ ꯆꯪꯂꯨꯕꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯐꯪꯂꯦ ꯆꯔꯩ ꯌꯣꯡꯈꯝ ꯁꯥꯔꯤꯕꯤ ꯂꯩꯔꯤ ꯊꯋꯥꯏ ꯇꯥꯅ ꯐꯤꯁꯥ ꯇꯝꯂꯤꯉꯩ ꯂꯩꯔꯤꯒꯤ ꯑꯀꯦꯟꯕ ꯁꯝꯂꯥꯡ ꯃꯐꯩ ꯑꯃ ꯂꯩꯔꯤꯅ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯈꯨꯟꯖꯤꯜꯂꯒ ꯆꯔꯩ ꯐꯤꯖꯤ ꯑꯃꯗ ꯃꯥꯒꯤ ꯌꯦꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯃꯩ ꯍꯧꯏ ꯈꯥꯒꯤ ꯂꯥꯏꯌꯧ ꯃꯁꯥ ꯑꯀꯪꯕ 19 ꯊꯥꯗꯨꯅ ꯃꯆꯤꯟꯗꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗ ꯂꯩꯔꯤꯒꯤ ꯑꯀꯦꯟꯕ ꯁꯝꯂꯥꯡ ꯑꯗꯨ ꯌꯦꯠꯁꯤꯜꯂꯒ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯤ ꯃꯩꯅꯨꯡꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯍꯦꯛ ꯂꯪꯁꯤꯟꯕꯒ ꯈꯥꯝꯕꯤ ꯃꯩꯇ꯭ꯔꯦꯡ ꯑꯔꯥꯕ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕꯗꯨꯗ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯎꯅꯤꯡꯂꯤꯕ ꯂꯩꯔꯤ ꯈꯣꯝꯕꯤꯒꯤ ꯃꯔꯝꯗ ꯁꯝꯂꯥꯡ ꯃꯐꯩꯗꯨꯅ ꯎꯍꯜꯂꯛꯏ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯎꯍꯜꯂꯛꯂꯤꯕꯁꯤꯡꯗꯨꯗꯤ ꯃꯩꯔꯤꯗꯨꯅ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯇꯥꯌꯣꯟꯅꯕ ꯑꯃꯗꯤ ꯋꯥꯡꯃꯗ ꯉꯥꯛꯅꯤ ꯃꯥꯅ ꯈꯪꯅꯤꯡꯂꯨꯕꯅ ꯂꯩꯔꯤꯁꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯁꯥꯅ
ꯀꯅꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯤꯁꯤꯗ ꯎꯍꯜꯂꯤꯕꯁꯤꯅ ꯃꯔꯤ ꯃꯈꯣꯡ ꯁꯨꯛꯁꯝ ꯁꯝꯅꯗꯕ, ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯅꯤ꯫ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯃꯩꯔꯤꯗꯨꯅ ꯎꯍꯜꯂꯤꯕꯅ ꯂꯩꯋꯥ ꯁꯥꯟꯅꯔꯤꯕꯗꯣ ꯊꯕꯛ ꯃꯌꯥꯏꯗ ꯊꯥꯗꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟ ꯃꯥꯁꯨ ꯈꯥꯝꯕꯤ ꯃꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯎꯍꯟꯅꯤꯡꯂꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯈꯣꯝꯕꯤꯒꯤ ꯃꯔꯝꯗ ꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯕꯛꯀꯤ ꯇꯥꯌꯣꯟꯅꯕꯗ ꯃꯍꯥꯛ ꯃꯁꯥ ꯑꯣꯏꯅ ꯈꯥꯝꯕꯤ ꯃꯩꯅꯨꯡꯗꯨꯗ ꯑꯣꯏꯅ ꯎꯔꯦ꯫ ꯈꯥꯝꯄꯥꯠꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯄꯥꯊꯤ ꯀꯣꯝꯊꯤ ꯑꯃꯗ ꯃꯍꯥꯛ ꯃꯁꯥꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯄꯨꯊꯕꯗꯧꯅ ꯇꯧꯏ꯫ ꯑꯀꯣꯏꯕꯗꯨꯗꯅ ꯁꯥꯌꯤꯡ ꯉꯥꯌꯤꯡ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯅꯝꯅ ꯁꯟꯗꯣꯛꯂꯦ꯫ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯨ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯦ꯫ ꯅꯤꯡꯁꯥ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯀꯣꯛꯁꯨ ꯀꯟꯅ ꯉꯥꯎꯈꯠꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯣꯠꯅꯔꯤꯕꯗꯣ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯞꯄ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯅ ꯀꯧꯖꯕꯁꯤ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯁꯥ ꯃꯩꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯈꯣꯡ ꯅꯥꯝꯃꯁꯦ ꯀꯣꯝꯗ ꯄꯨꯊꯈꯤꯕꯅ ꯂꯦꯡ ꯑꯣꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯏꯇꯦꯝ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯍꯁꯤ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯟꯗꯣꯛꯇꯨꯅ ꯅꯤꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩ ꯂꯩꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄꯁꯨ ꯂꯩꯇꯦ꯫ ꯃꯊꯟꯇꯅꯤ ꯑꯉꯥꯎꯕꯤ ꯇꯥꯔꯤꯕ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯎꯃꯪꯗꯨꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯅ ꯃꯁꯥꯗꯣ ꯊꯣꯔꯛꯂꯦ ꯅꯥꯄꯤ ꯃꯔꯛꯇꯒꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯤ ꯍꯁꯤꯗꯣ꯫ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟꯁꯤꯒꯤ ꯈꯌꯥꯠꯇ ꯇꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯃꯗꯣ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯂꯧꯏ꯫ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯡꯒꯣꯏꯆꯟ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯇꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟꯗꯨꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯔꯤꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯆꯥꯕꯨ ꯂꯣꯟ ꯑꯃꯗꯤ ꯐꯣꯡꯅ ꯁꯤꯡꯅꯕ, ꯃꯥꯒꯤ ꯃꯔꯝꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ, ꯊꯕꯛ ꯊꯧꯑꯣꯡ ꯆꯠꯊꯔꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯤ ꯈꯪꯉꯨ꯫ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ꯫ ꯈꯥꯝꯕꯤ ꯃꯅꯨꯡꯗ ꯎꯔꯤꯕꯁꯦ ꯎꯍꯜꯂꯤꯕꯅꯤ ꯑꯩꯅ ꯅꯐꯝꯗ꯫ ꯁꯤꯡꯅꯗꯨꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯃꯩꯅꯨꯡꯗ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯅꯪꯒꯤ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯍꯟꯒꯅꯤ꯫ ꯍꯛꯊꯦꯡꯅꯅ ꯅꯁꯥꯗ ꯊꯣꯛꯍꯟꯒꯅꯤ꯫ ꯅꯐꯝꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯔꯣꯏꯕ ꯃꯄꯥꯎꯅꯤ꯫ ꯂꯩꯔꯤꯗꯣ ꯃꯤꯠꯌꯦꯡ ꯆꯪꯒꯅꯨ꯫ ꯑꯔꯦꯝꯕꯗ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛ ꯅꯄꯨꯟꯁꯤꯗꯣ ꯂꯃꯈꯥꯡꯗ ꯃꯥꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟꯗꯣ ꯅꯥꯔꯛ ꯃꯔꯨꯝꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯂꯣꯠꯈꯤꯕꯒ ꯈꯥꯝꯕꯤ ꯃꯩꯖꯥꯎ ꯊꯥꯔꯝꯕꯗꯨꯁꯨ ꯃꯗꯣ ꯃꯨꯠꯈ꯭ꯔꯦ꯫ ꯀꯥꯗꯣ ꯄꯨꯝꯃꯝ꯫ ꯃꯩꯗꯨ ꯃꯨꯠꯈꯤꯕꯗ ꯑꯃꯝꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯎꯇꯨꯕꯤꯒꯨꯝ ꯇꯥꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯃꯁꯥꯗꯣ ꯅꯤꯛꯄꯗ ꯍꯁꯤꯕꯨꯁꯤꯗꯣ ꯑꯃꯨꯛꯇꯣꯏꯕ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯌꯥ ꯌꯩꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯕ ꯂꯥꯏꯔꯦꯟꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯄꯨꯟꯁꯤꯗꯣ ꯂꯃꯈꯥꯡꯗ ꯃꯥꯡꯒꯅꯤ, ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯑꯣꯏꯔꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯀꯣꯡ ꯑꯅꯤꯗꯨꯗ ꯌꯩꯔꯤ꯫ ꯃꯃꯤꯠꯇꯣ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ꯫ ꯑꯗꯨꯕꯨ ꯃꯥ ꯑꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯂꯩꯔꯤꯈꯣꯝꯕꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯂꯥꯏꯒꯤ ꯃꯌꯥꯏ ꯆꯦꯟꯕꯤ ꯃꯥꯕꯨ ꯑꯣꯟꯁꯤꯟꯅꯕ, ꯃꯥꯒꯤ ꯃꯔꯝꯗ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯨꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ
ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯄꯥꯡꯀꯛ ꯑꯣꯏꯅꯤ ꯃꯍꯥꯛ ꯈꯪꯂꯦ ꯇꯨꯃꯤꯟ ꯀꯥꯗꯨꯗ ꯃꯔꯣꯜ ꯃꯔꯤ ꯇꯥꯗꯕ ꯃꯤ ꯑꯃꯒꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯗꯨꯗ ꯃꯄꯥꯝ ꯂꯝꯂꯝꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯄꯥꯡꯉꯤ ꯅꯨꯄꯤ ꯑꯃꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯁꯤꯕ꯫ ꯑꯩꯅꯅꯦ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯏꯕ ꯑꯅꯤꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯅꯤ꯫ ꯏꯃꯥꯕꯣ, ꯃꯥꯏꯕ ꯑꯅꯤꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯍꯩ, ꯃꯗꯨ ꯇꯥꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯤ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯂꯒ ꯀꯕꯣ ꯂꯩꯕꯥꯛꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯣꯏꯒ ꯎꯅꯔꯒ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯈꯪꯒꯦ ꯈꯜꯂꯤꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯅꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯇꯥꯡ ꯇꯟꯖꯥ ꯂꯥꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯃꯈꯣꯏ ꯃꯤꯔꯣꯠꯅꯤ꯫ ꯅꯪ ꯑꯩ ꯉꯁꯤ ꯃꯐꯝꯁꯤꯗ ꯎꯅꯔꯤꯕꯁꯤꯁꯨ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ꯫ ꯑꯩꯅ ꯃꯔꯛꯁꯤꯗ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟꯅꯤ ꯑꯣꯏꯔꯤꯕꯁꯦ꯫ ꯃꯗꯨ ꯈꯪꯅ ꯅꯪꯅ ꯆꯠꯀꯗꯕ꯫ ꯍꯣꯏ ꯏꯃꯥꯕꯣ, ꯁꯦ ꯇꯨꯝꯕꯥꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯃꯤꯗꯨꯅ ꯆꯥꯒꯗꯕ ꯏꯁꯤꯡꯗꯨꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯥꯟꯁꯤꯟꯗꯨꯅ ꯄꯤꯊꯛꯀꯗꯕꯅꯤ, ꯈꯪꯉꯕ? ꯃꯗꯨ ꯍꯦꯛ ꯄꯤꯊꯛꯂꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯥꯏꯊꯨꯡ ꯊꯨꯡꯕ꯫ ꯁꯣꯏꯗ꯭ꯔꯦꯀꯣ ꯏꯃꯥꯕꯣ? ꯁꯣꯏꯗ꯭ꯔꯕꯅꯤ, ꯁꯣꯏꯗ꯭ꯔꯕ꯫ ꯅꯪꯅ ꯅꯤꯡꯖꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯨꯡꯂꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯃꯥꯕꯣ꯫ ꯑꯩꯒꯤ ꯑꯋꯥ ꯃꯩꯁꯥꯛꯁꯦ ꯏꯃꯥꯕꯣꯛꯀꯤ ꯃꯄꯥꯜꯗꯒꯤ ꯁꯣꯏꯗꯅ ꯀꯣꯛꯂꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯕꯣꯛꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯁꯦ ꯅꯪꯒꯤ ꯇꯨꯝꯕꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯏ ꯏꯃꯥꯕꯣ, ꯑꯗꯣ ꯁꯅꯥ ꯈꯧꯖꯥꯎꯁꯦ ꯃꯃꯜ ꯑꯣꯏꯔꯣ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯈꯨꯠ ꯌꯧꯍꯟꯕꯤꯌꯨ꯫ ꯋꯥ ꯈꯪꯈ꯭ꯔꯦꯗ ꯏꯃꯧꯁꯦ, ꯁꯣꯏꯗꯅ ꯅꯃꯥꯕꯣꯛꯅ ꯌꯧꯍꯟꯒꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯕꯣ, ꯑꯩꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯀꯣꯔꯧꯁꯨ ꯃꯝꯂꯛꯂꯕꯅꯤꯅ꯫ ꯍꯣꯏ, ꯍꯜꯂꯣ꯫ ꯌꯦꯡꯉꯣꯏ, ꯇꯧꯗꯣꯏꯕ ꯊꯕꯛꯇꯣ ꯆꯦꯛꯁꯤꯟꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧ꯫ ꯃꯃꯥꯕꯣꯛꯇꯨꯗꯤ ꯂꯩꯍꯧꯔꯦ꯫ ꯇꯨꯝꯕꯥꯗꯣ ꯆꯦꯛꯁꯤꯟꯅ ꯄꯥꯏ꯫ ꯃꯃꯥꯏꯗꯣ ꯃꯤꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯇꯍꯥ ꯂꯥꯛꯂꯤ꯫ ꯐꯅ ꯁꯥꯡꯂꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗꯣ꯫ ꯇꯟꯗꯟ ꯁꯪꯒꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯉꯥꯟꯕ ꯀꯣꯔꯧ ꯃꯉꯥꯜꯕꯨ ꯀꯤꯗꯨꯅ ꯂꯣꯠꯂꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯎꯅꯥꯂꯛꯇ ꯂꯣꯠꯂꯝꯕꯗꯒꯤ ꯍꯧꯅꯗꯨꯅ ꯁꯪꯒꯨ ꯄꯥꯏꯊꯣꯔꯛꯂꯦ꯫ 15ꯅꯤ ꯄꯥꯟꯕ ꯊꯥꯖꯁꯨ ꯊꯦꯡꯅ ꯊꯥꯅꯤꯜ ꯃꯇꯨꯡ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯛꯏ꯫ ꯊꯦꯡꯃꯜꯂꯤ ꯊꯥꯕꯜ ꯃꯥꯁꯨ ꯂꯨꯄꯥ ꯑꯍꯤꯡꯕꯒꯨꯝ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯑꯃꯗ ꯊꯥꯡꯗꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯨꯗ ꯉꯥꯟꯊꯣꯏꯔꯤ꯫ ꯌꯥꯡꯗꯧ ꯂꯝꯕꯤꯗꯣ ꯊꯥꯕꯜ ꯃꯉꯥꯜꯗꯨꯅ ꯃꯔꯝ ꯑꯣꯏ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯃꯝꯕ ꯍꯥꯏꯕꯗꯣ ꯀꯣꯛꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯥꯕꯜꯒ ꯐꯔꯦ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯑꯗꯨꯃꯛ ꯂꯝꯕꯤ ꯆꯠꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯥꯖꯠ ꯍꯩꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯅ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯃꯥꯟꯕ ꯁꯥꯎꯝ ꯑꯃ ꯃꯁꯥꯗ ꯐꯪꯉꯤ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯌꯥꯝ ꯅꯛꯅ ꯆꯠꯃꯤꯟꯅꯕꯗꯧꯅꯁꯨ ꯐꯥꯎꯏ꯫ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡ ꯑꯗꯣ ꯆꯞ ꯌꯨꯡꯉꯤ꯫ ꯆꯠꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯁꯥꯗ ꯈꯤꯔꯨꯝ ꯇꯧꯏ꯫ ꯑꯀꯤꯕ ꯑꯃꯗꯤ ꯇꯅꯤꯛꯄꯅꯤꯅ ꯄꯨꯟꯁꯤꯜꯂꯕ ꯃꯍꯥꯛꯇꯣ ꯇꯐꯤꯡ ꯇꯥ ꯆꯠꯂꯝꯕꯗꯒꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯁꯨ ꯃꯔꯛꯇ ꯍꯟꯅ ꯌꯦꯡꯉꯤ꯫ ꯁꯥꯎꯍꯨꯝꯗꯨꯒ ꯏꯔꯣꯏꯅꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯨꯡꯁꯤꯔꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯂꯩꯅꯝꯅ ꯑꯀꯣꯏꯕꯗꯨꯗ ꯁꯟꯗꯣꯛꯂꯦ꯫ ꯂꯩꯔꯥꯡ ꯑꯃꯈꯛꯀꯤ ꯂꯩꯅꯝ ꯅꯠꯇꯦ, ꯁꯤꯡꯍꯦꯜ ꯂꯩꯔꯥꯡ ꯂꯤꯁꯤꯡꯒꯤ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯝꯅꯤ꯫ ꯆꯠꯅ ꯃꯕꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝꯁꯤꯗꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯁꯤꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗꯤ ꯑꯃꯨꯛꯇꯐꯥꯎ ꯅꯝꯈꯤꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯁꯤꯗ
ꯑꯩ ꯏꯁꯥꯁꯦ ꯄꯟꯊꯗꯨꯅ ꯂꯝꯕꯤ ꯂꯝꯈꯥꯡꯁꯤꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯠꯍꯧꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯦ ꯐꯅꯁꯨ ꯁꯥꯡꯉꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗꯣ ꯇꯪꯈꯥꯏ ꯐꯥꯎꯕ ꯆꯟꯗ꯭ꯔꯤ ꯁꯥꯎꯍꯨꯝꯗꯨꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯄꯤꯔꯤꯕ ꯏꯊꯤꯜꯗꯨꯅꯁꯨ ꯈꯔ ꯊꯨꯅ ꯌꯧꯅꯕ ꯁꯅꯥ ꯀꯣꯅꯨꯡꯗꯣ ꯍꯥꯏꯗꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯏꯁꯥꯟ ꯁꯥꯟꯗꯕꯗꯧꯅ ꯇꯧꯔꯦ ꯌꯧꯅꯤꯡꯕꯒ ꯊꯤꯟꯊꯕꯅ ꯍꯦꯟꯕꯒꯨꯝ ꯂꯝꯕꯤꯗꯣ ꯉꯁꯤꯗꯤ ꯈꯪꯁꯥꯡ ꯁꯥꯡꯗꯣꯛꯄꯗꯧꯅ ꯇꯧꯏ ꯆꯠꯂꯤꯈꯩ ꯌꯧꯗꯕꯗꯧꯅꯁꯨ ꯇꯧꯏ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯂꯒ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ ꯈꯔ ꯀꯤꯔꯒ ꯂꯥꯛꯄꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯁꯥꯗꯣ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯃꯥꯏꯀꯩ ꯉꯥꯎꯔꯕꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯐꯨꯝꯕꯪꯅꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗꯅꯣ ꯀꯛꯉꯥꯎꯅꯩ ꯃꯔꯝꯗꯤ ꯂꯝꯕꯤ 3ꯗꯣ ꯏꯃꯥꯟꯇ ꯃꯥꯟꯅꯩ ꯂꯝꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯀꯛꯉꯥꯎꯅꯔꯤꯕꯗꯣ ꯂꯝꯕꯤ 3ꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯩꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯣ ꯀꯗꯣꯝꯗꯅꯣ ꯊꯥꯕꯜꯁꯤꯒꯤ ꯃꯉꯥꯜꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯑꯍꯨꯝꯃꯛꯁꯦ ꯈꯟꯗꯣꯛꯄꯗ ꯋꯥꯔꯦ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯃꯇꯝꯗ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯕ ꯉꯝꯗꯅ ꯂꯝꯃꯥꯡꯅꯗꯨꯅ ꯑꯩ ꯂꯩꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯊꯋꯥꯏ ꯋꯥꯏ ꯀꯔꯤꯒꯤ ꯋꯥꯔꯣꯏ ꯃꯇꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯃꯝ ꯑꯊꯦꯡꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯗꯕꯅ ꯐꯔꯕꯅꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯪꯉꯤꯗꯣ ꯃꯤ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯗꯨꯗ ꯀꯅꯥꯝꯇꯁꯨ ꯑꯩꯗꯤ ꯂꯣꯏꯅꯔꯛꯇꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯔꯣꯜ ꯂꯣꯟꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯗꯣꯝꯗꯅꯣ ꯃꯍꯥꯛꯅ ꯆꯠꯀꯗꯧꯁꯤ ꯈꯪꯗꯗꯅ ꯀꯉꯥꯎꯅꯔꯒ ꯂꯩ ꯑꯁꯨꯝꯅ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯂꯪꯖꯨꯝꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯒꯤ ꯃꯁꯥꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯃꯥꯒꯤ ꯃꯅꯤꯡꯗꯣ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯂꯝꯗꯟꯕ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯇꯟꯗꯜ ꯃꯉꯥꯜ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯝꯇ ꯎꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯂꯪꯖꯨꯝꯗ ꯄꯥꯏꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯐꯥꯎꯈꯤꯕ ꯁꯥꯍꯨꯝꯗꯣ ꯋꯥꯈꯜꯅ ꯅꯠꯇꯦ ꯇꯥꯏꯕꯪꯗ ꯇꯁꯦꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯈꯟꯖꯤꯟꯕꯗꯇ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯕ ꯐꯥꯎꯏ ꯃꯁꯥꯗꯣ ꯅꯤꯛꯄꯗ ꯂꯣꯏ ꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯁꯥꯖꯤꯡ ꯂꯥꯎꯔꯗꯨꯅ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯣꯡꯗꯣ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯉꯣꯟꯗꯒꯤ ꯄꯨꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯃꯥꯂꯪ ꯁꯥꯎꯝ ꯃꯔꯛꯇ ꯌꯦꯜꯂꯤꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯂꯩꯅꯝꯗꯨꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯁꯟꯗꯣꯛꯄ ꯍꯦꯜꯂꯛꯂꯦ ꯂꯩꯅꯝꯗꯣ ꯁꯟꯇꯣꯔꯛꯂꯤ ꯃꯥꯂꯪ ꯏꯄꯣꯝꯂꯛꯇ ꯃꯥꯂꯪ ꯁꯥꯎꯝꯗꯨꯁꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯂꯩꯅꯝꯁꯤꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯟꯇꯣꯔꯛꯄꯁꯤꯗ ꯇꯟꯖꯥꯗꯨꯃꯛꯇꯗ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯣꯛꯂꯤꯕꯗꯨꯁꯨ ꯆꯨꯝꯅ ꯅꯣꯛꯄ ꯅꯠꯇꯦ ꯁꯤꯊ ꯅꯣꯛꯂꯛꯏ ꯍꯧꯅꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯈꯣꯟꯖꯦꯜꯗꯨꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯅꯤꯜꯂꯔꯦ ꯃꯤꯡꯁꯤꯕꯥꯗꯣ ꯀꯞꯂꯤ ꯇꯧꯔꯛꯂꯦ ꯇꯥꯍꯩꯕ ꯉꯝꯂꯝꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯨꯝꯕꯥꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯤꯟ ꯈꯨꯅꯥꯟꯗꯣ ꯍꯦꯛ ꯍꯩꯗꯣꯛꯄꯗ ꯃꯥꯒꯤ ꯅꯤꯡꯕꯁꯨ ꯂꯣꯏꯅ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯦꯟꯒꯦꯁꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯂꯝꯕꯤ ꯀꯛꯉꯥꯎꯅꯔꯦ ꯍꯥꯗ ꯎꯔꯨ ꯅꯃꯥꯡꯁꯨ ꯂꯥꯡ ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯊꯣꯛꯂꯦ ꯇꯅꯤꯛꯂꯕ ꯋꯥꯈꯜꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯑꯀꯤꯕꯅ ꯂꯨꯇꯣꯡ ꯄꯨꯝꯕꯗ ꯁꯟꯗꯣꯛꯈꯤꯕꯅ ꯃꯥꯗꯤ ꯀꯤꯔꯨꯞ ꯌꯦꯡꯕꯗ ꯃꯊꯧ ꯑꯣꯏꯔꯦ ꯇꯥꯍꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗꯣ ꯍꯟꯖꯤꯟ ꯈꯣꯟꯊꯥꯡ ꯌꯩꯔꯔꯦ ꯃꯁꯥꯗꯣ ꯐꯤꯕꯝꯗꯨꯗ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯄꯗꯧꯅꯁꯨ ꯐꯥꯎꯔꯦ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯑꯩꯕꯨ ꯑꯁꯤꯇꯅꯤ
ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯤꯉꯩ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯅꯨꯄꯤ 8ꯀꯤ ꯃꯃꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯔꯔꯦ꯫ ꯃꯃꯤꯗꯣ ꯂꯦꯡ ꯆꯠꯂꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯒꯤ ꯂꯩꯃꯥꯏ ꯊꯛꯇ ꯌꯥꯝ ꯆꯥꯎꯅ ꯃꯃꯤꯁꯤꯡꯗꯨꯅ ꯈꯝꯕ꯭ꯔꯥꯡꯅꯅ ꯇꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯄꯥꯏ ꯍꯧꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯏꯌꯣꯡ ꯁꯪꯒꯤ ꯊꯧꯗꯣꯛ꯫ ꯏꯌꯣꯡ ꯁꯥꯗꯤꯡ ꯀꯛꯇ꯭ꯔꯤꯕ ꯂꯩꯔꯤꯈꯣꯝꯕꯤꯅ ꯁꯥꯕ ꯆꯔꯩ ꯐꯤ ꯑꯗꯨ ꯀꯛꯀꯦ ꯆꯪꯂꯨꯕꯗ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯇꯨꯝꯕꯥꯗꯨ ꯄꯥꯏ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯆꯦꯜꯂꯤꯕꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕꯔ ꯃꯗꯨꯒꯤ ꯃꯊꯣꯡ ꯃꯔꯝꯒ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕ ꯃꯤ ꯇꯥꯕ ꯌꯨꯝꯂꯛꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯈꯨꯄꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯜꯂꯛꯄ ꯇꯨꯡꯗ ꯃꯃꯤꯁꯤꯡ ꯑꯗꯨꯅ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯅꯝꯗꯨꯒ ꯏꯔꯣꯏꯅꯅ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯃꯅꯥꯗ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯂꯥꯃꯩꯒꯨꯝ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄꯒꯨꯝ ꯇꯝꯅ ꯂꯥꯏꯒꯨꯝ ꯃꯊꯤ ꯐꯣꯡꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯋꯥꯍꯟꯗꯧꯒꯤ ꯑꯀꯤꯕ ꯄꯤꯒꯗꯕꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ꯫ ꯍꯟꯗꯨꯅ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯗꯦ, ꯊꯧꯅꯥꯁꯨ ꯂꯩꯇꯦ꯫ ꯐꯅ ꯁꯥꯡꯂꯤ ꯃꯥꯅ ꯆꯦꯜꯂꯤꯕꯗꯣ꯫ ꯎ ꯋꯥꯇꯅ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤ꯫ ꯎ ꯋꯥ ꯃꯔꯛꯇꯨꯗꯒꯤ ꯁꯥ ꯀꯩ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃꯨꯛ ꯇꯦꯝꯁꯤꯟꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯣꯟ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯂꯥꯏꯃꯟ ꯀꯥꯡꯏ꯫ ꯆꯦꯟꯅ ꯆꯦꯟꯅ ꯌꯨꯝ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯈꯜꯂꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯈꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ? ꯃꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯥꯛꯆꯗꯕꯗꯣ ꯍꯟꯗꯛꯇꯤ ꯂꯥꯛꯆꯈ꯭ꯔꯦ꯫ ꯃꯤꯗ ꯅꯠꯇꯅ ꯁꯛꯈꯪꯗꯕ ꯇꯝꯅ ꯂꯥꯏ ꯇꯤꯟꯅ ꯐꯥꯎꯕ ꯂꯥꯛꯆꯔꯦ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯤꯡꯁꯤꯕ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯅꯍꯧꯅꯅ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ? ꯋꯥꯈꯜ ꯄꯨꯝꯕ ꯐꯨꯝꯕꯪꯅ ꯈꯟꯅ ꯆꯦꯜꯂꯤ꯫ ꯃꯤꯡꯁꯤꯕ ꯌꯨꯝ ꯑꯃꯠꯇꯕꯨ ꯌꯧꯔꯕꯗꯤ ꯇꯨꯝꯕꯥꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯃꯈꯨꯝ ꯑꯃ ꯆꯦꯖꯠ ꯈꯨꯝꯖꯤꯟꯈꯤꯕꯅ ꯅꯤꯡꯊꯣꯛꯇꯨꯅ ꯍꯩꯗꯣꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯇꯨꯝꯕꯥꯗꯨꯒꯤ ꯃꯈꯨꯝꯗꯣ ꯆꯦꯠꯅ ꯈꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯡꯗ ꯃꯃꯤꯁꯤꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯈꯨꯠ ꯊꯥꯗꯨꯅ ꯃꯥꯕꯨ ꯍꯦꯛꯇ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯣꯠ ꯑꯀꯤ ꯑꯈꯪ ꯄꯤꯕ, ꯀꯤꯍꯟ ꯈꯪꯍꯟꯕ ꯄꯣꯛꯍꯟꯕ, ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯍꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ, ꯃꯥꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯈꯜꯍꯟꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯍꯨꯝꯕꯨ ꯁꯣꯟꯊꯍꯟꯕ ꯍꯥꯏꯕꯁꯤ ꯃꯃꯤꯁꯤꯡꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯑꯇꯝꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯣꯏꯅ ꯁꯤꯡꯅꯕꯁꯤꯅꯤ꯫ ꯃꯤꯡꯁꯤꯕꯥꯅ ꯋꯥꯈꯜ ꯋꯥꯕ ꯃꯊꯣꯡ ꯈꯪꯗꯅ ꯀꯥꯡꯂꯝ ꯆꯦꯟꯕꯗꯨ ꯎꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯂꯦ꯫ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯄꯗꯨꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯤꯡꯁꯤꯕꯥꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯠꯂꯛꯄ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯃꯆꯦꯡ ꯂꯩꯗꯨꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏ꯫ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞꯇꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ, ꯀꯕꯣ ꯏꯕꯨꯡꯁꯤꯡ, ꯌꯥꯔꯕꯗꯤ ꯅꯆꯟꯕꯨ ꯑꯃꯨꯛꯇ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯨ꯫ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯏꯗꯣꯝ ꯁꯤꯟꯊꯥ ꯑꯃꯒꯤꯗꯃꯛ ꯆꯠꯄꯅ ꯀꯣꯔꯧ ꯃꯥꯅ ꯃꯝꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯂꯝꯕꯤꯅ ꯂꯝꯐꯥꯡꯅꯕꯒ ꯑꯩꯗꯤ ꯂꯝꯃꯨꯛꯅꯔꯦ꯫ ꯌꯥꯔꯕꯗꯤ ꯏꯕꯨꯡꯁꯤꯡꯅ ꯑꯃꯨꯛꯇꯪ ꯅꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯩꯉꯥꯜꯗꯨꯗ ꯎꯔꯤ ꯃꯤꯡꯁꯤꯕ ꯉꯁꯥꯏꯈꯩꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯤꯒꯨꯝ ꯂꯣꯟꯅ ꯇꯨꯝꯅ ꯀꯅꯥ ꯈꯪꯍꯟꯗ ꯎꯍꯟꯅꯤꯡꯗꯕꯗꯣ ꯐꯤꯕꯝꯅ ꯌꯥꯗ꯭ꯔꯗꯨꯅ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯎꯕꯗꯗ ꯈꯪꯂꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯅꯤ꯫ ꯋꯥꯁꯨ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯂꯒ ꯃꯤꯡꯁꯤꯕꯥꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯐꯥꯎꯕꯗꯤ ꯍꯥꯏ, ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯗꯨꯅ ꯍꯨꯔꯥꯟ ꯂꯣꯟꯆꯠ ꯆꯠꯄꯅꯤꯅ ꯃꯃꯥꯡ ꯍꯣꯖꯪꯗ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ
ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯉꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯣ ꯈꯣꯡꯈꯩ ꯄꯦꯟꯗꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ ꯄꯦꯟꯃꯟꯗꯕꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯦꯟꯗꯕ ꯄꯤꯛ ꯊꯟꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯑꯃꯨꯛꯇꯁꯨ ꯆꯌꯣꯜ ꯑꯃꯅꯤꯁꯤꯗ ꯑꯃꯨꯛꯇꯁꯨ ꯐꯪꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯍꯤꯡꯕꯒꯤ ꯃꯍꯥꯎꯁꯦ ꯃꯤꯡꯁꯤꯕꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯃꯤꯅꯁꯨ ꯇꯥꯊꯤꯕ ꯂꯥꯏꯅꯁꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡ ꯑꯌꯦꯠꯄꯒꯤ ꯑꯌꯦꯠꯄ ꯉꯥꯛꯇ ꯏꯆꯦꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯂꯩꯔꯤꯒꯤ ꯈꯣꯡꯊꯥꯡꯕꯨ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯑꯩꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯔꯛꯂꯤ ꯃꯤꯒꯤꯅ ꯃꯃꯥꯡ ꯆꯠꯈꯠꯂꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤꯅ ꯃꯅꯤꯡ ꯁꯨꯝ ꯍꯟꯊꯔꯛꯂꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯄꯨꯝꯅꯃꯛꯁꯤ ꯇꯣꯛꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯇꯝꯅ ꯂꯥꯏꯒꯨꯝ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ ꯅꯨꯄꯤꯒꯤ ꯃꯃꯤꯁꯤꯡꯗꯨꯅ ꯀꯔꯤ ꯃꯃꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯕ ꯍꯧꯔꯛꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯝꯃꯨꯛꯅꯔꯕꯤ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯃꯤꯡꯁꯤꯕ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯄꯤꯡꯄꯤꯡꯅ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯃꯅꯥꯎ ꯏꯕꯦꯝꯃ ꯃꯅꯥꯎ ꯏꯕꯦꯝꯃ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯦ ꯄꯤꯡꯄꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯗꯨꯒ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯀꯔꯤ ꯂꯩꯔꯦ ꯇꯔꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯤꯟꯗꯝꯅꯕ ꯋꯥꯔꯧꯕꯣꯏ ꯀꯩꯕꯣꯏ ꯇꯔꯥ ꯂꯣꯏꯔꯒ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯄꯤꯡꯄꯤꯡ ꯃꯤꯡꯁꯤꯕꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯃꯅꯥꯎ ꯏꯕꯦꯝꯃ ꯄꯤꯡꯄꯤꯡ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯛꯀ ꯆꯥꯗꯗꯅ ꯀꯪꯁꯤ ꯁꯤꯒꯦꯁꯨ ꯁꯤꯈ꯭ꯔꯁꯅꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯈꯪꯂꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯑꯩꯅꯗꯤ ꯅꯣꯏꯁꯦ ꯏꯆꯥ ꯏꯅꯥꯎꯗꯧꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩ ꯅꯈꯣꯏꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯤꯕꯅꯣ ꯋꯥꯔꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯏꯕꯦꯝꯃꯅ ꯂꯩꯃꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯅꯈꯣꯏ ꯂꯣꯏꯅ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥ ꯅꯠꯇ꯭ꯔ ꯄꯤꯡꯄꯤꯡ ꯃꯅꯥꯎ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯃꯅꯥꯎ ꯏꯕꯦꯝꯃ ꯃꯀꯥ ꯐꯣꯡꯗ꯭ꯔꯕꯁꯨ ꯃꯅꯥꯎ ꯏꯕꯦꯝꯃꯒꯤ ꯃꯤꯆꯪꯗ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦ ꯑꯁꯦꯡꯕꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯆꯪꯂꯅꯦ ꯃꯤꯆꯪꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯈꯔ ꯐꯈꯤꯕꯒꯨꯝ ꯐꯥꯎꯏ ꯇꯝꯅ ꯂꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯗꯣ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯄꯤꯛꯁꯤꯟꯈꯤꯕꯅ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯈꯔꯗꯤ ꯆꯥꯎꯊꯣꯔꯛꯂꯦ ꯌꯦꯡꯉꯣꯏ ꯄꯤꯡꯄꯤꯡ ꯑꯩꯒꯤ ꯇꯔꯥ ꯁꯔꯨꯛꯇꯣ ꯀꯥꯁꯤꯗ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯈꯨꯕꯣꯝ ꯑꯅꯤꯁꯦ ꯊꯤꯟꯗꯣꯛꯂꯦ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯛꯎ ꯍꯣꯏ ꯃꯅꯥꯎ ꯏꯕꯦꯝꯃ ꯑꯗꯣ ꯈꯨꯕꯣꯝ ꯊꯤꯟꯗꯣꯛꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯃꯝꯕꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯁꯣꯏꯕꯗꯒꯤ ꯄꯟꯊꯣꯛꯂꯨꯔꯕꯁꯨ ꯁꯦꯝꯕ ꯁꯥꯕꯤ ꯍꯩꯕꯤ ꯃꯤꯡꯁꯤꯕꯥꯅꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯗꯣ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ ꯁꯨꯝꯗꯧꯕꯅꯤ ꯄꯤꯡꯄꯤꯡ ꯍꯟꯗꯛꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯕ ꯆꯥꯕꯁꯨ ꯆꯥꯡ ꯅꯥꯏꯗꯦ ꯋꯥꯈꯜꯅ ꯏꯁꯥ ꯏꯌꯨꯗ ꯆꯤꯛꯄꯗ ꯅꯠꯇꯅ ꯇꯥꯡꯁꯦ ꯆꯤꯛꯄꯗꯧꯅꯁꯨ ꯇꯧꯏ ꯄꯤꯡꯄꯤꯡꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯥꯏꯕ ꯄꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯦ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯂꯩꯇꯦ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅꯝꯕ ꯑꯃ ꯉꯥꯡꯂꯨꯕꯅꯤ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯃꯤꯅꯝꯕꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯄꯅꯤ ꯌꯥꯔꯅꯤꯗ ꯄꯤꯡꯄꯤꯡ ꯃꯥꯏꯕ ꯌꯦꯡꯗ꯭ꯔꯕꯁꯨ
ꯇꯞꯅ ꯑꯗꯨꯝ ꯃꯐꯖꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ ꯃꯅꯥꯎ ꯏꯕꯦꯝꯃ꯫ ꯍꯣꯏ ꯍꯣꯏ, ꯉꯥ ꯃꯇꯨꯝ ꯂꯩꯔꯗꯤ ꯈꯔ ꯌꯥꯝ ꯄꯨꯔꯛꯎ꯫ ꯅꯍꯥꯟꯗꯤ ꯉꯥ ꯆꯥꯔꯔꯣꯏ ꯍꯥꯏꯗꯥꯏ, ꯃꯔꯨ ꯄꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯝ, ꯉꯥ ꯆꯥꯗ꯭ꯔꯗꯤ ꯄꯨꯡꯁꯣꯟ ꯍꯦꯛ ꯁꯣꯟꯖꯤꯟꯈ꯭ꯔꯅꯤ꯫ ꯁꯣꯜꯂꯤꯁꯤꯒꯤ ꯃꯊꯛꯇ ꯌꯦꯡꯉꯣꯏ, ꯇꯨꯡꯍꯟꯕꯤꯗꯣ ꯑꯌꯥꯏꯕ ꯂꯩꯔꯗꯤ ꯆꯥꯛꯂꯨꯛ ꯃꯄꯥꯜꯗ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒ ꯄꯨꯔꯛꯎ꯫ ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯦꯝꯃ꯫ ꯀꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯃꯗꯣꯝ ꯂꯩꯍꯧꯏ꯫ ꯎꯔꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯄꯤꯡꯄꯤꯡꯒꯤ ꯃꯑꯣꯡꯗꯣ? ꯏꯆꯦ ꯏꯕꯦꯝꯃꯒ ꯄꯨꯜꯂꯕꯅꯤꯅ ꯑꯍꯣꯡꯕ ꯑꯃꯁꯨ ꯂꯥꯛꯂꯤꯕꯁꯦ꯫ ꯋꯥꯍꯩꯗ ꯑꯣꯏꯔꯣ ꯋꯥꯇꯥꯗ ꯑꯣꯏꯔꯣ ꯏꯅꯦꯝꯄꯣꯛ ꯁꯥꯗꯨꯅ ꯑꯩꯅ ꯆꯥꯕꯗ ꯐꯥꯎꯕ ꯄꯥꯟꯅꯔꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯆꯥꯕꯗ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯦ ꯑꯋꯣꯏꯕ꯫ ꯑꯩꯗꯤꯅꯦ ꯍꯩꯅꯗꯕꯅ ꯇꯜꯂꯤꯗꯀꯣ, ꯂꯥꯏꯃ ꯇꯜꯂꯤ, ꯑꯩ ꯇꯜꯂꯤ, ꯋꯥ ꯉꯥꯡꯅꯤꯡꯗꯦ꯫ ꯆꯔꯥꯝ ꯆꯠꯗꯅꯕꯅꯁꯨ ꯏꯁꯥꯁꯦ ꯊꯛ-ꯈꯥ ꯑꯣꯜꯂꯦ꯫ ꯁꯥꯎꯔꯒ ꯆꯥꯛ ꯆꯥꯗꯕꯁꯦ ꯏꯁꯥ ꯑꯣꯏꯅ ꯃꯥꯡꯖꯔꯒ ꯇꯣꯛꯄꯅꯤ꯫ ꯆꯥꯛꯇ ꯇꯥꯏꯅꯅꯨ ꯍꯥꯏꯗꯨꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ꯫ ꯁꯥꯎꯔꯁꯨ ꯆꯥꯛ ꯇꯞꯇꯥꯏꯅ ꯆꯥꯕ꯫ ꯍꯟꯗꯛ ꯆꯔꯥ ꯈꯔ ꯍꯦꯟꯕꯁꯤꯅ ꯏꯁꯥꯁꯦ ꯃꯆꯤ ꯌꯥꯎꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ, ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯋꯥ ꯉꯥꯡꯕ ꯇꯣꯛꯈ꯭ꯔꯦ ꯃꯤꯡꯁꯤꯕ꯫ ꯃꯥꯗꯤ ꯉꯥ ꯆꯥꯛ ꯆꯥꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯅ꯫ ꯄꯤꯡꯄꯤꯡ, ꯊꯣꯡ ꯍꯥꯡꯕꯅꯦ, ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯕꯗꯨꯕꯣ? ꯍꯣ ꯑꯩꯅꯦ, ꯄꯤꯡꯄꯤꯡ ꯅꯠꯇꯤꯌꯦ, ꯅꯆꯦ ꯏꯕꯦꯝꯃꯅꯤ, ꯅꯆꯦ ꯏꯕꯦꯝꯃ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯡꯁꯤꯕ꯫ ꯅꯆꯦ ꯏꯕꯦꯝꯃꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯠꯃꯥꯡꯗ ꯄꯨꯈꯝ ꯑꯃ ꯄꯥꯏ ꯂꯩꯃꯔꯦꯝꯕꯤ ꯄꯣꯠꯁꯤꯒ ꯆꯪꯉꯛꯏ꯫ ꯃꯥ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯧꯅ ꯇꯧꯏ ꯃꯤꯡꯁꯤꯕ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯏꯅꯥꯎ ꯍꯛꯆꯥꯡ ꯉꯝꯗꯦꯗꯨꯗ ꯆꯪꯉꯛꯏꯕꯅꯤ꯫ ꯇꯥꯡ ꯆꯤꯛꯑꯦꯗꯨꯗ ꯌꯦꯡꯉꯣꯏ, ꯏꯆꯦ ꯅꯪꯒꯤ ꯆꯥꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯥꯡꯗ ꯊꯝꯃꯤ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝꯗꯨꯗ ꯆꯥꯛ, ꯊꯨꯝ, ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏ ꯑꯍꯨꯝꯗꯨ ꯈꯛꯇ ꯊꯝꯃꯤꯕꯗꯣ ꯃꯤꯠꯃꯥꯡꯗ꯫ ꯍꯥꯎꯅ ꯆꯥꯒꯦ ꯈꯟꯖꯔꯝꯕ ꯉꯥ ꯃꯇꯨꯝꯗꯣ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯃꯤꯠꯀꯨꯞꯇꯨꯗ ꯇꯣꯛꯂꯦ꯫ ꯈꯪꯉꯦ ꯃꯥꯁꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯈꯜꯂꯨꯕꯅ ꯑꯃ, ꯇꯧꯊꯣꯔꯛꯄꯅ ꯑꯃ, ꯄꯨꯝꯅꯃꯛ ꯍꯦꯛ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯑꯃꯨꯛꯇꯣꯏꯕ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯇꯥꯡꯗꯨꯗ ꯄꯤꯡꯄꯤꯡꯗ ꯇꯥꯏꯅꯅꯤꯡꯉꯤ꯫ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯅꯈ꯭ꯔꯒ ꯃꯥꯅ ꯈꯜꯂꯨꯕꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯄꯤꯡꯄꯤꯡꯅ ꯆꯥꯛꯈꯨꯝꯗ ꯉꯥ ꯑꯇꯥꯎꯕ ꯃꯇꯨꯝ ꯁꯦꯟꯖꯦꯡ ꯄꯨꯈꯝꯗ ꯍꯦꯛ ꯍꯥꯞꯄꯗ ꯎꯔꯨꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯍꯪꯗꯣꯛꯂꯕ ꯃꯇꯨꯡ ꯑꯣꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯒꯦ꯫ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯄꯥꯟꯅꯕ, ꯌꯦꯡꯁꯤꯟꯕ, ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯀꯗꯥꯏ ꯐꯥꯎꯕ ꯀꯧꯏ ꯍꯥꯏꯕꯗꯣ ꯈꯪꯗꯗꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯗꯣ ꯌꯥꯊꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯋꯥꯅꯕꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯅꯥꯎꯅ ꯃꯁꯥ ꯉꯝꯗꯦ ꯇꯥꯕꯗ ꯑꯩꯅ ꯑꯣꯏꯅ ꯍꯣꯠꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯃꯈꯥ ꯇꯥꯕ ꯑꯃꯅ ꯍꯣꯠꯅꯕ ꯌꯥꯕꯗꯨꯕꯨ ꯃꯤꯅ ꯇꯧꯕꯒ ꯑꯩꯅ ꯇꯧꯕꯒ ꯈꯦꯠꯅꯅꯤꯅꯦ꯫ ꯅꯪꯅꯗꯤ ꯅꯆꯦꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯈꯨꯠ ꯊꯥꯏ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯛꯄꯅꯤ꯫ ꯅꯪ ꯃꯁꯤꯒꯤꯗꯃꯛ ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯒꯅꯨ꯫ ꯏꯆꯦꯅ ꯅꯪꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯆꯦꯅ ꯅꯪꯕꯨ ꯐꯨꯕꯗꯣ ꯐꯨꯅꯤꯡꯗ ꯐꯨꯕꯅꯤ꯫ ꯐꯨꯕ ꯂꯣꯏꯔꯒ ꯏꯆꯦꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ꯫ ꯅꯪ ꯐꯨꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯐꯨꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯥꯗ ꯄꯦꯟꯗꯕ ꯂꯤꯛꯁꯤꯡ ꯐꯥꯎꯈꯤꯕ꯫ ꯏꯆꯦꯁꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯈꯨꯠꯁꯦ ꯀꯛꯊꯠꯂꯁꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯈꯜꯁꯤꯗ ꯈꯟꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯈꯤꯗꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦꯗꯣ꯫ ꯍꯥꯏꯕ ꯏꯜꯂꯝꯂꯗꯤ ꯑꯁꯤ ꯊꯣꯛꯂꯝꯒꯗ꯭ꯔꯥ? ꯅꯪꯅ ꯁꯥꯎꯔꯕꯅꯤ, ꯋꯥꯔꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯟꯕꯗꯣ ꯇꯧꯒꯅꯨ꯫ ꯃꯗꯨ ꯐꯠꯇꯦ,
ꯅꯁꯥ ꯁꯣꯛꯀꯅꯤ ꯅꯁꯥꯗꯣ ꯁꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯋꯥꯒꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯅꯤꯡꯁꯤꯕ ꯅꯍꯥꯟꯇ ꯃꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯈꯨꯆꯥꯎ ꯊꯥꯗꯨꯅ ꯈꯖꯥꯏ ꯑꯅꯤꯗꯨꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤꯈꯣꯝꯕꯤ ꯍꯥꯛꯇꯛꯀꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯉꯁꯤꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯊꯥꯖꯅꯤꯡꯉꯥꯏ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯍꯩꯔꯤ ꯍꯥꯏꯔꯤꯕ ꯇꯥꯠꯇꯨꯗꯒꯤ ꯃꯆꯦ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯒꯤ ꯇꯥꯠꯅ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ ꯈꯪꯉꯤ ꯉꯁꯤ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯇꯧꯁꯤꯟꯅꯕꯅꯤ ꯇꯥꯠꯅꯤ ꯇꯥꯠ ꯊꯑꯣꯏꯒꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯣꯏꯔꯣꯏꯗꯕ ꯂꯤꯁꯤꯡꯅ ꯑꯋꯣꯏ ꯇꯥꯕ ꯃꯈꯩ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯟꯊꯔꯤ ꯏꯉꯥ ꯅꯣꯡꯈꯣꯡ ꯇꯣꯏꯕꯒꯨꯝ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗ꯭ꯔꯗꯤ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯏꯆꯦ ꯏꯕꯦꯝꯃ ꯀꯞꯂꯒꯅꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯏꯆꯦꯒꯤ ꯃꯐꯝꯗ ꯅꯅꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯊꯣꯏꯅ ꯂꯩꯇꯦ ꯆꯤꯟꯊꯔꯤꯕ ꯃꯤꯠꯀꯤ ꯄꯤꯗꯣ ꯇꯩꯊꯣꯛꯂꯒ ꯐꯔꯦ ꯏꯅꯥꯎꯅꯅꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯏꯆꯦꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯪꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯏꯪꯂꯕꯗꯤ ꯆꯥꯕꯗꯁꯨ ꯍꯥꯎꯔꯣꯏ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯅꯕ ꯇꯧ ꯌꯦꯡꯉꯣꯏ ꯅꯁꯥ ꯉꯝꯗꯦ ꯇꯥꯡ ꯆꯤꯛꯏ ꯍꯥꯏꯕꯗꯨꯗ ꯏꯆꯦꯅꯅꯦ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯊꯨꯝ ꯌꯥꯝꯅ ꯌꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯆꯥꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯑꯆꯝꯕ ꯉꯥꯛꯇꯕꯨ ꯁꯦꯝ ꯁꯥꯔꯒ ꯄꯨꯔꯛꯄꯅꯤ ꯉꯥ ꯊꯣꯡꯕ ꯉꯥ ꯑꯇꯥꯎꯕꯗꯨꯗꯤ ꯅꯥꯕ ꯐꯔꯒ ꯆꯥꯃꯔꯛ ꯆꯥꯕ ꯌꯥꯏ ꯍꯛꯆꯥꯡ ꯐꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯣ ꯃꯥꯡꯗ ꯊꯥꯡꯖꯤꯜꯂꯛꯏ ꯆꯥꯅꯤꯡꯕ ꯃꯊꯦꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯇꯧꯔꯤꯕꯗꯣ ꯃꯥꯅ ꯈꯜꯂꯨꯔꯤꯁꯤꯒ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗꯅ ꯇꯨꯃꯤꯟ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯈꯜꯂꯨꯔꯤꯁꯤꯒ ꯆꯥꯗ꯭ꯔꯦ ꯐꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯃꯨꯛꯁꯨ 10 ꯁꯤꯠꯂꯣ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯁꯥꯗꯣ ꯈꯜꯂꯤ ꯆꯔꯥꯝ ꯆꯗꯠꯅꯕꯗ ꯀꯥꯜꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥ ꯐꯤꯕꯝꯗꯨꯗ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯀꯥꯡꯁꯣꯏ ꯃꯩꯗꯣ ꯍꯩꯊꯔꯒ ꯇꯣꯠꯂꯒ ꯆꯥꯏ ꯆꯥꯅꯤꯡꯗꯅ ꯆꯥꯕꯗꯤ ꯅꯠꯇꯦ ꯃꯇꯥꯡꯅ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯆꯥꯕꯅꯤ ꯍꯦꯛꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯆꯥꯍꯧꯗꯕꯗ ꯃꯥꯅ ꯍꯣꯔꯦꯟ ꯋꯥꯒꯗꯕꯗꯣ ꯈꯜꯂꯒ ꯆꯥꯕꯅꯤ ꯀꯦꯡꯉꯣꯏ ꯀꯥꯡꯁꯣꯏꯅꯤ ꯇꯧꯔꯤꯕꯗꯣ ꯊꯨꯝ ꯅꯝꯕꯣꯏ ꯅꯝꯗꯕꯣꯏ ꯆꯥꯕ ꯌꯥꯕ ꯃꯊꯦꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯃꯤꯔꯦꯗꯅ ꯆꯥꯁꯤꯜꯂꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯥꯀꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩ ꯂꯩꯃꯔꯦꯝꯕꯤ ꯄꯣꯁꯤꯀꯥꯁꯨ ꯉꯥꯏꯒꯤ ꯌꯥꯎꯅ ꯉꯥꯏꯕꯅꯤ ꯁꯪꯒꯤ ꯌꯥꯎꯅ ꯁꯪꯕꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯊꯑꯣꯏꯒꯤ ꯆꯥꯅꯤꯡꯗ ꯍꯨꯛꯄ ꯆꯥꯛꯈꯣꯝꯗꯣ ꯍꯨꯛꯄ ꯎꯔꯒ ꯍꯥꯎꯇ꯭ꯔꯕꯣ ꯏꯅꯥꯎ ꯍꯥꯎꯏ ꯏꯆꯦ ꯁꯥꯊꯤꯅ ꯍꯥꯎꯏ ꯏꯅꯥꯎꯅ ꯍꯥꯎꯏ ꯍꯥꯏꯕꯁꯦ ꯇꯥꯔꯒ ꯏꯆꯦꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯕ ꯐꯥꯎꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯥꯅꯤꯡꯗ ꯍꯣꯔꯦꯟ ꯆꯔꯥꯝ ꯆꯗꯠꯅꯒꯗꯕꯗꯨꯒꯤ ꯈꯜꯂꯒ ꯁꯤꯠ ꯅꯥꯟꯈꯩ ꯆꯥꯈ꯭ꯔꯦ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯊꯣꯡꯖꯤꯟꯗꯒꯤ ꯄꯤꯡꯄꯤꯡ ꯑꯃꯗꯤ ꯂꯨꯏꯂꯨꯏꯅ ꯂꯩꯃꯔꯦꯝꯕꯤ ꯄꯨꯁꯤꯟꯖꯔꯛꯑꯣꯔꯥ ꯂꯩꯃꯔꯦꯝꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯍꯣꯏ ꯄꯨꯁꯤꯜꯂꯛꯑꯣ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯅꯤꯡꯁꯤꯕꯥꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯏꯁꯤꯡ ꯈꯨꯗꯦꯡ ꯑꯆꯧꯕ ꯑꯃ ꯂꯨꯏꯂꯨꯏꯒ ꯄꯤꯡꯄꯤꯡꯒꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯟꯕꯗ ꯏꯄꯥꯏ ꯍꯧꯏ ꯅꯤꯡꯁꯤꯕ ꯂꯩꯃꯔꯦꯝꯕꯤꯅ ꯊꯝꯃꯣ ꯃꯐꯝ ꯆꯥꯅ ꯄꯤꯡꯄꯤꯡꯅ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯁꯤꯕꯥꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗꯤ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯏꯆꯦꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏ ꯑꯄꯪꯕꯤ ꯏꯆꯦꯅ ꯁꯤꯟ ꯂꯥꯡꯂꯤꯕꯁꯦ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯤ ꯅꯪꯕꯨ ꯇꯥꯡ ꯆꯤꯛꯏ ꯍꯥꯏꯕꯗꯥꯏ ꯏꯁꯤꯡ ꯑꯁꯥꯕꯗ ꯆꯤꯛꯂꯤꯕ ꯃꯐꯝꯁꯤꯡꯗꯣ ꯇꯤꯡꯂꯕꯗꯤ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯐꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯟꯗꯨ ꯅꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ
ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫